Hi, surprise cassette player. Yam lakpiro mayam changchanbiro live se ngasisu yam kuinadi tawroige hojik pung 10 de tadridana ko tadore pung 10 dagi hobuni na khalasi do pung 12 ga makhai adai po pung 1 makhai muk tawradi yare in khaleo khanda dhire mongjam lae ai ngasidi Sunday ni na handa haptagi aroiba live so oire aduna ngasidagidi amuk mathang Saturday nimit amuk ngai na hapta ama ngai na mayam so share tawba yaba tawsanbiro aduga comment tawgadaba sing tawsanbiro ngasidi ngahaktang yam kuidrasu ngahak wari watai sanawse nungaina dum koi wari sanaba yanaba mayam laksanbiro comment tawsanbiro live sing ngahak nungaina ngahaktang pung ama makhai muktang ko pung 10 tare haji hawise pung 13 makhai muktang nungaina mayam wari watai ngak sanase ngasidi handaki haptagi aroiba numit su oire live su aroiba oiramnina mathang hapta amamuk ngai dornina ngasi ngahak wari watai sabase pungkhai muktang orsu pung muktang orsu harau te yamna koi awa nungai phongdokna ko yam nungaiba live session amo hense ngasidi adagi live sisu khwaidai maruina Jio gi kanodagi sim dagi Jio gi net dagi tawrokpanina live se nungai na ngak network ya haringai sida ko mayam se comment sa sa tawsan biradi nungai ni horen masigi network tamma ngamba kano na te ai tare masin Jio gi network se jikan je yamna fluctuate yam taweba ko Abdullah Computer Works na GST percentage hanthabagi male phone price decrease oiribase chumbro hai GST si hoy 18% gi GST gi cap ta leram sing do pulo lo thu kanda makha da hantarak pa duga khara pot khara mana mo 18% gi cap to gi hengkalaga hapsan gi ba do maina madu gi cap to lo thu ki bani phone se adu loina makki di oiroi maram se phone ji hojik maman hongda rei se chahi khuding gi si matam sida ko akoi gi sale se Amazon gi Great Indian Festival sale adu Flipkart ki Big Billion Day sale matam se chahi khuding gi si matam se phone se hongdorak pane ko anau ba phone anau ba mayam launch tawsalak pana maram warga mamang chahi gi variant sing da offer pi ba adu masu laire aduga ani suba point da sa gi GST gi su maram se oiduni GST su yaudra chang do hanthara pa kano tawrabani na phone sing se khara su dum mamal budi khara hanthara ni aduga mu ahum su maram na kaino hai kan da khoi gi make in India haidana ken government of India gi initiative sita yamba handak chahi da launch story ba phone iPhone bhau da India da loina mak sare ko adun India da sab
ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯀꯁꯇꯝ ꯏꯝꯄꯣꯔꯠ ꯇꯧꯁꯜꯂꯛꯄꯒꯤ ꯇꯦꯛꯁ ꯗ꯭ꯌꯨꯇꯤꯁꯤꯡꯗꯣ ꯑꯗꯨꯝꯕꯩ ꯆꯥꯔꯖꯦꯁꯇꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯍꯥꯟꯅꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯃꯜꯁꯦ ꯈꯔ ꯑꯗꯨꯝ ꯍꯣꯡꯊꯅ ꯎꯕ ꯑꯗꯨꯝꯕ ꯁꯨꯝꯕ ꯃꯔꯝ ꯃꯌꯥꯝ ꯑꯃꯁꯤꯅꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯟ ꯍꯣꯡꯊꯔꯛꯏꯁꯤꯗꯤ ꯕ꯭ꯔꯣ S25 ꯑꯜꯇ꯭ꯔꯥꯁꯦ ꯑꯦꯃꯥꯖꯣꯟ ꯈꯔ ꯏꯟꯗꯤꯌꯟ ꯁꯦꯜꯗ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯍꯥꯏ 25 ꯑꯜꯇ꯭ꯔꯥꯁꯤꯗꯤ ꯍꯟꯗꯛꯇ ꯂꯣꯟꯆ ꯇꯧꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯁꯤꯗꯤ ꯑꯗꯨꯝ ꯀꯥ ꯍꯦꯟꯅꯗꯤ ꯍꯟꯊꯔꯛꯑꯣꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ 85-90 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦꯀꯣ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯥꯛꯄ ꯂꯨꯄꯥ 15,000 ꯀꯨꯟꯗꯤ ꯑꯗꯨꯝ ꯍꯟꯊꯕꯅꯦ ꯑꯩꯅ ꯎꯈꯤꯕꯗ S24 ꯑꯜꯇ꯭ꯔꯥꯗꯣ 75 ꯑꯗꯨꯃꯥꯏꯅ ꯎꯈꯤꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯣꯟꯁꯤꯅ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯃꯃꯜꯗꯤ ꯍꯟꯊꯔꯛꯑꯣꯏ ꯃꯥꯗꯤ ꯕ꯭ꯔꯣ ꯃꯣꯕꯥꯏꯜꯁꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯛꯇꯗ ꯄꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯕꯛ ꯆꯤꯟꯕ꯭ꯔꯥꯒꯤꯔꯥ ꯍꯥꯏ ꯃꯥꯅꯦ ꯑꯩꯁꯦ ꯃꯣꯕꯥꯏꯜꯕꯨꯗꯤ ꯈꯨꯠꯇꯕꯨꯗꯤ ꯑꯗꯨꯝ ꯄꯥꯏꯀꯣ ꯐꯣꯟꯗꯨꯕꯨꯗꯤ ꯑꯗꯨꯝ ꯏꯁꯥꯗ ꯑꯗꯨꯝ ꯀꯣꯟꯅꯔꯒ ꯌꯥꯎꯔꯒ ꯆꯠꯄ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯅ ꯑꯩꯅ ꯁꯨꯇꯤ ꯂꯩꯕꯒꯤ ꯑꯩꯉꯣꯟꯗ ꯊꯕꯛꯁꯦ ꯀꯣꯝꯕꯒꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤ ꯈꯛ ꯑꯩ ꯂꯥꯏꯚ ꯇꯧꯕ ꯑꯇꯩ ꯃꯇꯝꯗꯗꯤ ꯊꯕꯛ ꯆꯠꯄꯅꯤ나 ꯃꯇꯝꯁꯨ ꯀꯌꯥ ꯁꯪꯗꯕꯒ ꯑꯗꯩꯗꯤ ꯑꯩꯒꯤ ꯃꯌꯥꯝꯁꯤꯒ ꯃꯤꯛꯁꯑꯞ ꯇꯧꯁꯟꯕꯁꯨ ꯑꯩ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯀꯥꯏꯊꯣꯛꯄꯁꯨ ꯉꯝꯗꯕ ꯑꯗꯒꯤ ꯏꯁꯥ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤꯕꯨ ꯂꯥꯡꯒꯗ꯭ꯔꯥ ꯑꯗꯩꯗꯤ ꯊꯕꯛ ꯆꯠꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗꯨꯝ ꯊꯕꯛꯁꯦ ꯃꯌꯥꯝꯁꯨ ꯑꯩꯅ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯕ ꯃꯇꯝꯗ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕꯒꯤꯅꯦ ꯑꯗꯣ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗꯤ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯃꯇꯝ ꯈꯔ ꯐ꯭ꯔꯤ ꯐꯪꯕꯁꯤꯗ ꯁꯤꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯐꯤꯔꯣꯜ ꯁꯨꯕ ꯆꯥꯝꯕꯒ ꯅꯨꯡ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯍꯞꯇꯥ ꯑꯃꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯁꯪꯉꯛꯄ ꯃꯇꯝꯗꯨꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯍꯥꯏꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗ ꯂꯥꯏꯚ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅꯕꯨꯗꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯃꯟꯗꯦꯗꯒꯤ ꯐ꯭ꯔꯥꯏꯗꯦ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯂꯥꯏꯚ ꯇꯧꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯅ ꯐꯪꯗꯦ ꯄꯨꯡꯈꯥꯏꯃꯨꯛ ꯀꯨꯝꯕꯒ ꯂꯥꯏꯚ ꯇꯧꯕꯗꯨꯗꯤ ꯑꯩꯁꯨ ꯇꯧꯅꯤꯡꯗꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯄꯨꯡꯈꯥꯏꯃꯨꯛ ꯇꯧꯕꯗꯨꯗ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚꯇ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯅ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯗꯕꯤꯗ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯂꯣꯏꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯇꯝꯗꯣ ꯌꯥꯗꯕꯅꯤꯅ ꯐꯠ ꯂꯥꯎꯅ ꯂꯣꯏꯁꯤꯟꯈꯤ ꯇꯥꯔꯗꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯅꯀꯣ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯃꯤꯟꯅꯔꯒ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗ ꯈꯔ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯔꯅꯤꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗ ꯇꯧꯕꯅꯦ ꯁꯦꯝꯁꯪ F06 5G C6 120GB 9K ꯄꯤꯕꯁꯤ ꯂꯩꯕꯗ ꯐꯕ꯭ꯔꯥ ꯍꯥꯏ ꯐꯣꯟꯗꯤ ꯔꯤꯌꯥꯁ ꯃꯗꯨꯒꯤ ꯂꯨꯄꯥ 8,000 ꯑꯗꯨꯗꯒꯤꯕꯨ ꯍꯦꯟꯅ ꯇꯥꯔꯛꯀꯅꯤ F06ꯇꯣ ꯂꯨꯄꯥ 8,000 ꯑꯗꯨꯋꯥꯏꯗꯒ ꯐꯪꯉꯛꯀꯅꯦꯕꯀꯣ ꯑꯗꯣ ꯐꯣꯟꯁꯦ ꯀꯩꯅꯣꯅꯤ ꯌꯥꯝ ꯕꯦꯁꯤꯛ ꯌꯨꯖꯔꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒ ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯃ ꯑꯗꯨꯝ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯃ ꯑꯗꯨꯝ ꯃꯣꯏꯗꯤ ꯁꯨꯝ ꯀꯣꯜ ꯈꯛ ꯇꯧꯕ ꯑꯗꯩꯗꯤ ꯅꯣꯡ ꯐꯥꯗꯣꯛꯀ ꯚꯤꯗꯤꯑꯣ ꯌꯨꯇꯨꯕꯇꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯈꯛꯀꯤ ꯁꯤꯖꯤꯟꯅꯕꯒꯤ ꯌꯥꯝ ꯆꯝꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯗꯨꯝꯕꯒꯤꯗꯤ ꯌꯥꯔꯦꯕꯀꯣ ꯑꯗꯨꯒ ꯑꯇꯩ ꯊꯕꯛ ꯊꯧꯔꯝ ꯁꯤꯖꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯨꯝꯕꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯥꯏꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ Google Payꯒ ꯍꯥꯞꯆꯤꯜꯂꯒ ꯄꯩꯁꯥ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟꯒ ꯍꯦꯛ ꯇꯧꯕꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯇꯧꯋꯤꯗꯅꯀꯣ ꯕ꯭ꯔꯥꯎꯁ ꯇꯧꯕ ꯏꯟꯇꯔꯅꯦꯠꯀꯁꯦ ꯑꯗꯨꯝ ꯑꯗꯨꯝꯕ ꯇꯧꯕꯗꯗꯤ ꯃꯁꯤ ꯍꯦꯡ ꯆꯠꯂꯛꯀꯅꯤ ꯌꯥꯝꯅ ꯁꯥꯒꯠꯄ ꯈꯣꯠꯀꯠꯄ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤ ꯕꯦꯁꯤꯛ ꯌꯨꯖꯔꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ MK ꯅꯥꯒꯥ KY ꯍꯥꯏꯅ ꯑꯃꯒ ꯍꯦꯜꯂꯣ ꯁꯥꯔ ꯍꯥꯏꯅ ꯂꯩꯔꯝꯃꯦ ꯁꯟꯖꯨ ꯍꯥꯎꯕꯝꯅ ꯑꯃꯨꯛ ꯕ꯭ꯔꯣ OnePlus Nord CE5 to OS update to 4 years security patch na 6 years aduga Poco X7 Pro dana OS update to 3 years aduga security patch na 4 years oy karamba fani kitang describe tawiro tentak na hay sanju masi sanjugi ko preference hay tare sinabagi makha yam pole maramdi sanju se karamba mino samna hay kanda aidi sengna mobile da game amta nongota sanade ba ina ngasiba phone pai sai phone da game gase nong phato nong bu sande ba aduna ꯑꯩꯒꯤꯗꯃꯛꯇꯗꯤ ꯐꯣꯟꯁꯦ ꯌꯥꯝ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯩꯒꯤꯗꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯐꯣꯟꯅꯦꯕ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯟꯖꯨꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯒꯨꯝꯕ ꯃꯌꯦꯛ ꯁꯦꯡꯕ ꯑꯣꯏꯅ ꯄꯥꯝꯃꯤꯔꯥ ꯕꯦꯇ꯭ꯔꯤ ꯈꯔ ꯀꯨꯏꯅ ꯈꯥꯡꯕ ꯄꯥꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯥꯛꯄ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ UI ꯄꯥꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕ ꯄꯥꯝꯃꯤꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩ ꯄ꯭ꯔꯤꯐꯔꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯗꯣꯛꯀꯗꯕꯅꯤ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯕꯨ ꯐꯣꯟ ꯑꯅꯤꯁꯤ ꯌꯥꯝꯗꯤ ꯐꯔꯦ Poco X7 Pro ꯍꯟꯗꯛꯀꯤ ꯑꯣꯐꯔ ꯃꯅꯨꯡꯗ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯐꯪꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯂꯨꯄꯥ 15,000ꯒꯤ ꯔꯦꯟꯖꯇ ꯂꯩꯔꯝꯕ ꯒꯦꯝ ꯁꯥꯟꯅꯕꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃꯅꯦ ꯑꯗꯨꯅ ꯂꯩꯒꯦꯅ ꯈꯜꯂꯝ ꯇꯥꯔꯒꯗꯤ ꯃꯁꯤꯁꯨ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ OnePlus Nord CE5 ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯐꯖꯔꯦ ꯑꯗꯨꯒ UI ꯒꯨꯝꯕꯁꯨ OnePlus ꯒꯤ UI ꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯥꯅ ꯍꯦꯟꯅꯀꯣ ꯑꯗꯨꯒ ꯁꯣꯐꯋꯦꯌꯔꯒꯨꯝꯕꯁꯦ ꯑꯗꯨꯒꯤ ꯑꯅꯤꯁꯤ ꯑꯗꯨꯝ ꯂꯨꯄꯥ 10,000 OnePlus ꯒꯤꯁꯤꯁꯨ ꯂꯨꯄꯥ 19,000 19 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯗꯣꯏꯅꯤꯀꯣ 20 19 ꯁ꯭ꯋꯥꯏꯐꯥꯎꯒꯤꯁꯤꯗ ꯑꯗꯨꯗ ꯑꯅꯤꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯋꯥꯈꯟꯗ ꯏꯌꯥꯗ ꯌꯥꯔꯦ ꯑꯗꯨꯕꯨ ꯒꯦꯝꯒꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ Poco X7 Pro ꯁꯤꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ
bro tape kisu sembiro hai asni kumar na hoi hobijam ai tape ki video tu so ai same ge na ko ngasi je pung 13 makhai dai na live lotion ge hai se ai video khara su same ge na tawbani ko sales je manung je hodring da kana so video khara tu so mayam na so koi power bank ki matang do sembiro en hai basu yawe ai yaraga di madu su semanang na bhona ge sales di heng hang te gi tang kulum doi de gi haudorom ni na masi haudringai mamang sida nataga na haukhra ka su kulum doi du mak ta or ta ga su ai je masi bo gi manung sida video je thagalo ge nai kan di khalli bu ko number lora kan da edit to bu ko sem su yam ka hai na chang da na ba hai na screen recording oina tawra su sem ba ne handak ti khara thuna su thagat pangam na ba na ado ai soi da na maki thagal pangam na bu khona ge hai tare Abdullah Computer Works na OnePlus no OnePlus 13s price kaya oirak pa yai te 23 da hay lupa lising masi lupa lising ni pu de ni pu nga phogi manung de dile kan ko ado ID OnePlus 13s di lehening de hay tare lupa lising ni pu mga gi chang da OnePlus S 13s leiba gi mohota di iPhone 15 leiba ni hena farani ID main oina camera da focus away bro aduga game na second focus ne adu kaino na di farani adu ita di camera ya make sing ba nungai ba hai taraga di OnePlus Note CE5 to na di farani adu OnePlus Note CE5 to ma kaino di speaker di mono speaker oi bani ko stereo oi da bani madu ma kitang session view guru hen thawa ma kaise ho bhai बढ़िया हूँ आप कैसे हो Moto 60 Fusion की matang da khara haibiro ai Motorola se kano ne phone di dum company haitare ne ko magi software gi matang da de dum nungai bane bu Motorola se moi gi software update chu matam chana dum sum khara dum sang nai na dum pi bane top company singa sum yeng na bada adu moi di stock android kamana ba software gi experience dum phangi ado price range kay na matam da mo da matam jiga sana ba dum specification ga de dum yaw bane do Moto S60 Fusion se akoi gi lupa lising kun manga saibu ki chang sida leram do male ni khan bada do offer ga pira kan da disro dina khara chu handar kan ne duna mayam leige ne yeng boy ta ga de dum afaba phone amadi oi ki bine hoji hoji ai specification do loina ma kari kari yaw ki bano haibdi ningsing mangam dre aduna adudi pallaga haibdi ngamaro Rias na muka mo 2.4 GHz clock speed oi bro PUBG gi extreme thambada yai bro ai na di ai gi Realme 12 5G se yon laga lege khalaga hai Rias na hairi se karamba phone gi oi do no sai mamang da de comment tarok da yaw ki bra ai hajana hodre Rias na hai do kaino Samsung F06 se aduti oiramoy kaidino adudi sungoi oiramoy onaramgani phone model number onabra natranga ira ido soibra amadi oiramani sales in Manipur da delivery pi de kaino ko COD su ya de hainai kaino hai adudi kaino ne Manipur da delivery tawdri dudi hana di yarame khoina leiriba i lekai hai tare ne ko khoi saiton da fauda hana di delivery tawrame do Manipur handak i leiriba irang chena koi lambi chathok chasin je free oi da ba de pochai pusalak pukolak pada yamna matam changba de di sigum problem leiba sina delivery gi matang si de delivery partner sing hai tare ne courier partner sing china thabak phajana hojik tawda bagi masi delivery yadrib si duga ko cash on delivery si de kano gi Flipkart ba dugumba moi Flipkart ki su e-card haibra kaino moige ama laibane ko delivery courier partner adugi kanghodana delivery to work di yaga damna isau chau Manipur gi manung da natab atop palam sing di loini hai Manipur da di hojik koina de in khan bada problem khara dum lai ki da male bro phone se Manipur ga Guwahati ka mamal mana bro Guwahati da khara hong bro hai mamal de dum sa mana ni phone de mamal her khena bam ta lai roi du gi di like nam khra pane mayam su kan namjin bio ni yam hai ram me du mayam su like khra namjin bio like se adum paisa teng ma su na tam ni na ko adum mayam na like namjin bio ko da ai su harau de ni thabak roi bu da ngai ri yam la theng asidi moto gi series khara plus tawbagi video khara theng nei handak se kamaina tawbajan oi ba theng na bi ba knowledge le ga di khangji gi hai ai hujik phau gi di ur tri enga sai di phone ai ba sang de phone je ai ngasi gi WhatsApp Facebook ada di YouTube na sing bai ta hangudri ko yengudri aduna ai adugi pau tu madi khangche adubu kai bagi problem se samna hai kan moto gi phone ama kai re hai dana Motorola gi phone khuding loi phatre hai badi natti ko adudi sunga adugumba dudi sungoi oiro hai tare maram di koi company na phone ji lising da lakh ta unit sa matam da manufacturing defect leiba ama ni di dum yaw kani Motorola khatang na te Samsung ju yaw ni dum iPhone ju dum yaw kani ko adudi laibok thiba daw ya da bugana gumba am da taru ba da mage raibok thibagi mong da thoba aduga adu su mathakta mu kam adugumba nataba phone ama ifa fa company na manufacturing defect emta leitaba phone ama egoi aingon da piri hang khalase adu ai yam harsh oba condition da sina ba yam extreme oina battery ga se ata zero powder da drain to thokba da di charge to tong na ta game ga sana san ba
ꯑꯗꯩꯗꯤ ꯐꯣꯟꯒꯁꯦ ꯕꯪ 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 ꯁꯥꯔꯐꯥꯎꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯂꯦꯞꯇꯕꯤꯗ ꯑꯗꯨꯝ ꯃꯦꯠꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯄꯣꯛꯈꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯕꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒ ꯗꯦꯜꯂꯤꯒꯨꯝꯕꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯤꯗꯤ ꯌꯥꯝ ꯈꯦꯠꯅꯩꯗꯅꯀꯣ ꯗꯦꯜꯂꯤꯒꯨꯝꯕꯁꯤ ꯇꯤꯡꯈꯠꯇꯅ ꯁꯥꯏꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯁꯥꯕ ꯃꯐꯝꯗꯨꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯍꯧꯁꯥꯒꯤ ꯃꯥꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯨ 40ꯒꯤ ꯃꯊꯛꯇꯒ ꯂꯥꯟꯅ 47ꯒ ꯌꯧꯕ ꯌꯥꯎꯔꯤꯅꯤ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯐꯣꯟꯗꯣ ꯑꯦꯠꯃꯣꯁꯐꯤꯌꯔꯤक ꯀꯟꯗꯤꯁꯟ ꯁꯥꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯒꯦꯝꯒ ꯁꯥꯟꯅ ꯇꯤꯡꯈꯠꯇꯅ ꯑꯃꯨꯛ ꯐꯣꯟꯗꯣ ꯁꯥꯒꯠꯍꯟ ꯇꯥꯔꯗꯤ ꯑꯗꯨꯝ ꯄꯣꯛꯈꯥꯏꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯐꯝ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯀꯣꯏꯕꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯣ ꯑꯗꯨꯒꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ S24ꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯄꯤꯔꯛꯇꯣꯏ ꯃꯥꯟꯒꯦ ꯍꯥꯏ ꯂꯨꯄꯥ ꯂꯤꯁꯤꯡ S24ꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯥꯁꯨ 40ꯒꯤ ꯃꯅꯨꯡ ꯁ꯭ꯋꯥꯏꯋꯥꯏꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯗꯦꯂꯤꯚꯔꯤ ꯌꯥꯕꯅꯦ ꯑꯩꯒꯤꯗꯤ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯁꯦ ꯃꯐꯝ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜ ꯃꯅꯨꯡꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯒ꯭ꯔꯦꯇꯔ ꯑꯦꯔꯤꯌꯥꯗꯗꯤ ꯑꯗꯨꯝ ꯌꯥꯔꯝꯗꯧ ꯃꯥꯜꯂꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯦꯃꯥꯖꯣꯟꯁꯨ ꯐ꯭ꯂꯤꯞꯀꯥꯔꯠꯁꯨ ꯑꯅꯤꯃꯛꯇ ꯑꯟꯑꯦꯕꯥꯏꯂꯦꯕꯜ ꯍꯥꯏꯅ ꯇꯧ ꯂꯩꯌꯦ ꯁꯤꯕꯨ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒ ꯀꯔꯝ ꯀꯥꯟꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅꯗꯤ ꯁꯟꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯝꯇ ꯑꯣꯏꯗꯕꯅꯦ ꯀꯃꯤꯡ ꯁꯨꯟ ꯍꯥꯏꯅ ꯂꯣꯏ ꯊꯥ ꯂꯩꯕꯅꯦ ꯃꯣꯗꯦꯜ ꯈꯨꯗꯤꯡꯃꯛ ꯑꯥꯏꯐꯣꯟ 16ꯒꯨꯝꯕ ꯀꯩ ꯃꯌꯥꯝꯗꯣ ꯃꯗꯨ ꯃꯣꯏ ꯁꯦꯜꯁꯤꯒꯤ ꯃꯣꯏ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯋꯤꯅꯤꯀꯣ ꯁꯣꯏꯗꯅ ꯐꯪꯉꯛꯀꯅꯤ ꯁꯦꯜꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ 22ꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯔꯛꯑꯅꯤ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯥꯔꯂꯤ ꯗꯦ ꯑꯦꯛꯁꯦꯁꯀꯨꯝꯕ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯖꯤꯠ ꯇꯣꯏꯖꯥꯝꯕꯅ ꯏꯟꯐꯤꯅꯤꯛꯁ GT30 Proꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏ ꯑꯖꯤꯠ ꯏꯟꯐꯤꯅꯤꯛꯁ GT30 Proꯒꯗꯣ ꯑꯗꯨꯝ ꯒꯦꯝ ꯁꯥꯟꯅꯕꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯏꯟꯐꯤꯅꯤꯛꯁꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯣꯗꯦꯜ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯈꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯏꯟꯐꯤꯅꯤꯛꯁ ꯈꯛꯇ ꯅꯠꯇꯅ ꯂꯥꯚꯥꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯑꯅꯧ ꯑꯅꯧꯕ ꯀꯝꯄꯅꯤꯁꯤꯡꯁꯦ ꯃꯣꯏꯁꯦ ꯐꯣꯟꯕꯨꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯐꯣꯟ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯣꯏꯁꯨ ꯐꯣꯟ ꯑꯐꯕ ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯄꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯃꯜꯁꯨ ꯕꯖꯦꯠ ꯐ꯭ꯔꯦꯟꯗꯂꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯦꯐꯣꯔꯗꯦꯕꯜ ꯔꯦꯟꯖꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯂꯣꯟꯆ ꯇꯧꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯤꯕ ꯏꯟꯐꯤꯅꯤꯛꯁꯀꯨꯝꯕꯒꯤ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯁꯦ ꯁꯤ ꯂꯩꯔꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯗꯦꯕ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯂꯩꯔꯨꯔꯀꯥꯟꯗ ꯐꯣꯟ ꯑꯃ ꯂꯩꯔꯨꯕꯗꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯂꯩꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗ ꯁꯦꯝꯒꯅꯤ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗ ꯆꯠꯂꯒ ꯌꯥꯝꯅ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕ ꯗꯤꯂꯔ ꯑꯃꯗ ꯆꯠꯂꯒ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯃꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯑꯥꯎꯠꯂꯦꯠꯇꯨ ꯆꯠꯂꯀꯥꯟꯗ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯠꯁ ꯐꯪꯒꯗ꯭ꯔꯥ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯠ ꯐꯪꯉꯒ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯩꯕ ꯈꯛꯇ ꯅꯠꯇꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯥꯐꯇꯔ ꯁꯦꯜ ꯁꯥꯔꯚꯤꯁꯁꯦ ꯃꯁꯤꯁꯨ ꯐꯖꯅ ꯂꯩꯕ ꯑꯗꯨꯝꯕ ꯀꯝꯄꯅꯤꯁꯨ ꯈꯔ ꯌꯦꯡꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯐꯤꯅꯤꯛꯁꯦ ꯌꯥꯝ ꯅꯧꯔꯤꯕ ꯀꯝꯄꯅꯤ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯗꯨꯒꯤ ꯈꯛ ꯈꯜꯂꯒ ꯑꯩꯅ ꯁꯖꯦꯁ ꯇꯧꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯕꯥꯔꯣ ꯇꯥꯕ ꯉꯥꯏꯅꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄꯥꯁ ꯕꯥꯏ ꯇꯧꯈ꯭ꯔꯦ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯍꯣꯏ ꯃꯣꯏ ꯑꯥꯔꯂꯤ ꯁꯦꯜꯁꯨ ꯍꯧꯔꯝꯃꯅꯤꯅ ꯈꯜꯂꯤꯀꯣ ꯄ꯭ꯔꯥꯏꯝ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯅ ꯃꯣꯏ ꯄꯨꯡ ꯕꯥꯔꯣ ꯍꯦꯛ ꯂꯥꯟꯊꯕꯗꯒꯤ ꯍꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯣꯏꯁꯅꯨ ꯑꯦꯃꯥꯖꯣꯟꯁꯨ ꯑꯣꯏꯁꯅꯨ ꯄꯣꯠ ꯍꯣꯡꯅ ꯑꯃꯁꯨꯡ ꯑꯣꯐꯔ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯁ꯭ꯇꯣꯛ ꯂꯩꯔꯤꯉꯩꯗ ꯂꯩꯍꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯕꯤ ꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯕꯥꯔꯣ ꯍꯦꯛ ꯇꯥꯕꯁꯤꯗ ꯁꯦꯜ ꯍꯦꯛ ꯍꯧꯕꯒ ꯑꯗꯨꯗ ꯍꯥꯟꯅꯗꯩ ꯀꯥꯔꯠꯇ ꯍꯥꯞꯆꯤꯟ ꯊꯝꯃꯒ ꯍꯦꯛꯇ ꯆꯦꯛ ꯑꯥꯎꯠ ꯇꯧꯊꯣꯛꯑꯒ ꯕꯥꯏ ꯇꯧꯍꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯄꯨꯡ ꯃꯤꯅꯤꯠ 5-10 ꯄꯨꯡꯈꯥꯏꯒ ꯆꯣꯟꯊꯈꯤ ꯇꯥꯔꯗꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛ ꯑꯣꯏꯈꯤꯕ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛꯁꯦ ꯑꯣꯏꯗ꯭ꯔꯒꯁꯨ ꯐ꯭ꯂꯤꯞꯀꯥꯔꯠꯅ ꯅꯠꯇ꯭ꯔꯒ ꯑꯦꯃꯥꯖꯣꯟꯅ ꯊꯑꯣꯏꯀꯤ ꯊꯥꯕꯁꯨ ꯂꯩ ꯃꯔꯝꯗꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛ ꯍꯥꯏ ꯇꯥꯔꯗꯤ ꯃꯌꯥꯝꯁꯤꯅ ꯐꯪꯍꯧꯗ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯒ ꯆꯥꯛꯑ ꯂꯩꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯑꯦꯕꯥꯏꯂꯦꯕꯜ ꯍꯥꯏꯅ ꯊꯥꯖꯤꯜꯂꯛꯑꯒ ꯂꯨꯄꯥ 1,000 1,200 ꯍꯦꯟꯒꯠꯍꯜꯂꯒꯀꯣ ꯂꯨꯄꯥ 1,000 ꯍꯦꯟꯒꯠꯂꯁꯨ 2 ꯍꯦꯟꯒꯠꯂꯁꯨ ꯂꯩꯔꯒꯦꯅ ꯅꯍꯥꯟꯗꯒꯤ ꯂꯩꯔꯒꯦꯅ ꯈꯜꯂ ꯂꯩꯔꯛꯄꯅꯤꯅꯀꯣ ꯑꯁ ꯍꯦꯜꯂꯁꯨ ꯂꯩꯔꯒꯦ ꯀꯥꯏꯅ ꯃꯤꯁꯤꯡꯁꯤꯒꯤ ꯃꯦꯟꯇꯦꯜꯁꯦ ꯃꯥꯏꯟꯁꯦ ꯃꯣꯏꯅ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯕ ꯃꯊꯧ ꯇꯥꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯉꯥꯏꯔꯒ ꯇꯞꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯩꯔꯒꯦꯅ ꯍꯥꯟꯅꯒꯤ ꯁꯦꯝ ꯁꯥ ꯂꯩꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯕꯥꯔꯣ ꯇꯥꯔꯛꯄ ꯉꯥꯏꯔꯀꯥꯟꯗ ꯐꯠ ꯍꯦꯛꯇ ꯂꯩꯕ ꯍꯧꯕ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏ ꯐꯗꯣꯏꯅꯦ ꯐꯦꯟ ꯍꯨꯝꯃꯒ ꯒꯦꯝ ꯁꯥꯟꯅꯕꯗꯤ ꯄꯣꯛꯈꯥꯏꯕꯒꯤ ꯆꯥꯡ ꯅꯦꯝꯒꯗ꯭ꯔꯥ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯎꯏ ꯍꯥꯏ ꯑꯗꯨꯁꯨ ꯀꯥ ꯍꯦꯟꯅꯗꯤ ꯍꯣꯡꯉꯤꯕ ꯏꯪꯊꯕꯕꯨꯗꯤ ꯌꯥꯏꯀꯣ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯁꯥꯒꯠꯂꯛꯀꯗꯣꯏꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅꯦꯕ ꯄ꯭ꯔꯣꯁꯦꯁꯔ ꯃꯅꯨꯡꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯀꯝꯄꯣꯅꯦꯟ ꯁꯥꯒꯠꯂꯛꯄꯗꯨꯗ ꯐꯣꯟ ꯈꯔꯗꯗꯤ ꯀꯨꯂꯤꯡ ꯆꯦꯝꯕꯔꯒꯨꯝꯕ ꯌꯥꯎꯕ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯕ ꯒꯦꯃꯔꯁꯤꯡꯒꯤ ꯐꯣꯟ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯣꯀꯣ X7ꯒꯨꯝꯕ ꯃꯃꯥꯡꯗ ꯐꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯗꯅ ꯏꯟꯐꯤꯅꯤꯛꯁꯀꯤꯁꯨ ꯌꯥꯎꯕ ꯂꯩꯕꯅꯦ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗꯗꯤ ꯃꯣꯏ ꯃꯁꯥꯅ ꯀꯨꯜ ꯃꯅꯨꯡꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯏꯪꯅꯕꯒꯤ ꯚꯦꯄꯔ ꯆꯦꯝꯕꯔꯒꯨꯝꯕ ꯍꯥꯞꯄ ꯂꯩꯌꯦꯕ ꯑꯗꯨ ꯀꯥ ꯍꯦꯟꯅꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯈꯦꯠꯅꯗꯕꯅꯤ ꯗꯤꯒ꯭ꯔꯤ ꯑꯃꯅꯤ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯃꯐꯝꯗ ꯒꯦꯝ ꯁꯥꯟꯅꯔꯁꯨ ꯁꯥꯟꯅꯗ꯭ꯔꯁꯨꯀꯣ
ꯇꯦꯝꯄꯔꯦꯆꯔꯁꯦ 50ꯒꯤ ꯃꯌꯥꯒ ꯌꯧꯁꯜꯂꯛ ꯇꯥꯔꯗꯤ ꯁꯥꯕꯗ ꯑꯩꯈꯣꯏꯅ ꯄꯥꯏꯕꯗ ꯑꯗꯨꯝ ꯈꯪꯕꯅꯦꯕ ꯈꯨꯠꯇ ꯕꯪ ꯁꯥꯒꯠꯂꯛ ꯇꯥꯔꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯦꯞꯄꯤꯔꯒ ꯐꯣꯟꯗꯣ ꯈꯤꯇꯪ ꯏꯪꯊꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯀꯩꯁꯨ ꯇꯧꯗꯕ ꯏꯐ ꯐꯕ ꯐꯣꯟꯗꯁꯨꯀꯣ ꯌꯥꯝ ꯁꯥꯒꯠꯂꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯀꯝꯄꯣꯅꯦꯟ ꯍꯥꯏꯕꯁꯤꯗꯤ ꯃꯅꯨꯡꯗ ꯄꯤꯛꯈ꯭ꯔꯕ ꯃꯆꯥ ꯃꯆꯥ ꯀꯩꯅꯣꯁꯤꯡ ꯀꯝꯄꯣꯅꯦꯟ ꯃꯌꯥꯝꯁꯤꯡꯗꯣ ꯌꯥꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯊꯣꯛꯂꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯔꯨꯄꯖꯤ ꯆꯤꯡꯉꯝꯕꯝꯅ ꯕ꯭ꯔꯣ ꯄꯤꯛꯁꯦꯜ 9ꯗꯣ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏ ꯄꯤꯛꯁꯦꯜꯒꯤ ꯐꯣꯟꯁꯤꯡꯁꯦ ꯒꯨꯒꯜꯒꯤ ꯄꯤꯛꯁꯦꯜ ꯐꯣꯟꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯨ ꯑꯣꯐꯔꯁꯨ ꯃꯌꯥꯝ ꯄꯤꯔꯤꯕꯅꯦꯕꯀꯣ ꯃꯃꯟꯒ ꯌꯥꯝ ꯇꯥꯔꯕꯅꯤ ꯃꯣꯏꯁꯦ ꯂꯨꯄꯥ 90,000ꯒꯤ ꯃꯌꯥꯗꯒ ꯎꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ 90,000 ꯑꯗꯥꯏꯗꯐꯥꯎꯗ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯚꯦꯔꯤꯌꯦꯟꯠꯇ ꯐꯪꯕ ꯃꯥꯜꯂꯦ ꯑꯩ ꯆꯞ ꯆꯥꯅꯗꯤ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯁꯨ ꯄꯤꯛꯁꯦꯜꯒꯤ ꯐꯣꯟꯁꯤꯡꯁꯦ ꯑꯩ ꯁꯖꯦꯁ ꯇꯧꯕꯗꯁꯨ ꯌꯥꯎꯈꯤꯗꯕꯅꯦ ꯑꯗꯨ ꯄꯤꯛꯁꯦꯜꯒꯤ ꯐꯣꯟꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡꯗꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯍꯥꯏꯔꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗꯁꯦ ꯒꯨꯒꯜ ꯍꯥꯏꯕ ꯀꯝꯄꯅꯤ ꯃꯁꯥꯃꯛꯅ ꯁꯥꯕꯅꯤꯀꯣ ꯌꯥꯝ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯌꯨ ꯑꯥꯏꯗꯣ ꯒꯨꯒꯜꯒꯤ ꯐꯣꯟꯗꯅꯤ ꯌꯥꯎꯗꯣꯏꯁꯦ ꯑꯦꯅꯤ ꯑꯅꯧꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯞꯗꯦꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯒꯨꯒꯜꯒꯤ ꯐꯣꯟꯗꯅꯤ ꯍꯥꯟꯅ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯒꯨꯒꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯐꯪꯉꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯌꯥꯝꯕ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯃꯌꯦꯛꯇꯤ ꯑꯗꯨꯝ ꯁꯦꯡꯕꯅꯦꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯁꯦ ꯐꯣꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯐꯖꯅ ꯔꯟ ꯇꯧꯕ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯐꯣꯟ ꯑꯃꯗ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯐꯣꯟꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯣꯏꯒꯤ ꯒꯨꯒꯜꯒꯤ ꯇꯦꯟꯁꯔ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤꯅꯦ ꯃꯣꯏꯅ ꯍꯥꯞꯄꯤꯁꯦ ꯇꯦꯟꯁꯔ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯉꯁꯤ ꯐꯥꯎꯗ ꯑꯗꯨꯝ ꯃꯃꯥꯡ ꯆꯍꯤꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯍꯟꯗꯛ ꯂꯣꯟꯆ ꯇꯧꯔꯛꯄ ꯒꯨꯒꯜ ꯄꯤꯛꯁꯦꯜ 10ꯗ ꯐꯥꯎꯗ ꯑꯗꯨꯝ ꯀꯣ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯁꯦ ꯍꯤꯠꯇꯤꯡ ꯏꯁꯨ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯤꯠꯁꯦ ꯐꯖꯅ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩ ꯊꯦꯡꯅꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯗꯕꯅꯤ ꯃꯔꯝꯗꯤ ꯒꯨꯒꯜꯒꯤ ꯐꯣꯟꯁꯤꯡꯁꯦ ꯑꯍꯣꯡꯕ ꯐꯣꯟꯗꯤ ꯑꯣꯏꯗꯦꯗꯅꯀꯣ ꯂꯨꯄꯥ 90,000-90,000ꯒꯤ ꯆꯥꯡꯗ ꯄꯤꯕ ꯐꯣꯟ ꯑꯃ ꯂꯩꯔꯨꯔꯒ ꯑꯗꯨꯃꯥꯏꯅ ꯕꯪ ꯕꯪ ꯁꯥꯒꯠꯄ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯕꯅꯤꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯑꯜꯇꯔꯅꯦꯇꯤቭ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯁꯖꯦꯁ ꯇꯧꯗꯕꯅꯤ ꯕ꯭ꯔꯣ ꯃꯣꯇꯣ G85ꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯃꯣꯇꯣ G85ꯇꯣ ꯌꯥꯝ ꯐꯕꯅꯦ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯃꯗꯨꯒꯤ ꯐꯣꯟꯗ ꯁꯖꯦꯁ ꯇꯧꯕꯗ ꯑꯐꯕ ꯐꯣꯟꯅꯦꯅ ꯁꯖꯦꯁ ꯇꯧꯕꯗ ꯀꯌꯥꯔꯛ ꯍꯟꯅꯁꯨ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯩ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯗꯨꯗꯤ ꯆꯞ ꯆꯥꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯆꯤꯡꯈꯩ ꯑꯗꯨꯕꯨ G85ꯇꯣ ꯑꯐꯕꯅꯤ ꯍꯧꯖꯤꯛ ꯂꯨꯄꯥ 19,000-muꯛꯀꯤ ꯆꯥꯡꯗ ꯂꯩꯔꯝꯒꯅꯤ ꯑꯣꯐꯔꯁꯤ ꯃꯅꯨꯡꯗ ꯕꯦꯡꯛ ꯑꯣꯐꯔꯒ ꯌꯥꯎ ꯇꯥꯔꯗꯤ ꯂꯨꯄꯥ 25,000 ꯑꯗꯥꯏꯐꯥꯎꯗ ꯂꯩꯕ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯅꯠꯇꯦ ꯕ꯭ꯔꯣ Samsung F06 5Gꯗꯨ 6128GB ꯑꯣꯏ Dimensity 6300 octa-core processor 2.4 GHz clock speed ꯑꯣꯏ ꯀꯦꯃꯦꯔꯥꯒꯤꯅ 50 megapixel plus 2 megapixel rear camera ꯑꯣꯏ front cameraꯒꯤꯅ 8 megapixel ꯑꯣꯏ 6.7 inch LCD display ꯑꯣꯏ IPS LCD ꯑꯣꯏꯗꯧ ꯃꯥꯜꯂꯦꯀോ Small AMOLED ꯑꯣꯏꯔꯝꯃꯔꯣꯏ ꯑꯗꯨꯒ Dimensity 6300 ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯂꯦꯚꯦꯜꯒꯤꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯨꯄꯥ 10,000-15,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟꯁꯤꯡꯗ ꯑꯌꯥꯝꯕ ꯌꯥꯎꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯌꯨꯖꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤꯀꯣ ꯑꯗꯣ ꯄꯣꯀꯣ Samsung F06ꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯣꯗꯦꯜ ꯅꯝꯕꯔꯁꯦ ꯑꯩꯅ ꯁꯣꯏꯕ ꯑꯣꯏꯗꯣꯏꯔꯥ ꯌꯦꯡꯕꯗ ꯀꯥꯎꯈꯤꯕ ꯑꯣꯏꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯁꯦ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯣꯗꯔꯦꯠ ꯌꯨꯁꯀꯤ ꯆꯥꯡꯗꯗꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯅꯤ ꯃꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯒꯦꯝꯒꯗ ꯍꯦꯛꯇ ꯍꯦꯚꯤꯗꯒ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯔꯣꯏ Poco X7 Proꯁꯦ ꯀꯦꯃꯦꯔꯥꯁꯨ ꯌꯥꯝ ꯁꯦꯡꯗꯕ ꯖꯥꯠꯂꯥ OnePlus E5ꯁꯤꯅ ꯌꯥꯝ ꯍꯦꯟꯕ꯭ꯔꯣ ꯃꯥꯒꯤ ꯃꯣꯅꯣ ꯁ꯭ꯄꯤꯀꯔ ꯑꯣꯏꯕꯗꯨꯗ ꯋꯥꯈꯜꯁꯦ ꯈꯟꯖꯥꯟꯅꯔꯦ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯍꯧꯖꯤꯛ ꯕꯦꯁ ꯐꯣꯟꯒꯤ ꯇꯣꯞ 3ꯗꯗꯤ ꯑꯅꯤꯁꯦ ꯑꯗꯨꯝ ꯌꯥꯎꯔꯤ ꯏꯟꯗꯤꯌꯟ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯁꯤꯒꯤ ꯍꯥꯏ ꯌꯥꯝꯅ ꯐꯕ ꯐꯣꯟ ꯑꯣꯏꯕꯅꯦ ꯀꯩꯅꯣꯁꯦ OnePlusꯀꯤ Note E5ꯗꯣ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤ CE4ꯗ ꯑꯩ ꯅꯣꯡꯃꯇ ꯁꯖꯦꯁ ꯇꯧꯈꯤꯗꯦ ꯀꯅꯥꯝꯇꯗꯁꯨ ꯑꯗꯣ ꯍꯟꯗꯛ 5ꯁꯤꯗꯤꯀꯣ CE5ꯁꯤꯗꯤ ꯌꯥꯝꯅ ꯑꯞꯒ꯭ꯔꯦꯗꯁꯦ ꯌꯥꯝ ꯐꯖꯅ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯃ ꯑꯣꯏ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯗꯤ OnePlusꯅ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤ ꯄꯣꯀꯣꯗꯒꯤ ꯑꯗꯨꯒ ꯄꯣꯀꯣꯁꯤ ꯀꯦꯃꯦꯔꯥꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯡꯗꯕꯗꯤ ꯅꯠꯇꯦ ꯃꯥ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯚꯔꯦꯖ ꯀꯦꯃꯦꯔꯥꯗꯤ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯣꯀꯣꯒꯤꯗ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ Xiaomiꯒꯤ ꯍꯥꯏꯄꯔ OSꯅꯤꯅꯀꯣ OSꯀꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ OS ꯑꯣꯏꯗꯕ ꯑꯗꯨꯒ Xiaomi Poco Redmi ꯑꯁꯤꯒꯨꯝꯕ ꯐꯣꯟꯁꯤꯡꯁꯦ ꯃꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯦ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗ ꯆꯍꯤꯒ ꯐꯥꯖꯤꯜꯂꯛꯄꯗ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯉꯛꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯃꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯦꯡꯅ ꯂꯩꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯩꯔꯨꯔꯒ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯀꯥꯟꯗ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯉꯛꯑꯣꯏꯗꯕꯗꯨꯒꯤ ꯈꯜꯂꯒ ꯀꯦꯃꯦꯔꯥꯒꯨꯝꯕꯒꯤ ꯈꯜꯂꯒꯗꯤ ꯂꯩꯍꯟꯅꯤꯡꯗꯦ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝꯕ ꯐꯣꯟ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ANC ꯌꯥꯎꯕ ꯏꯌꯔꯕꯠꯁ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯌꯣ ꯑꯟꯗꯔ 2K ꯑꯟꯗꯔ 2K ꯑꯣꯏꯇꯥꯔꯗꯤꯀꯣ ꯀꯩꯅꯣꯒꯤ Redmi-ꯒꯤ Buds 5ꯇꯣ Buds 5 ꯃꯃꯥꯡ ꯆꯍꯤꯒꯤ ꯚꯦꯔꯤꯌꯦꯟꯇꯣ ꯃꯗꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯅꯣꯏꯁ ꯀꯦꯟꯁꯦꯂꯦꯁꯟꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯕ꯭ꯔꯣ Realme 4 Pro P4 Pro ꯍꯥꯏ ꯑꯣꯏꯗꯣꯏꯅꯤꯀꯣ GT7ꯒꯁꯤ ꯀꯦꯃꯦꯔꯥꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ P4 Proꯁꯤꯅ ꯍꯦꯟꯅ ꯀꯩꯅꯣꯗ ꯑꯅꯧꯕ ꯂꯦꯇꯦꯁ ꯑꯣꯏꯔꯦ ꯑꯩꯅ ꯃꯥꯅ ꯈꯤꯇꯪ ꯍꯦꯟꯅ ꯐꯒꯅꯤꯅ ꯈꯜꯂꯦ Poco X7 Proꯁꯦ Hyper OS 3 ꯕꯤꯇꯥ ꯐꯪꯈ꯭ꯔꯕꯅꯦ ꯕꯤꯇꯥ ꯚꯔꯖꯟꯁꯤꯗꯤ ꯑꯩꯈꯣꯏꯅ
ꯌꯥꯝ ꯀꯟꯅ ꯀꯟꯁꯤꯗꯔ ꯇꯧꯕꯤꯔꯨꯅꯨꯀꯣ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯑꯗꯨꯗꯤ ꯗꯦꯕꯂꯄꯔꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯗꯦꯕꯂꯄꯔꯁꯤꯡꯗ ꯇ꯭ꯔꯥꯏ ꯇꯧꯅꯕ ꯇꯦꯁ ꯇꯧꯅꯕ ꯀꯩꯒꯨꯝꯕ ꯌꯥꯗꯕꯒ ꯌꯥꯎꯔꯁꯨ ꯃꯣꯏꯗ ꯃꯗꯨꯒꯤ ꯐꯤꯗꯕꯦꯛ ꯂꯧꯅꯕꯒꯤꯗꯃꯛꯇ ꯔꯣꯜ ꯑꯥꯎꯠ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯑꯁꯣꯏꯕ ꯕꯛꯁꯀꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯕꯤꯇꯥꯗꯣ ꯍꯌꯦꯡ ꯐꯖꯅ ꯀꯝꯄꯅꯤꯅ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯔꯣꯜ ꯑꯥꯎꯠ ꯇꯧꯔꯛꯑꯀꯥꯟꯗ ꯑꯗꯨꯒ ꯐꯪꯉꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯈꯪꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯀꯥꯟꯗꯗꯤ OSꯇ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯖꯤꯛꯀꯤ ꯕꯤꯇꯥꯁꯤꯗꯤ ꯑꯗꯨꯝ ꯗꯦꯕꯂꯄꯔꯁꯤꯡꯗ ꯑꯗꯩꯗꯤ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯔꯣꯜ ꯑꯥꯎꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯇꯦꯁ ꯇꯧꯅꯤꯡꯕꯁꯤꯡꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ 16-17Kꯒꯤ ꯃꯅꯨꯡꯗ ꯈꯤꯇꯪ ꯐꯕ ꯑꯝꯇꯪ ꯁꯖꯦꯁ ꯇꯧꯕꯤꯌꯣ ꯍꯥꯏ ꯂꯨꯄꯥ 13,000-13,800 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯋꯥꯁ Realme P3ꯗꯣ ꯃꯗꯨ ꯂꯨꯄꯥ 15,000 ꯁ꯭ꯋꯥꯏꯐꯥꯎꯗ ꯁꯣꯏ ꯐꯪꯅꯦꯅ ꯈꯜꯂꯦ ꯑꯗꯨꯗꯣ ꯌꯥꯝ ꯐꯕ ꯐꯣꯟꯅꯤ ꯕ꯭ꯔꯣ Samsung A35ꯁꯦ ꯄꯥꯏꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯌꯦ Samsung A35ꯁꯦ ꯃꯇꯝꯗꯣ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗꯨꯗꯗꯤ ꯂꯨꯄꯥ 30,000ꯒꯤ ꯃꯌꯥꯗꯕꯨ ꯂꯩꯈꯤꯕꯅꯦ ꯑꯗꯣ ꯄꯥꯏꯕ ꯌꯥꯕ ꯐꯣꯟ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯑꯗꯨꯝ ꯕꯦꯁꯤꯛ ꯅꯣꯔꯃꯦꯜ ꯌꯨꯖꯔꯒꯤꯗꯤ ꯌꯥꯅꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ Exynosꯀꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯒ ꯃꯥꯁꯦ ꯆꯍꯤ ꯂꯣꯟꯆ ꯇꯧꯈꯤꯕꯁꯨ ꯆꯍꯤ 2-3 ꯁꯨꯔꯦ ꯍꯟꯗꯛꯀꯤ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯐꯪꯗꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨ ꯑꯗꯣꯝꯒꯤ ꯄ꯭ꯔꯤꯐꯔꯦꯟꯁꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕ ꯕꯦꯁ ꯐꯣꯟꯅꯦ ꯍꯥꯏꯅ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯈꯤꯇ ꯅꯝꯖꯟꯕꯤꯌꯣ ꯂꯥꯏꯛꯇ ꯐꯖꯅ ꯌꯦꯡꯉꯦ ꯂꯥꯏꯛ ꯆꯥꯟꯅꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏ ꯃꯥꯅꯦ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯗ ꯑꯗꯣ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯏꯛꯄꯨꯗꯤ ꯌꯦꯡꯉꯤ ꯑꯗꯣ ꯂꯥꯏꯛ ꯌꯦꯡꯕꯁꯤꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯅꯤꯔꯛꯇꯪ ꯇꯛ ꯇꯛ ꯊꯦꯡꯖꯟꯕꯗ ꯑꯗꯨꯝ ꯂꯥꯏꯛ ꯃꯁꯤꯡ ꯑꯗꯨꯝ ꯍꯦꯟꯒꯠꯂꯗꯕꯅꯤ ꯑꯗꯣ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯑꯃꯃꯝꯇꯪ ꯅꯝꯖꯟꯕꯤꯔꯛꯑꯒ ꯌꯦꯡꯉꯤꯕ ꯃꯤ ꯃꯁꯤꯡꯗꯨꯒ ꯂꯥꯏꯛ ꯃꯁꯤꯡꯒ ꯆꯞꯀ ꯃꯥꯟꯅ ꯂꯩꯔꯗꯤ ꯌꯥꯝ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯩꯉꯣꯟꯗꯁꯨ ꯊꯋꯥꯏ ꯌꯥꯝ ꯍꯔꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯝꯇ ꯅꯝꯖꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ Infinix GT30 Proꯁꯦ ꯒꯦꯃꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯒꯦꯃꯤꯡꯒꯤꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯍꯦꯁ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯁꯤꯒꯤ ꯃꯃꯥꯡꯗ ꯀꯅꯥꯅꯣꯝꯅꯁꯨ ꯍꯪꯉꯛꯈ꯭ꯔꯕꯅꯦ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕ ꯑꯗꯨꯒ ꯐꯣꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯐꯇꯔ ꯁꯦꯜ ꯁꯥꯔꯚꯤꯁ ꯁ꯭ꯇꯣꯔ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯗꯨ ꯁꯦꯝꯕꯒꯤ ꯈꯣꯠꯄꯒꯤ ꯌꯥꯔꯛꯇꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯒꯤꯗꯣ ꯈꯔ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯄꯥꯏꯕꯅ ꯐꯗꯣꯏꯅꯣ 25 ꯐꯥꯎ ꯃꯅꯨꯡꯗ Samsung ꯄꯥꯏꯒꯦ ꯇꯧꯅꯤ ꯍꯥꯏ ꯂꯨꯄꯥ 15,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ Samsung ꯄꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯕꯖꯦꯠ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯒꯀꯣ ꯑꯩꯅ ꯈꯟꯕꯗ ꯂꯨꯄꯥ 30,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯪꯒꯗꯧ ꯃꯥꯜꯂꯤ Samsung Galaxy S23ꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗ ꯂꯩꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ S23ꯗꯣ ꯐꯪ ꯇꯥꯔꯒꯗꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯕ ꯐꯣꯟ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯂꯥꯛꯑꯦ ꯂꯦꯞꯈꯠꯂꯣ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯝꯇ ꯂꯦꯞꯈꯠꯁꯤ ꯑꯣꯖꯥ ꯆꯪꯉꯦ ꯔꯣꯜ ꯀꯣꯜ ꯇꯧꯅꯕ ꯂꯥꯏꯛ ꯇꯧꯕ ꯇꯧꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯝꯇ ꯔꯣꯜ ꯀꯣꯜ ꯇꯧꯍꯜꯂꯁꯤ ꯊꯥꯗꯣꯏ ꯁꯅꯥ ꯆꯪꯉꯦꯀꯣ ꯋꯤꯂꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛ ꯇꯦꯕ꯭ꯂꯦꯠ ꯁꯤꯝ ꯁ꯭ꯂꯣꯠ ꯌꯥꯎꯕ ꯑꯟꯗꯔ 25ꯒꯤ ꯃꯇꯥꯡꯗ ꯁꯖꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯟꯗꯔ 25ꯒꯤ ꯃꯅꯨꯡꯗ ꯁꯤꯝ ꯁ꯭ꯂꯣꯠ ꯌꯥꯎꯕ ꯑꯣꯏꯇꯥꯔꯒꯗꯤ Redmi Pad Pro ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯨꯄꯥ 10,000ꯒꯤ ꯆꯥꯡꯗ ꯂꯩꯈꯤꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯦꯝꯃꯤꯕꯅꯦ ꯃꯗꯨ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯇ꯭ꯔꯤꯀꯣ ꯑꯩ ꯉꯁꯤ ꯍꯌꯦꯡꯒꯨꯝꯕ ꯊꯥꯒꯠꯂꯛꯀꯦꯅ ꯈꯜꯂꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩ ꯈꯔꯗꯤ ꯁꯖꯦꯁ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯨꯄꯥ 15,000 ꯁ꯭ꯋꯥꯏꯗ Redmi Pad Proꯒꯨꯝꯕꯁꯤꯅ ꯑꯗꯨꯅ ꯈꯔ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯔꯦ Snapdragon 7S Generation 3 ꯌꯥꯎꯕ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯒꯦꯝ ꯐꯥꯎꯗ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯏꯌꯥꯝꯕꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯍꯥꯏꯔꯤꯌꯦ ꯃꯥꯅꯤ ꯃꯥꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯧꯔꯛꯄꯗꯁꯨ ꯑꯩ ꯍꯦꯛ ꯍꯧꯕꯒ ꯂꯥꯏꯚꯁꯦ ꯍꯦꯛ ꯊꯥꯕ ꯍꯧꯔꯛꯄꯒꯁꯨ ꯑꯩ ꯍꯥꯏꯖꯕꯅꯦ ꯄꯨꯡ 10ꯗꯒꯤ ꯂꯥꯏꯚ ꯍꯧꯕꯅꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯊꯦꯡꯅꯗꯤ ꯊꯥꯔꯣꯏꯒꯦ ꯉꯁꯤꯗꯤ ꯄꯨꯡ 11:30ꯗ ꯂꯣꯏꯁꯤꯟꯒꯦ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯋꯥꯠꯂꯤꯀꯣ ꯍꯧꯖꯤꯛ ꯄꯨꯡ 10:30 ꯇꯥꯕꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩ ꯍꯧꯖꯤꯛ ꯃꯥꯡꯖꯧꯅꯅ ꯅꯤꯡꯁꯤꯡꯖꯍꯧꯕꯅꯦ ꯍꯣꯔꯦꯟ ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯐꯠ ꯂꯥꯎꯅ ꯂꯣꯏꯁꯤꯟꯈꯤꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯀꯃꯦꯟ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯄꯤꯔꯝꯗꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯥꯡꯖꯧꯅꯅ ꯔꯤꯃꯥꯏꯟꯗꯔ ꯃꯆꯥ ꯑꯃꯈꯛ ꯇꯧꯕꯅꯦ ꯕ꯭ꯔꯗꯔ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯔꯦ ꯊꯦꯡꯛ ꯁꯣ ꯃꯆ ꯑꯩ ꯂꯥꯏꯛ ꯅꯝꯃꯤꯀꯣ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯖꯤꯟꯕꯤꯌꯨ ꯄꯩꯁꯥ ꯇꯤꯡꯗꯕꯅꯤ ꯃꯥꯅꯦ ꯁꯟꯖꯨ ꯄꯩꯁꯥꯗꯤ ꯁꯨꯡꯇꯤꯡ ꯇꯤꯡꯗꯕꯅꯤ ꯂꯥꯏꯛ ꯅꯝꯖꯟꯕꯗꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯅ ꯀꯩꯝꯇ ꯇꯧꯗ꯭ꯔꯁꯨ ꯀꯃꯦꯟ ꯇꯧꯅꯤꯡꯗ꯭ꯔꯒꯁꯨ ꯑꯩ ꯌꯦꯡꯉꯦ ꯈꯪꯍꯟꯅꯤꯡꯗ꯭ꯔꯒꯁꯨ ꯂꯥꯏꯛꯇ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯇꯛ ꯇꯛ ꯑꯅꯤꯔꯛꯇꯪ ꯊꯦꯡꯕꯗ ꯑꯗꯨꯝ ꯂꯥꯏꯛ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯗꯕꯅꯤ ꯑꯗꯣ ꯀꯅꯥꯅ ꯂꯥꯏꯛ ꯇꯧꯔꯤꯅꯣꯁꯨ ꯈꯪꯗꯧꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯥꯛꯊꯣꯛꯅꯤꯡꯗ꯭ꯔꯒꯁꯨ ꯀꯃꯦꯟ ꯇꯧꯗꯅ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯒꯁꯨ ꯂꯥꯏꯛ ꯑꯃꯃꯝꯇꯪꯗꯤ ꯇꯧꯁꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯕ꯭ꯔꯣ ꯑꯟꯗꯔ 25Kꯒꯤ ꯃꯅꯨꯡꯗ ꯃꯣꯇꯣꯒꯤ ꯈ꯭ꯋꯥꯏ ꯐꯕ ꯐꯣꯟꯁꯨ ꯀꯔꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏ ꯃꯣꯇꯣꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯁꯦ 25Kꯒꯤ ꯆꯥꯡ ꯑꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯣꯇꯣ H Fusion 60ꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟꯁꯦ ꯂꯨꯄꯥ 15,000ꯒꯤ ꯆꯥꯡ ꯑꯗꯥꯏꯗ ꯂꯩ ꯃꯥꯅꯗꯤ ꯃꯥꯏ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯔꯞ ꯑꯣꯏꯕ ꯗꯤꯁꯄ꯭ꯂꯦꯒꯨꯝꯕꯗꯣ ꯄꯥꯝꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯁꯦ ꯆꯤꯡꯈꯩ ꯑꯩ ꯐꯣꯟꯁꯤꯡꯁꯤ ꯂꯣꯏꯅꯃꯛ
ꯃꯦꯃꯣꯔꯤꯗ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯅꯤꯡꯁꯤꯡꯉ ꯂꯩꯕ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯩꯗꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉ ꯂꯩꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩ ꯀꯥꯎꯈ꯭ꯔꯒꯁꯨꯀꯣ ꯑꯗ ꯑꯩ ꯌꯦꯡꯉꯀꯥꯟꯗ ꯀꯃꯦꯟꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯌꯦꯡꯕ ꯌꯥꯕ ꯑꯩꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛ ꯂꯦꯞꯇꯣꯞꯁꯨ ꯂꯩꯇ꯭ꯔꯦ ꯂꯦꯞꯇꯣꯞꯁꯨ ꯁ꯭ꯀ꯭ꯔꯤꯟ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯉꯒ ꯍꯥꯏꯔꯛꯀꯗꯧꯗꯨꯁꯨ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯦ ꯐꯣꯟꯁꯤꯅ ꯑꯃꯨꯛ ꯂꯥꯏꯚ ꯊꯥ ꯂꯩꯔꯕꯅꯤꯅ ꯁꯦꯝꯁꯪꯒ ꯋꯥꯟ ꯄ꯭ꯂꯁꯀ ꯀꯔꯝꯕꯅ ꯐꯗꯣꯏꯅꯣ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯁꯝꯅ ꯍꯥꯏ ꯀꯥꯟꯗ ꯂꯨꯄꯥ 10,000ꯃꯨꯛꯀꯤ ꯃꯅꯨꯡꯁꯤꯗ 30,000ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯋꯥꯟ ꯄ꯭ꯂꯁꯅ ꯐꯔꯛꯑꯅꯦꯕꯀꯣ 40-50 ꯌꯧꯁꯟꯈꯤ ꯇꯥꯔꯗꯤ ꯋꯥꯟ ꯄ꯭ꯂꯁ 13R ꯒꯨꯝꯕ ꯂꯩꯕꯕꯨꯗꯤ ꯑꯩ ꯋꯥꯈꯜꯗ ꯑꯃꯨꯛ S24ꯒꯨꯝꯕ 25ꯒꯨꯝꯕ ꯂꯩꯕꯅ ꯑꯃꯨꯛ ꯐꯩꯌꯦꯅ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯀꯝꯄꯤꯌꯔ ꯇꯧꯅꯔꯀꯥꯟꯗ ꯌꯦꯡꯕꯅ ꯑꯗꯣ ꯑꯣꯚꯔꯑꯣꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯂꯨꯄꯥ 10,000-15,000 ꯁ꯭ꯋꯥꯏꯐꯥꯎ ꯃꯅꯨꯡꯗꯗꯤ ꯁꯦꯝꯁꯪ ꯑꯐꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯐ꯭ꯂꯦꯒꯁꯤꯞꯇ S ꯁꯤꯔꯤꯁꯀꯨꯝꯕꯒ ꯌꯧꯈꯤ ꯇꯥꯔꯗꯤ ꯁꯦꯝꯁꯪꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯧꯖꯤꯛꯄꯨ ꯃꯣꯔꯅꯤꯡꯂꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄ꯭ꯔꯣ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯃꯣꯔꯅꯤꯡꯅꯤ ꯃꯣꯔꯅꯤꯡ ꯅꯣꯡꯉꯥꯟꯕꯇ ꯉꯥꯏꯔꯤ ꯃꯌꯥꯝ ꯂꯥꯏꯠ ꯊꯥꯕ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯐꯥꯔꯤ ꯃꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤꯅꯤ ꯊꯥꯔꯛꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯒꯨꯗ ꯃꯣꯔꯅꯤꯡ ꯉꯥꯛꯇꯅꯤ ꯊꯦꯡꯅꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯉꯜꯂꯦꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯈꯩ ꯑꯌꯨꯛꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯄꯥꯈꯪꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯠ ꯊꯥꯕ ꯍꯧꯔꯛꯄꯇ ꯉꯥꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯅꯤ realme 12 5Gꯁꯤ ꯒꯤꯅ 2.2 GHz ꯀ꯭ꯂꯣꯛ ꯁ꯭ꯄꯤꯠ ꯑꯣꯏꯕ ꯁꯦꯝꯁꯪ F06 ꯒꯤꯅ 2.4 GHz ꯁ꯭ꯄꯤꯠ ꯑꯣꯏꯔꯝꯃꯤ ꯀꯔꯝꯕꯅ ꯐꯒꯅꯤ realme 12ꯁꯦ ꯑꯣꯟꯊꯣꯛꯑꯒ ꯁꯦꯝꯁꯪ F06 9K ꯄꯤꯕꯗꯨ ꯂꯩꯒꯦ ꯈꯟꯕꯅꯤ ꯍꯥꯏ ꯔꯤꯌꯥꯁ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯦ realme 12ꯅꯗꯤ ꯍꯦꯟꯅ ꯐꯅꯤ F06 ꯂꯨꯄꯥ 1,000,000 ꯄꯤꯕ ꯐꯣꯟꯗꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯦꯟ ꯑꯩ ꯄꯤꯈ꯭ꯔꯒꯨꯝ ꯈꯜꯂꯦ ꯃꯁꯤ ꯀꯌꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯁꯦꯝꯁꯪ ꯄꯥꯏꯅꯤꯡꯕ ꯁꯦꯝꯁꯪꯒꯤ UI ꯋꯥꯟ UIꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ UIꯅꯤ ꯑꯗꯨꯒꯨꯝꯕ ꯇꯦꯁ ꯇꯧꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯗꯨꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ realme 12ꯁꯤꯁꯨ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯆꯥꯅꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯈꯜꯂꯦ ꯕ꯭ꯔꯣ ꯇꯦꯞꯀꯤꯗꯣ ꯈꯔ ꯊꯨꯅ ꯇꯧꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯒꯦꯝꯁꯨ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏ ꯒꯦꯝ ꯁꯥꯟꯅꯕꯒꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯇꯦꯞ ꯑꯁꯅꯤ ꯀꯨꯃꯥꯔ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯦꯅ ꯈꯜꯂꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯟꯗꯥꯋꯥꯏꯔꯝ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯥꯒꯠꯄ ꯉꯝꯅꯕ ꯑꯩ ꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯒꯁꯦ ꯈꯔ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯊꯥꯒꯠꯂꯛꯅꯕ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯈꯜꯂꯤ ꯑꯗꯣ ꯌꯦꯡꯉꯁꯦ ꯑꯅꯤꯜ ꯀꯨꯃꯥꯔ ꯇꯦꯝꯅ ꯕ꯭ꯔꯣ ꯕꯤग ꯕꯤꯂꯤꯌꯟ ꯗꯦꯁꯤꯒꯤ ꯑꯣꯐꯔꯁꯦ ꯗꯦꯠ 25 ꯗꯦꯠ ꯀꯌꯥꯐꯥꯎ ꯄꯤꯗꯣꯏꯅꯣ ꯍꯥꯏ ꯃꯁꯤ ꯀꯔꯝꯕ ꯊꯅꯦꯜ ꯀꯌꯥꯝ ꯀꯨꯏꯅ ꯀꯌꯥꯝ ꯀꯨꯏꯅꯐꯥꯎ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯍꯥꯏ ꯉꯝꯗꯦ ꯑꯗꯨ ꯃꯣꯏ ꯌꯥꯝ ꯁꯥꯡꯅ ꯇꯧꯕꯅꯦ ꯃꯁꯦ ꯅꯨꯃꯤꯠ 14-15ꯒ ꯇꯧꯕꯅꯦ ꯑꯗꯨꯅ ꯊꯣꯏꯅ ꯀꯩꯝ ꯆꯤꯡꯅꯕ ꯄꯣꯛꯎꯅꯨ ꯄꯣꯠ ꯑꯇꯣꯞꯄ ꯐꯣꯟꯒꯨꯝꯕꯒꯗꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯂꯩꯍꯧꯔꯒꯗꯤ ꯐꯅꯤꯀꯣ ꯃꯃꯟ ꯇꯥꯡꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯣꯠ ꯒ꯭ꯔꯣꯁꯔꯤꯒꯨꯝꯕ ꯍꯥꯎꯁ ꯍꯣꯜ ꯑꯥꯏꯇꯦꯝꯒꯨꯝꯕ ꯑꯗꯩꯗꯤ ꯂꯩꯗꯅꯀꯣ ꯀꯤꯠꯆꯟ ꯑꯥꯏꯇꯦꯝꯒꯨꯝꯕ ꯑꯗꯩꯗꯤ ꯗ꯭ꯔꯦꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯁꯥꯡꯅ ꯊꯥ ꯃꯈꯥꯏ ꯑꯃ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯔ ꯂꯩꯕꯅꯦ ꯑꯣꯖꯥ ꯍꯦꯛ ꯆꯪꯉꯛꯄꯒ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯥꯏ ꯌꯥꯝꯕꯅꯀꯣ ꯗꯤꯂꯟ ꯁꯦꯝꯁꯪ S24 ꯐꯦꯟ ꯏꯗꯤꯁꯟꯁꯦ ꯂꯩꯔꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯗꯣꯏꯔꯥ ꯍꯥꯏ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯀꯌꯥ ꯂꯨꯄꯥ 35,000 ꯁ꯭ꯋꯥꯏꯋꯥꯏꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯩꯅ ꯈꯟꯕꯗ S24 ꯐꯦꯟꯏꯗꯤꯁꯟꯁꯦ ꯑꯇꯣꯞꯄ ꯃꯥꯏ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯑꯝꯇ ꯂꯩꯇꯦ ꯑꯩꯗꯤ ꯑꯗꯨꯃꯛ ꯈꯤꯇꯪ ꯄꯤꯔꯝꯗꯧ ꯃꯥꯜꯂꯦ 4,500 mAh ꯀꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯕꯦꯇ꯭ꯔꯤꯗꯤ ꯍꯦꯔꯥ ꯅꯣꯏ ꯃꯤ ꯑꯝꯇ ꯑꯣꯏꯔꯣꯏ ꯑꯩ ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯁꯦ ꯏꯁꯥꯒꯤ ꯈꯔ ꯍꯩꯖꯕꯁꯦ ꯂꯣꯏ ꯀꯥꯎꯒꯗꯧꯔꯦ ꯅꯣꯏ ꯀꯣꯛꯁꯤꯗꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯃꯃꯥ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯍꯥꯏ ꯃꯁꯤ ꯃꯇꯥꯡꯁꯤꯗꯤ ꯊꯥꯗꯣꯛꯏ ꯀꯩꯅꯣꯅꯤ ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯑꯣꯖꯥꯕꯨ ꯑꯩ ꯒꯙꯥꯅꯤ ꯍꯥꯏꯕꯗꯤ ꯏꯆꯤꯟꯁꯤꯅ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯔꯤꯌꯦꯜꯃꯤꯒꯤ ꯃꯣꯇꯣꯒꯁꯦ ꯒꯦꯃꯤꯡꯒꯤ ꯑꯣꯏꯅ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏ ꯔꯤꯌꯦꯜꯃꯤꯒ ꯃꯣꯇꯣꯒꯁꯦ ꯒꯦꯃꯤꯡꯒꯤꯗ ꯐꯣꯟ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯀꯝꯄꯅꯤ ꯑꯣꯏꯅ ꯀꯝꯄꯤꯌꯔ ꯇꯧꯕꯁꯦ ꯆꯤꯡꯈꯩ ꯇꯧꯕꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯄꯥꯔꯇꯤꯀꯨꯂꯔ ꯐꯣꯟ ꯑꯃꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗꯨ ꯌꯦꯡꯉꯀꯥꯟꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯒꯦꯅ ꯌꯦꯡꯕꯁꯤꯗꯤ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯝ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕꯗ ꯃꯣꯇꯣꯔꯣꯂꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯦ ꯃꯥꯁꯦ ꯂꯨꯄꯥ 30,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯦꯅꯤ 25, 20, 25 ꯁ꯭ꯋꯥꯏꯐꯥꯎ ꯃꯅꯨꯡꯗ ꯂꯣꯏꯅ ꯃꯥꯁꯦ ꯑꯩ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯑꯦꯚꯔꯦꯖꯇ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ओवरऑल येंगाना मोटोना खितंग हेंगदौ माले ब्रो फ्लिप रतन कुमार ना मु हाइरम से ब्रो फ्लिपकार्ट ता प्रोडक्ट अयाम नॉट डिलीवरेबल इन योर लोकेशन थारगा लेरे एड्रेस सु मखन मखन हापगा येंजरे अदुबो अदुम सुमाइना थोपन लेरे मसी मतंग ना हाइबिरोय रतन कुमार अदोमना लेरिबा एरिया संपोस हाय का इम्फाल गी सो हाइरे 795001 ओरंगनी को इम्फाल गी अदुसु अदुम डिलीवर तौबा nghamdaba पोस यावपने सेलर की मखा पोले ऑनलाइन सेल तौरईसिदी समना हाय कांदा केरला दगी सेलर अम तौरमबसु याई
ꯀꯣꯜꯀꯇꯥꯗꯩ ꯁꯦꯂꯔ ꯑꯃ ꯇꯧꯔꯝꯕꯁꯨ ꯌꯥꯏ, ꯗꯦꯜꯂꯤꯗꯒꯤ ꯁꯦꯂꯔ ꯑꯃ ꯇꯧꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯁꯦꯂꯔ ꯃꯥꯟꯅꯗꯕꯗꯁꯨ ꯑꯃꯨꯛ ꯗꯦꯂꯤꯚꯔ ꯇꯧꯕ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ. ꯑꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯩꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯔ ꯄꯥꯔꯠꯅꯔꯁꯤꯡꯁꯦ ꯊꯕꯛ ꯐꯖꯅ ꯇꯧꯗꯕꯒꯤ ꯑꯁꯤꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯜꯁꯦ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯗꯤꯂꯤꯚꯔꯦꯕꯜ ꯊꯥꯗꯕꯗꯣ ꯁꯦꯜ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ. ꯑꯗꯣ ꯁꯦꯜ ꯍꯧꯔꯛꯄꯐꯥꯎ ꯁꯥꯕꯗꯤ ꯇꯧꯕꯅꯤꯀꯣ ꯑꯣꯖꯥ, ꯍꯦꯟꯅ ꯇꯥꯛꯈꯤꯕꯁꯤꯡꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯣ ꯀꯥꯏꯅ ꯑꯃꯨꯛ ꯃꯤꯡꯒ ꯂꯣꯏ ꯀꯥꯎꯈꯤꯕꯅ ꯁꯣꯔꯤ ꯃꯦꯗꯥꯝꯅꯦ. ꯃꯥꯅꯦ, ꯑꯣꯖꯥꯅ ꯁꯥꯞ ꯇꯧꯕꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯁꯥꯊꯤꯕꯅꯤ ꯍꯥꯏꯇꯥꯔꯦ. ꯃꯁꯤꯗꯤ ꯐꯪꯗꯅ ꯊꯣꯛꯇꯦ ꯍꯥꯏꯅ ꯍꯥꯏꯅꯒꯨꯝ ꯇꯧꯏ. ꯑꯩꯁꯨ ꯑꯣꯖꯥ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩ ꯁꯥꯞꯀꯗꯤ ꯇꯧꯖꯔꯛꯇꯦ, ꯑꯉꯥꯡꯁꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕ ꯃꯗꯨꯅ ꯐꯪꯗꯧ ꯈꯔꯗꯤ ꯕꯦꯔꯥ ꯀꯔꯤ ꯗ꯭ꯔꯣꯅꯥꯆꯥꯔꯌꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯀꯩꯅꯣꯗ ꯇꯧꯕꯗꯣ, ꯀꯔꯅꯗ ꯇꯧꯕꯗꯣ, ꯅꯪꯅ ꯂꯥꯟꯒꯤ ꯃꯐꯝ ꯆꯤꯁꯜꯂꯛꯑꯕ ꯃꯇꯝꯗ ꯅꯪ ꯑꯩꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯥꯎꯕ ꯑꯣꯏꯌꯣ ꯍꯥꯏꯗꯣ, ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯇꯥ ꯇꯣꯛꯀꯅꯤ. ꯑꯗꯨꯅ ꯁꯥꯞꯀꯗꯤ ꯇꯧꯅꯒꯨꯝꯁꯦ ꯍꯥꯏꯇꯥꯔꯦ. ꯐ꯭ꯂꯤꯞꯀꯥꯔꯠ ꯗꯤꯂꯤꯚꯔꯤ ꯌꯥꯕꯁꯤꯡꯁꯦ ꯄꯣꯠ ꯀꯛꯑꯒ ꯔꯤꯇꯔꯟ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ, ꯅꯣꯠ ꯗꯤꯂꯤꯚꯔഡ് ꯍꯥꯏꯅ ꯊꯣꯛꯄꯅꯦ. ꯑꯩꯗꯤ ꯂꯣꯌꯦꯜ ꯀꯁꯇꯃꯔꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯌꯥꯝꯕꯗ ꯆꯦꯟꯖ ꯇꯧꯔꯒ ꯌꯦꯡꯉꯦ, ꯗꯤꯂꯤꯚꯔꯤ ꯂꯣꯏ ꯌꯥꯏ ꯍꯥꯏ. ꯃꯥꯅꯦ, ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯄꯥꯏꯔꯛꯏꯕ ꯐꯣꯟꯁꯤꯡꯁꯦ, ꯐꯣꯟ ꯈꯛꯇ ꯅꯠꯇꯦ, ꯑꯩ ꯄꯣꯠ ꯌꯥꯝꯃꯦ. ꯑꯩ ꯄꯣꯠ ꯑꯝꯇ ꯂꯩꯕꯗ ꯑꯌꯥꯝꯕꯅ ꯑꯣꯐꯂꯥꯏꯟꯗꯒꯤ ꯂꯩꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ, ꯑꯩ ꯑꯣꯟꯂꯥꯏꯟꯗꯇ ꯑꯌꯥꯝꯕ ꯂꯩꯔꯦꯕꯀꯣ ꯑꯩ. ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯀꯩꯗꯁꯨ ꯑꯗꯨꯝ ꯗꯤꯂꯤꯚꯔ ꯇꯧꯋꯦ. ꯃꯗꯨ ꯄꯥꯔꯇꯤꯀꯨꯂꯔ ꯁꯦꯂꯔ ꯑꯃꯁꯨꯡ ꯄ꯭ꯔꯗꯛꯀꯤ ꯃꯈꯥ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨꯝ ꯑꯩꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯦꯃꯥꯖꯣꯟꯗꯒꯤ ꯄꯣꯠ ꯂꯩꯈꯠꯂꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ. 2015 14 15 13 ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯂꯩꯈꯠꯂꯛꯑꯕꯅꯦ ꯗꯨꯀꯥꯟꯗꯒꯤ. ꯍꯟꯗꯛ ꯑꯥꯏꯐꯣꯟ 17 ꯊꯣꯛꯂꯛꯄꯁꯤꯗꯤ ꯃꯁꯛ ꯂꯣꯏꯅ ꯍꯦꯛ ꯊꯤꯈ꯭ꯔꯦ ꯍꯥꯏ ꯁꯦꯔꯤꯁꯁꯦ. ꯑꯥꯏꯐꯣꯟ 17 ꯁꯦꯔꯤꯁꯁꯦ, ꯍꯣꯏ ꯑꯩ 17 ꯄ꯭ꯔꯣꯒꯨꯝꯕꯗꯣ ꯀꯌꯥ ꯄꯥꯝꯗꯦ. 17 ꯑꯥꯏꯐꯣꯟ ꯏꯌꯔ ꯃꯥꯁꯨ ꯁ꯭ꯂꯤꯝ ꯑꯣꯏꯕ ꯋꯥꯅꯤ, ꯌꯥꯝ ꯗꯤꯖꯥꯏꯟꯗꯤ ꯑꯩ ꯋꯥꯈꯜꯗ ꯐꯖꯕ ꯑꯣꯏꯗꯦ. 17ꯗꯨꯕꯨꯗꯤ ꯍꯥꯟꯅꯩ 16ꯒ ꯃꯥꯟꯅꯔꯦꯗꯅꯀꯣ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯞꯒ꯭ꯔꯦꯗꯇꯤ ꯑꯝꯇ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯂꯤꯆꯩꯁꯤꯡꯁꯦ ꯈꯪꯉꯦꯗ ꯑꯩ ꯑꯩꯅ ꯏꯔꯤꯕ ꯀꯃꯦꯟꯠꯁꯤꯐꯥꯎ ꯄꯥꯕ ꯍꯩꯇ꯭ꯔꯦꯅꯦ ꯅꯣꯏ ꯑꯣꯖꯥ. ꯑꯩꯒꯤ ꯍꯩꯖꯕ ꯈꯔꯁꯦ ꯀꯥꯎꯈꯤꯗꯣꯔꯦ ꯍꯥꯏꯔꯒ ꯑꯣꯏꯔꯣꯏ ꯅꯣꯏ ꯑꯩ. ꯃꯥꯅꯤ ꯑꯣꯖꯥꯅ ꯀꯥꯎꯔꯗꯤ ꯁꯥꯇ꯭ꯔꯅ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯅꯤ. ꯑꯗꯨꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯐꯩ. ꯔꯤꯌꯥꯁꯅ ꯔꯤꯌꯦꯜꯃꯤ 12 5G ꯁꯤ 128GB ꯍꯧꯖꯤꯛ ꯀꯌꯥꯗ ꯊꯥꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯌꯦ. ꯔꯤꯌꯥꯁ, ꯃꯗꯨꯗꯤ ꯑꯥꯏꯗꯤꯌꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯞ ꯆꯥꯕ. ꯀꯩꯒꯨꯝꯕ ꯔꯤꯁꯦꯜ ꯇꯧꯒꯦ ꯍꯥꯏꯇꯥꯔꯁꯨ ꯀꯦꯁꯤꯐꯥꯏꯒꯨꯝꯕꯗꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ, ꯃꯣꯏꯒꯤ ꯚꯦꯂꯨ ꯄꯤꯕꯗꯣ, ꯑꯗꯩꯗꯤ ꯑꯦꯛꯁꯆꯦꯟꯖ ꯚꯦꯂꯨꯒꯨꯝꯕ ꯄꯤꯕꯗ ꯌꯥꯝ ꯍꯟꯊꯅ ꯐꯪꯕꯅꯦ. ꯃꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩ ꯑꯥꯏꯗꯤꯌꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯒ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯃꯦꯟꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯇꯥꯡꯁꯦ. ꯗꯥꯏꯅꯥ ꯁꯔꯨꯡꯕꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ, ꯁꯦꯜꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯣ ꯃꯇꯪꯂꯣ ꯍꯥꯏ. ꯅꯠꯇꯦ 23ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯒ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯇꯧꯕꯅꯦ, ꯅꯨꯃꯤꯠ 15 ꯀꯨꯟꯅꯤꯃꯨꯛ ꯇꯧꯕꯅꯦ. ꯑꯗꯨꯒ ꯐꯣꯟꯒꯨꯝꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯣꯠꯀꯨꯝꯕ ꯃꯌꯥꯝꯅ ꯌꯥꯝ ꯗꯤꯃꯥꯟ ꯑꯣꯏꯕ, ꯍꯥꯏꯂꯤ ꯗꯤꯃꯥꯟ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯤ ꯅꯣꯡ ꯅꯤꯅꯤꯗ ꯑꯗꯨꯝ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛꯀ ꯂꯩꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯕꯅꯦ. ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯀ ꯂꯩꯔꯒ ꯑꯃꯨꯛ ꯁ꯭ꯇꯣꯛ ꯂꯩꯔꯛꯄꯗ ꯃꯃꯟꯒ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯒ ꯐꯪꯍꯟꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ. ꯃꯥꯔꯀꯦꯇꯤꯡꯅꯤ ꯃꯁꯤꯕꯨꯗꯤ. ꯑꯗꯨꯝ ꯁꯦꯜꯗꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯇꯧꯈꯤꯅꯤ. ꯑꯁꯤ ꯁꯦꯜꯁꯦ ꯂꯣꯏꯈ꯭ꯔꯁꯨ ꯑꯃꯨꯛ ꯗꯤꯋꯥꯂꯤ ꯃꯌꯥꯗꯁꯨ ꯁꯦꯜ ꯑꯃ ꯂꯥꯛꯈꯤꯅꯤ. ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯅꯤ ꯍꯧꯖꯤꯛ ꯁꯦꯜꯒꯤ ꯁꯦꯜ ꯉꯥꯛꯇ ꯉꯥꯏꯔꯅꯤ. ꯑꯦꯟ ꯑꯣꯐ ꯗꯤ ꯏꯌꯥꯔꯒꯤ ꯁ꯭ꯇꯣꯛ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯒ ꯃꯌꯥꯝ ꯂꯥꯛꯈꯤꯅꯤ ꯁꯦꯜꯒꯤ ꯃꯇꯥꯡꯁꯤꯗꯤ. S24 ꯐꯦꯟ ꯏꯗꯤꯁꯟꯗꯨ 30Kꯗ ꯐꯪꯉꯤ ꯍꯥꯏꯌꯦ. ꯂꯨꯄꯥ 30,000 ꯑꯣꯏꯇꯥꯔꯗꯤ ꯐꯦꯟꯏꯗꯤꯁꯟꯗꯨ ꯌꯥꯝ ꯐꯔꯦ. ꯑꯗꯨ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯒꯨꯝꯁꯨ ꯇꯧꯕꯅꯦ. ꯃꯗꯨ ꯂꯩꯕ ꯌꯥꯝꯅ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯩ. ꯖꯦꯁꯅ ₹20ꯒꯤ ꯀꯩꯅꯣ ꯁꯨꯄꯔ ꯆꯦꯠ ꯑꯃ ꯇꯧꯔꯛꯏ ꯃꯥꯜꯂꯦ. ꯊꯥꯒꯠꯆꯔꯤ ꯖꯦꯁ. MI ꯐꯣꯟ ꯔꯦꯗꯃꯤꯒꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏ. ꯑꯅꯤꯁꯥꯅ MI ꯔꯦꯗꯃꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ. ꯃꯣꯏꯁꯦ ꯄꯦꯔꯦꯟ ꯀꯝꯄꯅꯤ ꯑꯃꯈꯛꯇꯅꯦ. ꯃꯄꯥ ꯑꯃꯇꯩ ꯃꯆꯥ ꯉꯥꯛꯇꯅꯦ. MI ꯍꯥꯏꯕ ꯀꯝꯄꯅꯤꯗꯨꯒꯤ ꯃꯆꯥꯅꯤ ꯔꯦꯗꯃꯤ ꯍꯥꯏꯁꯦ. ꯑꯗꯨꯅ ꯄꯣꯀꯣ ꯀꯥꯏꯅ ꯇꯧꯔꯤꯁꯤꯡꯁꯦꯀꯣ. ꯑꯗꯨꯅ ꯃꯣꯏꯁꯦ ꯆꯞ ꯃꯥꯟꯅꯩ. ꯔꯤꯁꯔꯆ ꯑꯦꯟ R&D ꯇꯧꯔꯤꯕ ꯇꯤꯝꯁꯨ ꯐꯥꯎꯗ ꯄꯨꯜꯂꯝꯒꯅꯤ. ꯑꯗꯨꯅ ꯃꯣꯏꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ. ꯕ꯭ꯔꯣ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯗꯤ ꯔꯤꯜꯁ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯨꯇꯨꯕ ꯊꯥꯒꯠꯄꯗ ꯀꯣꯄꯤꯔꯥꯏꯠ ꯆꯥꯒꯗ꯭ꯔꯥ ꯍꯥꯏ. ꯆꯥꯅꯤ. 30 ꯁꯦꯀꯦꯟడ్ꯁ ꯍꯦꯟ ꯇꯥꯔꯒꯗꯤ ꯀꯣꯄꯤꯔꯥꯏꯠ ꯁꯣꯏꯗ ꯂꯥꯛꯀꯅꯤ. ꯏꯟꯐꯤꯅꯤꯛꯁꯀ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ IG-ꯒꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ, IQ-ꯒ ꯍꯥꯏꯗꯣꯏꯅꯤꯀꯣ. IQ-ꯒꯁꯤ ꯀꯔꯝꯕꯅ ꯕꯦꯁ ꯑꯣꯏꯒꯦꯕ꯭ꯔꯣ ꯍꯥꯏ. IQ-ꯅ ꯍꯦꯟꯅ ꯐꯔꯅꯤ. ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ IQ-ꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ. ꯅꯣꯏ iPhone ꯂꯩꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯇꯥꯇꯥ ꯂꯩꯒꯦ, iPhone ꯉꯛ ꯉꯥꯏꯔꯦ.
ꯂꯥꯏꯔꯤꯛꯇꯤ ꯄꯥꯅꯤ ꯈꯪꯗꯦ ꯍꯥꯏ ꯃꯥꯅꯤ ꯂꯥꯏꯔꯤꯛꯇꯤ ꯄꯥꯅꯤ ꯈꯪꯗꯦ ꯐꯣꯟꯗ ꯀꯩꯗ ꯉꯥꯎ ꯂꯩꯔ ꯑꯉꯥꯡꯁꯤꯡꯅ ꯃꯁꯤ ꯌꯥꯔ ꯐꯔꯣꯏꯗꯣꯔꯤ ꯑꯣꯖꯥ ꯐꯠꯇꯦ ꯌꯥꯔꯣꯏ ꯇꯣꯏꯖꯝ ꯁꯥꯃꯨꯅꯁꯨ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯁꯐꯤꯌꯔꯅꯁꯨ ꯍꯥꯏꯌꯦꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩ ꯃꯔꯛꯇ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯒꯦ ꯃꯌꯥꯝ ꯁꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯏꯀꯣ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯂꯥꯏꯛꯁꯨ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯀꯩꯅꯣ ꯇꯧ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯁꯨ ꯑꯗꯨꯝ ꯑꯃꯅꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯣ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯉꯤꯁꯤꯗꯤ ꯌꯦꯡ ꯂꯣꯏꯔꯀꯥꯟꯗ ꯁꯤꯌꯔꯒꯨꯝꯕ ꯇꯧꯕ ꯌꯥꯕ ꯂꯩꯔꯗꯤ ꯁꯤꯌꯔ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅꯕꯨꯗꯤ ꯌꯦꯡꯉꯦ ꯊꯦꯡꯅꯕꯤꯔꯦ ꯑꯗꯣ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯤ ꯑꯅꯧꯕ ꯑꯃꯗ ꯁꯤꯌꯔ ꯇꯧꯕꯤꯔꯒꯗꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤ ꯑꯃꯅ ꯊꯦꯡꯅꯔꯒ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛ ꯇꯥꯔꯗꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯕꯗꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯌꯔ ꯑꯝꯇꯪ ꯇꯧꯕꯤꯔꯒꯗꯤ ꯑꯩ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯁꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯦ ꯑꯗꯨꯝ yes I don't like iPhone ꯁꯐꯤꯌꯔꯅ ꯋꯥꯍꯦꯡꯕꯝ ꯕꯨꯁꯅ iPhone 16 Pro Max ꯀ 16 Pro ꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯕꯦꯅꯤꯐꯤꯠꯁ ꯑꯣꯏꯒꯗꯒꯦꯕ꯭ꯔꯣ ꯑꯗꯣ ꯍꯌꯦꯡꯒꯤ ꯁꯦꯜꯁ ꯑꯃꯗ ꯑꯝꯇ ꯀꯩ ꯍꯥꯏꯅꯁꯨ ꯃꯥꯡꯒꯗꯕ ꯑꯁꯤꯃ ꯈꯪꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯗꯤꯂꯤꯚꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯀꯌꯥꯗ ꯆꯪꯒꯦ ꯍꯥꯏ iPhone 16 Proꯒ 16 Pro Maxꯀꯗꯤ ꯕꯦꯇ꯭ꯔꯤꯁꯤ ꯌꯥꯝꯕꯗꯁꯨ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟ ꯆꯥꯎꯕꯗꯁꯨ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯗꯁꯨ iPhone 16 Pro Maxꯇꯨꯅꯗꯤ ꯈꯤꯇꯪ ꯍꯦꯜꯂꯛꯀꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯆꯧꯕꯗꯤ ꯄꯥꯝꯗꯦꯕꯀꯣ ꯑꯩꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯄꯤꯛꯄ ꯌꯥꯔꯤꯈꯩꯗꯤ ꯑꯩꯗꯤ ꯑꯄꯤꯛꯄ ꯗꯤꯖꯥꯏꯟ ꯌꯥꯝ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯈꯨꯠ ꯅꯥꯝꯅ ꯁꯤꯖꯤꯟꯅ ꯌꯥꯕ ꯄꯣꯠꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ 16 Pro Maxꯇꯨꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯤ ꯗꯤꯂꯤꯚꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯃꯦꯛꯁꯤꯃꯝ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯃꯥꯡꯗ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯦꯟꯈꯤꯕꯗ ꯅꯨꯃꯤꯠ 3ꯅꯤꯒꯨꯝꯕꯒ ꯆꯪꯕ ꯌꯥꯎꯏꯀꯣ ꯅꯨꯃꯤꯠ 6ꯅꯤꯗꯒ 4ꯅꯤꯗꯒ ꯌꯧꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯅꯤꯄꯨꯔꯅ ꯈꯤꯇꯪ ꯑꯔꯥꯞꯄ ꯂꯝ ꯔꯤꯃꯣꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯁꯤꯒꯤꯗꯤ ꯌꯥꯝ ꯃꯇꯥꯏꯗ ꯂꯩꯔꯨꯕꯒꯤ ꯑꯗꯨꯅꯅꯦ ꯑꯗꯣ ꯑꯆꯧ ꯑꯆꯧꯕ ꯁꯤꯇꯤꯗꯒꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯇꯧꯒꯦ ꯃꯤꯅꯤꯠ 35 ꯀꯨꯟꯗꯒ ꯑꯗꯨꯝ ꯗꯤꯂꯤꯚꯔ ꯇꯧꯍꯟꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯃꯌꯥꯝ ꯂꯩꯔꯦ iPhone ꯄꯥꯏꯕꯁꯤꯡꯗꯣ ꯀꯤꯗꯅꯤ ꯆꯦꯛ ꯈꯔ ꯈꯔ ꯇꯧꯋꯣ ꯐꯥꯒꯤ ꯇꯧꯅꯤꯗ ꯍꯥꯏꯌꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯀꯤꯗꯅꯤ ꯌꯣꯜꯂꯒ ꯂꯩꯌꯦꯅ ꯃꯤꯝꯁ ꯃꯌꯥꯝ ꯊꯣꯛꯏꯗꯀꯣ ꯃꯃꯜꯁꯦ ꯇꯥꯡꯃꯟꯈꯤꯗꯅ I am new subscriber ꯍꯥꯏꯌꯦ ꯊꯥꯒꯠꯆꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯛꯄꯀꯣ ꯇꯧꯁꯤꯜꯂꯒꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯩꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯍꯥꯏꯌꯦ ꯕ꯭ꯔꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯂꯨꯄꯥ 10,000 ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯅꯠꯇꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ 16ꯗ iPhone Samsung ꯗꯦꯠ 23ꯗ ꯐꯪꯒꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯔꯤꯌꯥꯁꯅ ꯍꯥꯏꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯗꯦꯠ 23ꯗꯒꯤ ꯁꯦꯜ ꯍꯧꯒꯅꯤ ꯍꯥꯏꯕ ꯁꯣꯏꯕꯨ ꯁꯣꯏꯔꯕ ꯇꯥꯏꯅꯐꯝ ꯂꯩꯗ ꯑꯗꯨꯝ ꯇꯥꯏꯅꯔꯛꯑꯅꯤ ꯍꯥꯏꯗꯨꯅꯤ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯂꯒ ꯃꯥꯔꯛ ꯌꯥꯝ ꯐꯪꯗ꯭ꯔꯁꯨ ꯑꯣꯖꯥꯅ ꯇꯥꯛꯄꯤꯗꯦ ꯍꯥꯏꯕꯤꯕ ꯍꯩꯇꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯇꯥꯏꯅꯗꯣꯏꯅꯦ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯀꯣ ꯇꯥꯏꯅꯐꯝꯒꯤ ꯇꯥꯏꯅꯐꯝ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯣꯖꯥꯒꯤꯗꯤ ꯇꯥꯏꯅꯐꯝ ꯂꯩꯇꯦꯗꯅꯀோ ꯁꯥꯇ꯭ꯔꯅ ꯃꯥꯔꯛ ꯌꯥꯝ ꯐꯪꯉꯛꯇ꯭ꯔꯦ ꯑꯣꯖꯥꯗꯤ ꯀꯅꯥ ꯇꯥꯏꯅꯔꯨꯅꯤ ꯑꯩꯅ ꯇꯥꯛꯄꯤꯕ ꯍꯩꯇꯕꯩꯅꯤ ꯑꯩꯅ ꯇꯥꯛꯄꯤꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯗꯕꯩꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯣꯖꯥ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯇꯨꯋꯥꯔꯗꯁ ꯗ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯟड ꯇꯨꯋꯥꯔꯗ ꯗ ꯅꯦꯁꯟꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯣꯏ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯔꯒ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯌꯥꯝꯕ ꯉꯁꯤ ꯆꯥꯛ ꯆꯥꯔꯦ ꯃꯊꯦꯜ 2-3 ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯍꯋꯥꯏꯒꯨꯝꯕꯅ ꯑꯗꯨꯝ ꯇꯧꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯥꯅ ꯁ꯭ꯇꯥꯔꯂꯤꯡꯁꯤ ꯏꯟꯗꯤꯌꯥꯗ ꯌꯧꯔꯛꯈꯤꯔꯣꯏꯗ꯭ꯔꯣ ꯏꯟꯗꯤꯌꯥꯒ USAꯒꯁꯨ ꯌꯥꯅꯈꯤꯗ꯭ꯔꯦ ꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏ ꯁ꯭ꯇꯥꯔꯂꯤꯡ ꯏꯟꯗꯤꯌꯥꯗ ꯌꯥꯝ ꯊꯨꯅ ꯐꯪꯒꯅꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯨꯕꯜ ꯐꯪꯈ꯭ꯔꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯦ ꯄ꯭ꯔꯤ ꯕꯨꯀꯤꯡꯒꯨꯝꯕ ꯇꯧꯅꯈ꯭ꯔꯦ ꯌꯨꯅꯤꯠꯁꯤꯡ ꯐꯪꯕ ꯇ꯭ꯔꯥꯌꯦꯜ ꯇꯦꯁ ꯇꯧꯅꯕ ꯐꯥꯎꯗ ꯃꯐꯝ ꯑꯃꯅꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯌꯨꯅꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯏꯟꯗꯤꯌꯥꯒ USAꯒ ꯌꯥꯅꯗꯕꯁꯤꯗꯤ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯇꯥꯔꯤꯐ ꯄ꯭ꯂꯥꯟ ꯍꯦꯟꯒꯠꯂꯨꯕꯗꯒꯤꯅꯦ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯀꯤ ꯇꯥꯔꯤꯐꯇꯨꯅ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯦ ꯆꯥꯏꯅꯥꯗꯩ ꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯏꯝꯄꯦꯛ ꯇꯧꯔꯦ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯗ ꯁꯥꯕ ꯄꯣꯠ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯗꯁꯇ꯭ꯔꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ USAꯒꯤ ꯄꯣꯠ USAꯒꯤ ꯀꯝꯄꯅꯤꯁꯤꯡ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯃꯣꯏꯗꯤ ꯌꯣꯟꯁꯤꯟꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯇꯥꯡꯅ ꯌꯣꯜꯂꯒꯗꯤ ꯃꯤꯅ ꯂꯩꯕꯤꯔꯔꯣꯏꯅ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨꯕ ꯈꯛꯇꯅꯤ ꯑꯗꯣ ꯃꯥꯁꯨ ꯃꯥꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯆꯨꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ USAꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯒꯤ ꯗꯣꯂꯔꯗ ꯉꯥꯛꯇꯅ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯣꯏꯁꯨ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯨ ꯆꯥꯎꯈꯠꯇ꯭ꯔꯤꯀꯣ ꯆꯥꯎꯈꯠꯂꯛꯏꯕ ꯀꯟꯇ꯭ꯔꯤꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯈꯔ ꯈꯟꯕꯤꯕ ꯇꯥꯏ ꯆꯥꯏꯅꯥꯒ ꯃꯣꯏꯒ ꯌꯥꯅꯗꯕꯁꯨ ꯃꯦꯟ ꯑꯣꯏꯅ ꯑꯗꯨꯅ USAꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯣ ꯍꯟꯊꯔꯛꯄꯗꯒꯤ ꯆꯥꯏꯅꯥꯗ ꯑꯃꯨꯛ ꯌꯥꯅꯗ꯭ꯔꯕ ꯆꯥꯏꯅꯥꯁꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒ ꯌꯥꯁꯟꯅꯅꯕ ꯍꯣꯠꯅꯔꯛꯏꯁꯦ ꯃꯁꯤꯗꯤ ꯃꯥꯔꯀꯦꯠꯁꯤꯗꯤ ꯒ꯭ꯂꯣꯕꯦꯜ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯌꯥꯝ ꯇꯝꯊꯤꯕ ꯄꯣꯠ ꯑꯃꯈꯛꯅꯤꯗ ꯇꯤꯟꯅꯔꯒ ꯃꯅꯤꯡꯗ ꯑꯗꯨꯝ ꯊꯥꯡ ꯌꯦꯞꯄ ꯆꯠꯄ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ
bro debit card tagi EMI lawbasi yabra hai madu debit card tagi EMI lawbasi aina thengnabada ngasi mawde amta yade adu khoigi yamna credit score haita civil score gumba yam phajaba mising amani dadi HDFC gi bank ki debit card tagadi yaba yawi adu yam kanoni rare case ni haita chamai manung de mi amani khaki wari ngasi offer tawni hai chumbro hai hoi ngasi numidang dagi ongoni prime sale hodu je hoige members sing active members sing 23 dagina khoi mayam loina maki oina iPhone 16 Flipkart ta fangani haining ba mali mai si hai adumaina oram dong mali su sab khangde Samsung Galaxy S25 se Amazon Flipkart ta fangdi se kaigino bro hai S25 se Flipkart ta di fangam gani aduga Amazon da di hoi my official retail partner da do koi de bugini hai tare Amazon scam ne haino kana kana na iPhone lupa tara drukta fangadoino leibane page khara Flipkart ki profile ga sinaraga iPhone lupa mari daga yam leibane hoi adugumba keno sing scammer sing dudi click phok to birunu hai tare ko iPhone phangba phangdaba duna arai bani madda click tawru ka da khoina click tawbu da manungda aigi approve thokhraga aigi access ka je phone access ka je moina phangra kan daga aduna khogi data privacy ga sidi yamna maru oiba pot amsu oidana ko adui mathakta handura kanda cash transaction ga to account de pesa ga loi kakhiba ga tawdo adum oiroi da hai tare ne ko kana na su lupa ma free da pivirak na sangsa sida kana su laite samna hai kana ai nusi bagi mating pang dun makhalamni aduwa lupa lising yankai hu pot tu lupa ama da ani da phangakani ka hai bese dum isai tum dum khallaga yingyo basi bo oithokpa yabra yadabra haina oithokpa yadaba pot tu dei koina yam ka haina thawai yaushan bado madudi phatabra haina khalle hai tare Jeng maya marakta phau maru ama yaubuduni aina tawrise nupa maya maraksida nupi tom tai mane adu adumaina khallagadi ko aina di khanba leiti adu adumaina khallagadi na tomta tare an khallagadi nupi miyam jo haura lakadamne ba kaura changkadamne ba law hei changuse an adu yawrong muni soidana lumga kana kana su asai su mamang da comment torok pada thengai ki ko comment torok tu oyak tabe ongani kana kana nupi kana na yawrige na ta kauchalaga yengo adum chong thok charak chani khuthanga charak chani mayam su sai da live yengdriba ichin inau sing Jio da thabak tawbaga yaujala khangde ne hai Jio da thabak tawbaga yawade mayam comment section de na nau khundum ma kainom hangning ba mali ko ro yamba kainom ta ado yamba kainom ta anjege iPhone 16 Pro Max ki price te kya direct to no yeng haude haujik yeng ubuda amu hengalame hayeng se kya da pe jana yamba ta biro hai 80 ko 80 to 90 80 90 sai bogi manung da le kani mamal di hujiti hengalamani 23 de ge mo hantara kani 16 चे प्राइस के मुक्त लाकनी ब्रो है कनो दा 52000 दा लाकनी दु 52000 दो 128 GB वेरिएंट ने तो करी में थे चार गे है हवाई वेना खरा टॉक्सन करे को डायनासु यावरम नि सिदि कनो ना थादोइ ना नुपी म तोमतन है दो नते नते होजि डायनास थोलै को नुपी यावरि तै जो एम बखलो नो होजि इम्फाल दा डिलीवरी या द सेल मतम दा यारा कद्रु ब्रो है यारा कनी पोत ayambade dum yarakani sel manung chidi ko aduga yadaba seller ina sa haijibudo araba rapa seller lagi oitani moina shipping charges yam moide yamna cost to yamna sawraga di yarakta basu dum yawbune thingbodo kai chakhage magi comment amta u dena ngasi di hai thingba mang khre ngasi di chingkai thingba go udre mang ngasi di thadoi se anu kai haina mai es thadoi sena se nungsirak kadire ai hai nusira kadore hai male mai se ko nusi salo dum nusi ba phawra de ta haije lo kare no wakhan de leibo phamoi de leibo pore ji phongdo pha do ni dum phumjala tam de sero pude do YouTube ki RU and regular si kayamna angani hai gyan ta de bo serious ke je YouTube ki RU se kari no ai gyan ta de fasana comment ta option biro so pen salam ni yes and talo ni kari matang na man yes and gyan ta how de si so Something bro earbud se mana gaming da leg am chatle karam lawni under 2k da hai leg am chat ko ko khoi low latency na tharang mane ko latency do ma kayam lai 40 milliseconds 1 minute ka thukpa adugi latency do yamin kai sam na kan da mai bluetooth ki transmission do tap pe hai ne ko aduna sumda khoina phone do tak tak na khoi gi game sana da nongmai ka second millisecond male na ko dang kai tarak do mai ta do ne aduna adugo low latency yaw khara late oi da ba dum yeng yo Jio gi ai leire hai sampena khumai
ꯖꯤꯑꯣꯒꯤ ꯃꯇꯥꯡꯗ ꯁꯣꯄꯦꯟꯗ ꯍꯪꯕꯤꯔꯣ ꯃꯌꯥꯝ ꯉꯁꯥꯏ ꯍꯪꯅꯈꯤꯕꯗꯣ ꯏꯕꯨꯡ ꯅꯨꯄꯤ ꯑꯇꯩ ꯄꯨꯔꯛꯄ ꯌꯥꯗꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯏ ꯁꯦꯟꯅ ꯉꯝꯗꯦ ꯃꯣꯏ ꯍꯥꯏꯔꯤ ꯖꯤꯑꯣꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯤꯕ ꯃꯥꯜꯂꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯖꯤꯑꯣ ꯅꯦꯠꯋꯥꯔꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ 5Gꯁꯨ ꯐꯪꯍꯟꯕꯤꯌꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯏꯌꯥꯔꯄꯣꯔꯠꯇ 5G ꯐꯥꯎ ꯍꯥꯞꯄ ꯉꯝꯗꯦꯅꯦ ꯄꯩꯁꯥ ꯍꯥꯞꯄ ꯇꯕꯩ ꯊꯧꯕꯗꯤ ꯀꯜꯂꯤꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯖꯤꯑꯣꯒꯤ ꯁꯣꯄꯦꯟꯅꯗꯤ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯈꯔ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯎꯕꯅꯦ ꯁꯥꯔꯒꯤ ꯐꯣꯟꯁꯦ ꯔꯤꯆꯥꯔꯖ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯔꯤꯆꯥꯔꯖ ꯑꯗꯨꯝ ꯇꯧꯁꯟꯕꯤꯌꯣ ꯀꯥꯏꯅ ꯇꯧꯔꯛꯀꯅꯨ ꯇꯧꯔꯛꯀꯅꯨ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯕꯛꯅꯤꯀꯣ ꯑꯗꯨꯅ ꯇꯣꯂꯣꯞ ꯐꯪꯉꯤꯅꯤꯅ ꯃꯣꯏꯁꯨ ꯑꯗꯨ ꯃꯤꯉꯣꯟꯗ ꯐꯣꯟ ꯇꯧꯋꯤꯗꯣ ꯍꯦꯛꯇ ꯃꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯃꯛꯑꯅꯤ ꯇꯧꯗ ꯌꯥꯗꯅ ꯇꯧꯋꯤꯅꯦ ꯑꯗꯣ ꯃꯣꯏꯗꯁꯨ ꯇꯥꯏꯅꯔꯨ ꯌꯥꯄꯣꯟꯇꯦ ꯑꯗꯣ ꯖꯤꯑꯣꯗ ꯊꯕꯛ ꯇꯧꯕ ꯇꯧꯗꯕꯩ ꯋꯥ ꯅꯠꯇꯅ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯔꯛ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯁꯤꯗꯤ ꯃꯣꯏꯅꯁꯨ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯁꯤꯗꯤ ꯀꯩꯅꯣꯗꯤ ꯀꯝꯄꯅꯤꯗꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯅ ꯃꯤ ꯃꯀꯣꯛ ꯑꯣꯏꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯁꯤꯜꯂꯛꯇ꯭ꯔꯒꯗꯤ ꯃꯁꯤ ꯕꯦꯔꯥꯅꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯗꯁꯥꯅꯦ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯕꯦꯁ ꯗꯤꯖꯥꯏꯟ ꯐꯣꯟ ꯑꯟꯗꯔ 35K ꯕꯦꯁ ꯗꯤꯖꯥꯏꯟ ꯐꯣꯟ OnePlus Note 5 ꯑꯗꯨꯒ S24 ꯒꯨꯝꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤ S24 S series ꯒꯨꯝꯕ ꯁꯦꯝꯁꯪꯒꯤ ꯀ꯭ꯔꯤꯀꯦꯠ ꯂꯥꯏꯚꯁꯨ ꯌꯦꯡꯕꯅꯤ 5/56 ꯅꯣꯠ ꯑꯥꯎꯠꯇ ꯂꯩꯔꯤ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯦꯡ ꯐꯪꯗ꯭ꯔꯦ ꯏꯌꯥꯝꯕ ꯊꯥꯗꯣꯏꯁꯅꯥ ꯑꯝꯇ ꯍꯥꯏꯅꯕꯤꯔꯣ ꯑꯩꯒꯤ ꯍꯥꯏ ꯃꯤ ꯃꯁꯥꯅ ꯌꯥ ꯂꯩꯔꯕꯅꯤ ꯅꯪꯅ ꯍꯥꯏꯗꯤ ꯏꯀꯥꯏꯗꯅ ꯅꯃꯥꯏ ꯁꯣꯜꯂꯗꯤꯀꯣ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕꯤꯔꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯅ ꯄꯥꯝꯃꯤꯁꯦ ꯅꯨꯄꯥ ꯊꯣꯛꯄꯗꯨꯅꯦꯕꯀꯣ ꯑꯗꯨ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯅ ꯃꯥꯏꯗ ꯈꯤꯊꯤꯛ ꯒꯨꯔꯨꯝ ꯁꯨꯃꯥꯏꯅ ꯁꯣꯟꯖꯨ ꯃꯥꯟꯖꯨꯅ ꯂꯩꯔꯗꯤ ꯅꯨꯡꯁꯤꯔꯁꯨ ꯌꯥꯅꯤꯡꯉꯝꯃꯁꯨꯀꯣ ꯃꯥ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯃꯥꯏ ꯌꯥꯝ ꯁꯣꯜꯂꯦꯅꯀꯣ ꯑꯗꯨꯅ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯖꯜꯂꯣ ꯑꯗꯨꯝ ꯌꯥꯔꯛꯑꯗꯕꯅꯤ ꯌꯦꯡꯉꯣ ꯁꯣꯐꯤꯌꯥꯟ ꯁꯂꯥꯝꯅ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯌꯦ ꯃꯥꯅꯤ ꯃꯥꯅꯤ ꯍꯦꯟꯃꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯃꯁꯤ ꯇꯧꯔꯛꯏꯕꯖꯥꯠꯅꯤ ꯕ꯭ꯔꯣ ꯖꯤꯑꯣ ꯄꯦꯃꯦꯟꯠꯁ ꯕꯦꯡꯛꯗꯒꯤ EMI ꯀꯥꯔꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯄꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯌꯥꯔꯣꯏ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ ꯃꯣꯏꯅ ꯈꯤꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯔꯗꯤ ꯐꯕ ꯅꯦꯠꯋꯥꯔꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯀꯅꯥꯅꯕꯨ ꯔꯤꯆꯥꯔꯖ ꯍꯥꯞꯅꯤꯡꯗꯣꯏꯅꯣ ꯕ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯃꯥꯅꯤ ꯃꯥꯅꯤ ꯔꯤꯆꯥꯔꯖꯀꯗꯤ ꯑꯩꯁꯨ ꯍꯥꯞꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯃꯌꯥꯝꯅ ꯈꯪꯕꯅꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯗ ꯔꯤꯆꯥꯔꯖ ꯍꯥꯞꯇꯗꯤ ꯆꯪꯉꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯏ ꯈꯜꯂꯒ ꯔꯤꯆꯥꯔꯖ ꯍꯥꯞꯄꯤꯅꯦ ꯑꯗꯣ ꯅꯦꯠꯋꯥꯔꯛꯀꯤ ꯋꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯤꯀꯅꯦꯛꯇꯤꯡ ꯊꯥꯔꯛꯄꯁꯨ ꯈꯪꯗꯦ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯇꯧꯋꯤꯗꯨꯅꯤ ꯅꯦꯠꯋꯥꯔꯛꯀꯤ ꯋꯥꯁꯤꯗꯤ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯖꯤꯑꯣꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯊꯥꯗꯣꯏꯁꯅ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯏꯔꯥꯡ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯗ ꯇꯧꯔꯨꯅꯤ ꯍꯥꯏꯔꯤ ꯆꯨꯝꯃꯤ ꯆꯤꯀꯩꯅ ꯍꯥꯏꯁꯤꯁꯨ ꯁꯨꯡꯂꯥꯟ ꯂꯥꯟꯗꯦꯀꯣ ꯃꯁꯤꯗꯤ ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯤꯀꯩꯁꯨ ꯍꯩꯔꯦ ꯋꯥ ꯉꯥꯡꯕꯗꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯦꯁꯔ ꯈꯔ ꯆꯪꯉꯤ ꯅꯦꯠꯋꯥꯔꯛꯁꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯌꯥꯝ ꯆꯪꯅꯅ ꯄ꯭ꯔꯦꯁꯔ ꯇꯧꯗꯅ ꯅꯣꯏ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯗꯤ ꯖꯤꯑꯣꯒꯤ ꯇꯋꯥꯔ ꯃꯩ ꯊꯥꯗꯣꯛꯑꯅꯤ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯧꯔꯦ ꯏꯔꯥꯡ ꯍꯧꯀꯥꯟ ꯖꯤꯑꯣꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯒꯗꯣ ꯍꯧꯒꯠꯂ ꯂꯥꯛꯀꯅꯤ ꯃꯁꯤꯗꯤ ꯕꯦꯔꯥꯅꯤ ꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯦ ꯅꯦꯠꯋꯥꯔꯛ ꯈꯔ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯔꯣꯏꯗꯣꯔꯤ ꯀꯥꯏꯅꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯈꯥꯗ ꯂꯩꯔꯦ ꯃꯌꯥꯝ ꯍꯥꯏꯁꯤꯅ ꯉꯝꯗ ꯂꯩꯇꯦ ꯃꯤꯑꯣꯏꯕꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯅꯦ ꯍꯥꯏꯅꯔꯤꯅꯤꯀꯣ ꯁꯔꯀꯥꯔ ꯀꯌꯥ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯒꯤ ꯃꯌꯥꯝꯅ ꯆꯥꯎꯋꯦ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯅꯦꯄꯥꯜꯒꯤ ꯊꯧꯗꯣꯛꯅ ꯁꯥꯈꯤꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯁꯥꯈꯤꯅꯤ ꯁ꯭ꯔꯤꯂꯪꯀꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯁꯥꯈꯤꯅꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯁꯥꯈꯤꯅꯤ ꯐ꯭ꯔꯥꯟꯁꯇꯁꯨ ꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯄ꯭ꯔꯖꯥꯅ ꯉꯝꯗꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯄ꯭ꯔꯖꯥ ꯍꯥꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯤꯆꯝ ꯃꯌꯥꯝꯁꯤꯅꯕꯨ ꯍꯧꯔꯛꯑꯕ ꯀꯅꯥꯝꯇꯅ ꯈꯥꯡꯗꯅ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S25 ꯐꯦꯟ ꯑꯦꯗꯤꯁꯟ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠꯇꯗꯤ ꯐꯪꯗꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯐ꯭ꯂꯤꯞꯀꯥꯔꯠꯇꯗꯤ ꯐꯪꯒꯅꯤ S25 ꯐꯦꯟ ꯑꯦꯗꯤꯁꯟ ꯂꯣꯟꯆ ꯇꯧꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯃꯥꯗꯨ ꯈꯤꯇꯪ ꯑꯦꯕꯥꯏꯂꯦꯕꯜ ꯁ꯭ꯇꯣꯛ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯁꯦꯝꯁꯪꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯣꯔ ꯂꯩꯕꯅꯤꯀꯣ ꯁꯦꯝꯁꯪꯒꯤ ꯗꯥꯏꯔꯦꯛ ꯁ꯭ꯇꯣꯔꯗ ꯑꯗꯨ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯁ꯭ꯇꯣꯔ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯅꯤꯀꯣ ꯃꯣꯏꯒꯤꯁꯨ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯅꯤ ꯃꯣꯏ ꯑꯣꯐꯔ ꯄꯤꯕꯅꯦ ꯑꯣꯐꯔ ꯄꯤꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯑꯣꯐꯔ ꯄꯤꯕꯅꯦ ꯕ꯭ꯔꯣ ꯑꯥꯏꯐꯣꯟꯒꯤ ꯑꯦꯗꯥꯞꯇꯔ ꯑꯣꯔꯤꯖꯤꯅꯦꯜꯁꯦ ꯀꯥꯏꯗꯩ ꯂꯩꯕꯅ ꯐꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯇꯥꯔꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄꯣꯠ ꯑꯗꯨꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯦꯄꯜꯒꯤ ꯑꯥꯎꯠꯂꯦꯠꯀꯨꯝꯕ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯔꯨꯔꯗꯤ ꯐꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕꯤꯌꯣ ꯑꯗꯨꯝ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯦꯃꯥꯖꯣꯟꯗ ꯑꯗꯨꯝ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨꯝ ꯐꯪꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯄꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯁꯨ ꯂꯩ ꯌꯥꯅꯤꯀꯣ ꯏꯕꯨꯡ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗ ꯑꯩꯅ ꯀꯩ ꯄꯥꯎꯈꯨꯝ ꯄꯤ ꯍꯥꯏꯔꯤ ꯄꯥꯎꯈꯨꯝꯒꯤ ꯃꯇꯥꯡꯁꯦ ꯑꯩꯁꯨ ꯃꯃꯥꯡꯗ ꯈꯔ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯑꯝꯇ ꯍꯥꯏꯔꯛꯁꯤ ꯑꯗꯨꯒ ꯌꯦꯡꯉꯁꯤꯀꯣ 199 ꯀꯣꯜ ꯇꯧꯕꯤꯌꯣ ꯖꯤꯑꯣꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤ ꯁꯣꯄꯦꯟꯅꯀꯣ ꯆꯤꯡꯈꯩ ꯑꯩ ꯅꯨꯄꯥ ꯀꯣꯏꯒꯦ ꯈꯟꯕꯅꯦ ꯁꯨꯛꯁꯪ ꯁꯪꯗ ꯂꯩꯔꯦ ꯅꯪꯕꯨ ꯍꯥꯏ ꯆꯍꯤ 2 ꯁꯨꯔꯦ ꯀꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯐꯣꯟ ꯇꯧꯔꯛꯑꯒꯁꯨ ꯍꯥꯏꯔꯦ ꯑꯗꯨꯝ ꯍꯥꯃꯨꯅꯦ ꯃꯁꯤ ꯖꯤꯑꯣꯁꯦ ꯐꯣꯟꯗ ꯇꯧꯕꯤꯔꯛꯑꯅꯨ ꯁꯤꯗ ꯖꯤꯑꯣ ꯑꯣꯐꯤꯁ ꯑꯃ ꯂꯩ ꯁꯤꯗꯁꯨ ꯍꯥꯏꯔꯦ ꯅꯥꯆꯨꯡꯗꯤ ꯑꯝꯇ ꯏꯌꯥꯔꯇꯦꯜꯗ 5G ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯤ
Airtel nungaigadi Airtel lomda ontho adudi ko aduna bu hena farani mayam changdana loina Airtel da mi lising ama lakh mangari manga hoji Jio ge 50 million subscriber yawrab ne bado million ama muktang heng Jio dagi Airtel da on ki matam da hais mayam je saura male na ba network ka sabu nuai la tuni moiso moi ani khata ngai re ne khusi rasi tawle mi Airtel ga Jio ga khara wagani online da tawbiyo ai Jess na mu Jess nang nungsigedi adum nungsiu aigi oinadi sangda leirebo ko mane mane nungsibase ko maiki animaktagi nungsinadras we side ama khatangi one sided love su ma'am lei ko one sided love su nungai khagani masa khangdana nungsibagi khunungai sidi isa itomta man haifetang madi sumaina mung nai na aina sumaina tawisa asnak na da kai hai lai thobase panchana na ma leiram ta de mana khandi as mai singolom da yenge kai na ko thawai am nungai bune ba ado one sided love su nungai bane ado masadi khangal lu mi ta de mu loi kai de ba aduna adumai tawge tawro just bro aigi wakhanda di Infinix OnePlus si anambana adum fai khalle ado ahum si IQ su ko the best kram bana oigani bro hai UI gumba software experience gi hai taragadi OnePlus ado game gumba sanabagi di IQ anis da leire bro Poco X7 Pro versus Vivo D4 5G karamana karam logani fagani hai idea adu ta de Poco X7 Pro suggest tawni I love you too hai de Rias na Rias kana I love you hai ra khagi rang na I love you too hai ja ai na I love you 3 hai ra ke ko em like am tanam sen biro like am tan masing am tamanan je yeng mami masing jiga like nami mami masing jiga am tamanan je like am tan kit kit na screen du da am tan tak tak ani tan thiengo ne kai thola kyo screen du da smaina tak tak ani tan thiengo ba kai tor kyo thieng da male da me am ta screen du smaina ani tan tak tak aina tak tak ani tan thiengo ba amadi thieng male te thieng ta male thieng da male ko me am ta thieng jen bio screen du smaina tak tak ani tan thieng jen bio kai thola kyo network ki matang di adom adom gi apun bagi pressure khara changena ninge pressure na di yaroi government da complain tawda no mata tabi ba yaw bro hai aduni ibo I love you too hai se nupi ani koi hai re chumine nupi ani tu ai di ani ni chume I love you too ai se mai je nupi ani koi re hai ne puchel sengam dre ma nupi ani su dai me sabina nupa koi ba sangda di kamai tawni thabisina masi jo yam lu wa hang ne do sangdraga di ko taseng na sangdam jani masi jo bera ni masi sanghaudraga di matam nu lan thok khadi bera am ka ne duna khara khara sangdok pa pai adune bro chingkai khara chairamu ai di ko opa sarang e ai di ne monika sarang salai ma jo sai wai sida atha je korean oramani ne ko sarang e gain tawbu Oppo A5 Pro Xiaomi Note 15 karam mana hena fagadagi hai A5 Pro A5 Pro na di kitang nungai tong mal long lasting sum yeng but thudi kibna phare sibo Jio sim lo hek tholak pada paire iba sim je barcode da tawraga launa ba matam du de paire ise ai mane aisi am kuire da Jio ni paire ise du bu nungai tra nungsibagi kuina paire pagi nungai tra just thamba ni network ke wadi nungai tre ke hai kana de ne sidi sei bra te advice pi bane ai ri mane kai mathel char ge hai ri hawai ko hawai du da kheci gum ba tok sale ba ko hawai ga tor ga sak thongjan bu do adai di salad hai tai ne koi gi thabi ne gajar ne adai di koi tilhau ma chet ka soi chal laga du ga koi ma khoina keno hai bu do mung phali hai na bu do leiba hawai do mayam na badam hai ne na du tor se me adai di amu asma paparam tawre asma makhal yam tawre hai ta ne ngasi je ai tom da leibu se thum chak thong bi sana ba ne hai ta re adu da mathen jam do khla ba Bro, Poco X7 Pro se 128GB RAM dagi big billion sale offer the price kaya mo to dagi lupa lising kun manung da fangani mo jingkhay adu ne ai su pakhatana yadre adu ai sangna badi am kana hona hona re ai India gi 7 over the 85 lady
ꯌꯥꯝꯕꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯚ ꯌꯦꯡꯉꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯀ꯭ꯔꯤꯀꯦꯠꯀꯤ ꯑꯞꯗꯦꯠ ꯇꯧꯕꯤꯔꯛꯄꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝꯕ ꯁꯨꯃꯥꯏꯅ ꯊꯝꯁ ꯑꯞ ꯑꯝꯇ ꯇꯧꯁꯤꯜꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯂꯥꯏꯚ ꯌꯦꯡꯅ ꯁ꯭ꯀꯣꯔ ꯈꯪꯅꯤꯡꯕꯁꯤꯡꯁꯨ ꯈꯪꯅꯕ ꯀꯃꯦꯟ ꯑꯝꯇ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯗꯤ ꯊꯥꯗꯣꯏ ꯁꯅꯥꯗ ꯂꯦꯞꯄꯦ ꯏꯌꯥꯝꯕ ꯐꯣꯟꯒ ꯑꯝꯇ ꯂꯩꯔꯔꯣꯏ ꯃꯥꯅꯦ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯣ ꯁꯦꯜ ꯅꯨꯡ ꯇꯨꯡꯁꯤꯜꯂꯣ ꯐꯣꯟ ꯅꯨꯡ ꯂꯩꯗꯅ ꯈꯣꯠꯇꯅ ꯄꯩꯁꯥ ꯃꯥꯡꯍꯟꯒꯅꯨ ꯖꯦꯁ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯃꯗꯨꯅꯀꯣ ꯑꯗꯨꯏ ꯄꯩꯁꯥꯗꯨꯅ ꯅꯪ ꯊꯥꯗꯣꯏ ꯁꯅꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯣ ꯃꯗꯨ ꯃꯥꯒ ꯅꯪꯒ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯪꯒ ꯊꯨꯅꯈꯤꯕ ꯊꯣꯛ ꯇꯥꯔꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯅꯦ ꯑꯗꯨꯅ ꯀꯥꯟꯅꯔꯛꯀꯅꯤ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁꯁꯦ ꯂꯧꯁꯜꯂꯣ ꯅꯪ ꯅꯤꯡꯁꯤꯡꯉꯨ ꯀꯥꯎꯒꯅꯨꯀꯣ ꯇꯨꯝꯕꯗ ꯃꯪꯗꯐꯥꯎ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯍꯥꯏꯗꯣꯛ ꯍꯥꯏꯕꯨ ꯋꯥꯔꯤꯁꯦ ꯕꯣꯔꯤꯡ ꯆꯨꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤꯅꯦ ꯍꯥꯏꯔꯤꯌꯦ ꯃꯣꯅꯤꯀꯥ ꯀꯩꯒꯤꯅꯣ ꯕꯣꯔꯤꯡ ꯆꯨꯔꯤꯁꯤꯕꯣ ꯃꯤ ꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯁꯣꯝꯗ ꯄꯥꯈꯣꯝ ꯄꯤꯅꯗꯅ ꯇꯧꯔꯤꯁꯤꯗꯅ ꯅꯪ ꯕꯣꯔꯤꯡ ꯆꯨꯁꯤꯜꯂꯛꯏꯁꯦ ꯅꯨꯡꯉꯥꯏꯗꯧꯕ ꯋꯥꯔꯤ ꯑꯃꯨꯛ ꯅꯪ ꯑꯃꯨꯛ ꯍꯧꯖꯤꯜꯂꯛꯎꯀꯣ ꯑꯗꯨꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯊꯥꯗꯣꯏ ꯁꯅꯥ ꯅꯪ ꯍꯥꯏꯔꯤꯌꯦ ꯅꯨꯄꯤꯗꯕꯨ ꯆꯍꯤ ꯍꯪꯉꯤꯗꯣ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯅꯨꯄꯤꯗ ꯆꯍꯤ ꯅꯨꯄꯥꯗ ꯇꯣꯂꯣꯞ ꯁꯨꯡꯍꯪ ꯍꯪꯒꯅꯨ ꯁꯨꯡꯍꯥꯏ ꯁꯦꯡꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯑꯣꯏ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯒꯤ ꯃꯉꯥ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯑꯗꯨꯝ ꯃꯉꯥꯃꯨꯛꯇꯤ ꯑꯗꯨꯝ ꯂꯩꯔꯗꯕꯅꯦ ꯅꯨꯄꯤ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯅꯨꯄꯤ ꯃꯊꯟꯇ ꯂꯩꯕꯗꯣ ꯃꯊꯥ ꯁꯥꯅꯨꯀꯣ ꯍꯥꯏꯔꯤꯌꯦ ꯃꯥꯅꯦ ꯅꯨꯄꯤ ꯑꯇꯩꯁꯨ ꯌꯥꯎꯔꯤ ꯃꯣꯅꯤꯀꯥꯁꯨ ꯆꯪꯉꯛꯏ ꯃꯃꯥꯡꯗ ꯗꯥꯏꯅꯥꯔ ꯀꯅꯥꯅꯣꯝꯁꯨ ꯊꯣꯛꯂꯛꯈꯤꯕ ꯎꯏ ꯑꯇꯣꯞꯄꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯝ ꯌꯦꯡꯕꯀꯣ ꯀꯃꯦꯟ ꯇꯧꯗꯕꯤꯗ ꯌꯦꯡꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯦꯅ ꯀꯃꯦꯟ ꯇꯧꯕꯗꯣ ꯈꯨꯠ ꯑꯝꯇꯪ ꯊꯥꯡꯒꯠꯄꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤ ꯁꯤꯗ ꯆꯤꯡꯈꯩ 28ꯇꯤ ꯁꯨꯈ꯭ꯔꯕꯅꯦ ꯃꯈꯥ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯣꯏꯕꯤꯆꯥ ꯁꯒꯣꯜꯁꯦꯝꯁꯨ ꯌꯥꯎꯔꯝꯃꯤꯀꯣ ꯌꯥꯝꯅ ꯂꯩꯁꯥꯕꯤ ꯌꯪ ꯑꯅꯤ ꯌꯥꯎꯔꯤꯕꯅꯤꯀꯣ ꯃꯈꯥꯗꯤ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯨ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯔꯤꯌꯥꯁ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯊꯥꯒꯠꯀꯦ ꯍꯥꯏꯇꯥꯔꯗꯤ ꯏꯖꯨꯀꯦꯁꯅꯦꯜ ꯄꯔꯄꯁꯇꯀꯣ ꯃꯇꯦꯛ ꯑꯃ ꯀꯛꯑ ꯈꯣꯠꯂꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯄ ꯈꯣꯠꯄ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ 30 ꯁꯦꯀꯦꯟ ꯐꯥꯎꯗꯤ ꯊꯥꯒꯠꯄ ꯌꯥꯏ 30 ꯁꯦꯀꯦꯟꯗꯒꯤ ꯍꯦꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯣꯄꯤꯔꯥꯏꯠ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯃꯦꯟ ꯑꯃ ꯆꯤꯡꯈꯩꯒꯤ ꯕ꯭ꯔꯣꯅ ꯍꯦꯛ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯃꯥꯒꯤ ꯊꯥꯖꯁꯅꯥꯒꯤ ꯆꯍꯤ ꯈꯨꯍꯥꯏꯁꯦ ꯍꯥꯏꯔꯤ ꯃꯥꯅꯦ ꯅꯨꯄꯤꯗ ꯆꯍꯤ ꯅꯨꯄꯥꯗ ꯇꯣꯂꯣꯞ ꯍꯪꯉꯨꯅꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯣꯏꯔꯦ ꯖꯁ ꯅꯪꯒꯤꯁꯦ ꯑꯩꯅ ꯇꯥꯇꯥ ꯂꯩꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯃꯥꯜꯂꯤꯕꯣ ꯃꯩ ꯆꯤꯡꯕ ꯑꯗꯨꯒꯤꯅ ꯂꯥꯏꯛ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯔꯤ ꯃꯥꯅꯦ ꯃꯩ ꯆꯤꯡꯕ ꯆꯤꯡꯗꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯁꯀ꯭ꯔꯤꯟꯗꯨ ꯁꯨꯃꯥꯏꯅ ꯇꯛ ꯇꯛ ꯑꯅꯤꯔꯛꯇꯪ ꯊꯦꯡꯉꯣꯕ ꯇꯛ ꯇꯛ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯃꯩ ꯆꯤꯡꯕ꯭ꯔꯥ ꯆꯤꯡꯗꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯊꯦꯡꯉꯛꯇ꯭ꯔꯤꯀꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯅꯥꯝꯇ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯁꯨꯃꯥꯏꯅ ꯇꯛ ꯇꯛ ꯑꯅꯤꯔꯛꯇꯪ ꯊꯦꯡꯖꯜꯂꯣ ꯑꯗꯨꯗ ꯃꯩ ꯆꯤꯡꯉꯤ ꯆꯤꯡꯗꯦ ꯑꯗꯨꯝ ꯈꯪꯒꯗꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯀꯅꯥꯝ ꯊꯦꯡꯉꯛꯇ꯭ꯔꯤ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯀꯅꯥꯅꯣ ꯑꯝꯇꯪꯗꯤ ꯊꯦꯡꯉꯛꯄ ꯃꯩ ꯆꯤꯡꯉꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯗꯨꯒ ꯀꯃꯦꯟꯒ ꯄꯥꯈꯤꯔꯣꯏ ꯑꯗꯨꯝꯇ ꯍꯥꯟꯅ ꯊꯦꯡꯉꯛꯄ꯭ꯔꯥ ꯌꯦꯡꯈꯤꯒꯦ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯊꯦꯡꯉꯦ ꯀꯅꯥꯅꯣꯝ ꯊꯦꯡꯉꯦ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯑꯅꯤꯔꯛ ꯇꯛ ꯇꯛ ꯊꯦꯡꯉꯛꯄꯗ ꯃꯩ ꯆꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯦ ꯃꯌꯥꯝꯁꯨ ꯇꯧꯁꯜꯂꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯖꯤꯑꯣꯒꯤꯗꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯦꯌꯥꯔꯇꯦꯜ ꯁꯤꯝꯗꯩ ꯖꯤꯑꯣꯒꯤ ꯀꯥꯟꯅꯕ ꯈꯔꯗꯤ ꯂꯩꯒꯅꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯑꯇꯩ ꯀꯝꯄꯅꯤꯗ ꯈꯔ ꯀꯥꯟꯅꯒꯅꯤ ꯍꯥꯏꯔꯦꯀꯣ ꯖꯤꯑꯣꯗ ꯍꯣꯏ ꯑꯣꯐꯔꯒꯨꯝꯕ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯂꯩꯕꯗꯨꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯦꯠꯋꯥꯔꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣꯜ ꯗ꯭ꯔꯣꯞꯀꯨꯝꯕ ꯐꯖꯅ ꯇꯧꯔꯦ ꯑꯗꯨꯒ ꯀꯣꯜ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛ ꯀꯟꯖꯦꯁꯟ ꯑꯣꯏꯕꯒꯤ ꯀꯣꯜ ꯀꯩ ꯍꯥꯏꯅꯤ ꯑꯃꯒ ꯑꯃꯒ ꯂꯥꯝꯖꯟꯅꯕꯗꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯃ꯭ꯌꯨꯖꯤꯛ ꯁꯦꯝꯕ ꯂꯦꯞꯇꯣꯞꯅ 1 AM ꯊꯥꯒꯠꯄꯤꯔꯣ 40ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏ ꯁꯦꯝꯅꯕ ꯂꯦꯞꯇꯣꯞ ꯑꯃ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯝꯇ ꯊꯥꯒꯠꯄꯤ ꯂꯦꯞꯇꯣꯞ ꯂꯨꯄꯥ 40,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ 40ꯒꯤ ꯃꯅꯨꯡꯗꯗꯤ i3ꯒꯨꯝꯕ ꯑꯣꯏꯅ ꯐꯪꯉꯝꯒꯗꯧ ꯃꯥꯜꯂꯦ i5ꯒꯨꯝꯕ ꯌꯥꯎꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩ ꯃꯃꯤꯡꯒꯗꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ 40,000ꯒꯤ ꯆꯥꯡꯗꯗꯤ ꯀꯌꯥ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯆꯤꯡꯗꯦꯗ ꯍꯥꯏꯔꯦ ꯅꯅꯥꯎ ꯑꯗꯨꯅꯦ ꯆꯤꯡꯗꯕꯅꯦ ꯅꯅꯥꯎ ꯏꯁꯀ꯭ꯔꯤꯟꯗꯨꯗꯀꯣ ꯑꯅꯤꯔꯛꯇꯪ ꯇꯛ ꯇꯛ ꯊꯦꯡꯖꯜꯂꯣ ꯌꯦꯡꯉꯣ ꯑꯗꯨꯝ ꯆꯤꯡꯉꯝꯃꯣꯏ ꯑꯩꯅ ꯈꯟꯕꯗ ꯏꯕꯨꯡ ꯁꯥꯝ ꯅꯪꯒꯤꯁꯦ ꯑꯩ ꯁꯤꯗꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯂꯤꯔ ꯍꯥꯏ ꯏꯌꯥꯝꯕꯒꯤꯁꯦ ꯊꯥꯒꯠꯂꯤꯅꯤ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯐꯤꯁꯨ ꯁꯨꯅꯤ ꯆꯥꯛꯁꯨ ꯊꯣꯡꯕꯤꯅꯤ ꯌꯥꯝ ꯅꯥꯟꯅ ꯂꯨꯅ ꯊꯝꯕꯤꯗꯣꯏꯅꯤ ꯍꯥꯏꯔꯤ ꯑꯁ ꯃꯥꯏ ꯄꯦꯝꯃ ꯁꯤꯗꯕꯨ ꯅꯪ ꯌꯥꯍꯧꯗ꯭ꯔꯗꯤ ꯃꯥꯡꯖꯕ ꯂꯥꯛꯀꯅꯤꯀꯣ ꯁꯤꯒꯨꯝꯕꯁꯤ ꯄꯥꯛ ꯄꯥꯛ ꯐꯪꯉꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯃꯤ ꯉꯝꯅꯦꯅ ꯃꯁꯥꯅ ꯍꯥꯏꯔꯛꯏꯁꯦ ꯃꯈꯣꯡꯅ ꯊꯣꯡꯅ ꯑꯩ ꯂꯥꯛꯆꯔꯒꯦ ꯍꯥꯏꯕꯒꯨꯝꯕꯅꯤ ꯃꯁꯤꯗꯤ ꯑꯩ ꯊꯦꯝꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯔꯤꯌꯦ ꯆꯣꯡꯕꯅ ꯖꯤꯑꯣ ꯏꯌꯔ ꯐꯥꯏꯕꯔ ꯄꯥꯟꯕ ꯂꯨꯄꯥ 500ꯇ ꯄꯥꯟꯕ ꯌꯥꯒꯅꯤ ꯏꯇꯩ ꯀꯝꯄꯅꯤꯁꯨ ꯁꯨꯃꯥꯏꯅ ꯑꯣꯐꯔ ꯄꯤꯅꯕ꯭ꯔꯣ ꯍꯥꯏ ꯑꯁ ꯁꯣꯄꯦꯟ ꯅꯪꯒꯤꯗꯣ ꯕꯦꯔꯥ ꯀꯥꯔꯦ ꯂꯨꯄꯥ 500 ꯑꯩꯅ ꯄꯥꯟꯕ ꯃꯇꯝꯗꯅ ꯂꯨꯄꯥ 2,000 ꯍꯦꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯂꯨꯄꯥ 500 ꯍꯥꯏꯗꯦ ꯑꯩꯒꯤ ꯂꯨꯄꯥ
lupa lising amaga chamri chonga nang handorakadaba leire adu taragade Jio di leiramba hai offer di adu offer su phang de Jio 5G network su phang de air fiber su 5G leitabanina kaibu kana runi airport mana leiru base kana dre mi mamangda ikai da miram miram gi mi laga hai masi so yam ikai ni ngai report amni ko akoi manipur gi chawkhalaba city ni imphal kaina lai aduga maminga ta ta bada international bir ticket international airport ai aeroplane de kumdarak na pi haure leiram runway pi hauꯋꯦꯕ ꯑꯗꯨꯅ ꯃꯁꯤ ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯗꯤ ꯐꯪꯒꯅꯤ ꯑꯐꯕꯗ ꯃ꯭ꯌꯨꯖꯤꯛ ꯁꯦꯝꯕꯩ ꯍꯥꯏ ꯂꯨꯄꯥ 50,000ꯃꯨꯛ ꯌꯧꯔꯗꯤ ꯑꯗꯨꯝ ꯌꯥꯅꯤꯌꯦ 50,000ꯃꯨꯛ ꯌꯧꯔꯗꯤ i5 ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯀꯣ 12 13 GB ꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯗꯨꯝꯕ ꯑꯃ ꯌꯦꯡꯉ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯑꯗꯣ ꯁꯅꯥ ꯀꯩ ꯂꯝꯗꯒꯤꯅꯣ ꯅꯪ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯅꯪ ꯂꯨꯝꯕ ꯂꯥꯛꯀꯦ ꯖꯦꯁ ꯂꯝꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯂꯨꯝꯕꯒꯤꯗꯤꯀꯣ ꯅꯪꯅ ꯊꯣꯛꯄꯤꯕ ꯂꯥꯛꯆꯅꯕ ꯐꯨꯒꯗ꯭ꯔꯥ ꯑꯩ ꯂꯨꯅ ꯇꯧꯒꯗ꯭ꯔꯥ ꯑꯩ ꯈꯣꯡꯄꯥꯛꯅ ꯀꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤꯅꯦꯍꯦ ꯀꯣꯏꯁꯟ ꯈꯔ ꯖꯁ ꯅꯪ ꯄꯥꯎꯈꯨꯝ ꯁꯦꯡꯅ ꯄꯤꯌꯨ ꯅꯔꯣꯟ ꯆꯨꯝꯃꯨ ꯅꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯆꯨꯝꯅ ꯄꯤ ꯇꯥꯔꯗꯤ ꯊꯥꯗꯣꯏꯅ ꯍꯦꯛꯇ ꯈꯨꯗꯛꯁꯤꯗ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯅꯪ नरोन सेंगो नरे सेंगो नंग चांस मांगन को तंजा फंगिंगेदा तंजा मांगन बफते कमेंट जी कमेंट मखा लाक्ट्रे मागे जेस की पाखो मोय नंगाय मिनारसि खोय मैम मैम मैं ngasai haije ki do remind namtang ga tawjage ai huzik pung 10 henjale ko ai pung 13 phau makhai phau boda de ai soidana live se losin jage ngasi di pung 10 dai hobone yam thengna thengbo di tawroge huzik dum thengaba matam budi chingamani pung 13 haise adu ai pung khai mu kai mu 13 makhai sai bo di tawraga pung ama makhai haise dum sangedana ko aduga live se dukan losin jage aduna mayam su live se tharingi manung sida nungainaba boring chudanaba aduga kano se comment su lep tanaba ko marak hangdana hai tare sak sidana mayam adum comment option biro nungai nungai ba wari ko phone khaktagi nataba top ba nungai ba ta ba nungai ga da phagi bo da so adai leidana ko adom na wakhan da phaurak pa ngaktang da tholak pa nungai ba mayam da share tawning ba adum lei ba sing do comment adum option biro adum wari nungai han sai tare just ikai da male khumakidre makhada bro mi da Xiaomi Redmi Turbo leisi leising sida karamna faye Xiaomi Redmi ga ji chap manai da luang Redmi ke sub brand company ma khatani sagar tre bro like nam hari nga sangi namam ri jani James nang phak tai oi ba hauji khata nam mi ba nang comment pa kom pi bu loi ra kan da nang ngau phata ba chingi ko ai saura ne ai hay ngai di like hana nam ba hana hangani comment to ba like name hai ra kan da pa kom pi ra ni na tra de nam roi pa kom ko pi roi amta 9 over the 101 yore india gi hari yam yam nuai jare comment pi toksen be ko amuk ha le ga amuk toksen biro me am su score khang na ba Jio air fiber kana te prepaid oide postpaid ta hap tra de dum view chale ne hai mani ne du su chumi ne na thangat paga copyright la 30 seconds sudra su bro hai adu di copyright te dum la kani kai gumba ga na to tara ga di 30 seconds sudra su moina copyright active to sidi thagat paga hai je mapu du na khanga daw na te khoi gi youtube sida ko search engine da yauri su mai na moi gi su tong an optimize to ga keno lai ne ko software lai ne adu na dum detect to pa hai tare sigi mana ba mati am thole na ko adu gi ne bung chingkhai leiri bro ugidre hai leiri male leiri ai khomame bro isa original video sembasi kayamna sembasi kamaina semgani hai isa original video sembasi di kon laura kan dai khoina photo gumba video gumba hapaga edit to sembasi ai isa na thoga camera mang thoga wanga nga sembasi ai ko adu di mayam makhal mayam leire ai lam hangli do kanano hai ne aina ni hairo chingkhai na ko just thadoi dada hale kai matang katang yorge jes nang tahu drama ri masana ya adana question hanga khare nang pakum ni thiro nang aduga aina udaba hairi ko
ibung pung kaya dagi thaba hoge pung tara dagi hawe aduna 13 makhai da loisan ge tobuni monika Gyaneswar na bro nupi se masakti yam phajaba aduga maral di leitaba lairabi nupi hanbada ko ani subada paisa paibi masakti yam thibi ko ani subada ahum subada masaksu thiba maral su leitaba aduga lairikti yam haiba nupi ahum ji karamba khanni bro di hai as Gyaneswar yam phajaba pa khumni mayam ju comment ji pa khum pisalo ko ai samta khangi ge masakti yam phajaba aduga maral di leitaba asima yare masak phajaba ai pamde paisa paibi masak yam thibi asisu ai pamde ahum subada masak su thiba maral su leitaba aduga lairikti yam haiba nupi masi oina launi ai de ai ge oina di masak su thiba maral su leitaba lairikti yam haiba do adugumba oina pame hai tare laik haita gedi hauna lonsat khangakani adadi wangang sangang mi amata kari haini imung manung kamai loina ni kasi dum khangaka doine ko masak kak phajaraga maral ga mayam leraga dum khangdaba su mayam leibine aduna ai ge oina di ai sakta chade ai sakta pamde ai di khara afaba mi ina pame hai tare mit ya drobo ano hapchillo hai ri chingkhaina phone gumba chen bada duplicate pirakba yawisi sumjalo nahan amta hai ama haibado hai ri james handak kisi gi pakhum ji pidring eda nang sai like nam gi do mu lokthok krabra nang like nam mi do mu nga ki nam chala mu lokthok ka nam hang ga loira ka do like nam ram ne hai ra de ya ro da mi ko adu kai no ne duplicate yauri hai se ko yawe yawe habidi matam pumbadi nati amo anira adum yam rare case te yawe adugum badu de khoina kai haini fazana unbox taw matam da hang do matam da video gum nam biro ko proof oi number ko aduga adugum senan toran to amta de complain to kan adum refund to ba return to badum yaban mitrang gi wari na hai bro hai mi ko blue pio hai ko sakthi bi like hai video hai mane monica like hai bodo aduna yam phare sakthi ra su hai jo adoi live su loisan la ani lam di khangri hai ri jesna mitrang gi bro gen chahi kaya gi nupi oidunu hai Gyaneswar chahi kaya gi nupi oidunu mane adusu lairik hai myam hairaga chahi duna 35 gi makha oiramadi bera kani ko sume chahi kaya gi oidunu adum tai biro ai de lairik su haite saksu thi paisa su pai de thabak su suning de aibu kana lobi dunu hai is mi myam ngai lerni kana jes tai kai dege namme bro hai jes pung kaya da phau lab live tha doino hai ngoni ko lab tha doino ai bera ka dro mu trama thoi makai mu thani je sum chalo lairak ama leibane adugi ahan ba thongal do aduni hai mane sum chalo lairam le ngoni adugi ahan ba thongal do changwa do tulsi ga thana bodo hindu chalaga na khmitei wargana langthai ga thana bodo adugumba amagi maning da lairam ngoni yumong kha do oira madam ne aina lobi doini hai mitang thole lobi namma basing ya me kem wa ga nu ko thadoi sana nang na yum pan ba khangaro na pakhat pado adugi mating pangbiga to une hai ri chingkhaina chingkai mating pangsanbio ko phatte hojik matam sina manipur se maitai masing yam li e adu mai lei bu phatte masing khara yam ji mi masing khara yam si bro we re good night hai re good night nanau fajan tum tho hai nunga laga ajana amu hoglaga yam phajai bro gi wakhalon se tum koina lifetime leiminagadaba partner khanbada wakhan phajana khanba ngamba aduga nungsi chana leiminaba haibadu hoigani khalle gyanswa mane ai adumai khalle ai tasingna paisa pai bai tasingna pamte hoi mayam pamnaram ai di tasingna pamte haibadi aina ai isabu de aina khona jaraga paisa pai badu di pamme ko aduga paisa pai badu pi loroga paisa pai badu pi nungai ni kai adum ai khanba leite sengna masidi ngahak mayam gi mang hajat manate aduga sak phajaba kaisu thoina mathau ta de ngonda sakti phajasu yai phajadasu yai leiminabada wakhan chanaba nungaiba de aina haiba tagadaba leidana ko adegi imung manung nungsi chanana santi una leiminagadaba adumba midul ni khadigi mathau tarise aidi u ya mahudo adu lamdagi ne hairiye bro mathang di live tadi kai kai lamdana network nungai hanglase mani hanglase africa dagi oidoro hai oirambsu yai ko mudu koi tamma ngamde bro ising yamna yaum amta thakchelo khanau kangmani hai singkhai na hai ngai sam thakchange ising gi bottle di nakan dum leibne always ko ising amta thau gi singkhai na hai ngai thai ko sing sing na tawa to pa malu ne
Ladik yam haibi oiradi adum chahi di kun plus lakani khalli 35 di farak tarakani 35 oirsu yai kaino matang life to so ai nang ngairam doini nang munna di khallo hai hai ri jesna laik hairaga laisu khangdabi nupi di pamde as adum badi su pamde he ai su pamde laik hairaga laisu khangdabi ko laik haiba mi myam ama lai laik haira ba mapan yam thoba hai tare manipur gi mapan da cho cho city sing chakhala ba mafam sing da mafam sin ma thungna ba chalaga ekoi manipur gi chanabi ekoi gi horuk fam ai gi jati gi oiba ijat sanman yeng dabi adugum su mayam ama lay hai mi loina makti nate khara khakna tawriba khara khakna tawdaba sing ju sen thabani adu maina tawba sing du di tasengna ai su pam du maina mayam so kanam pam mo hai tare dum du di mayam comment option biro comment like nuai hen si matam ju loi gadau matam ju yam salak tare ba ko seng minute 10 muk ngai sale aduna mayam comment option lak pi bat an no comment option lak pat laga di ai live solution daga di amuk mathang hata amuk ngai na dunia ba ko ai so mayam so lairik haibi nupi na su lairik haitaba nupa pamde chume masi matang de nupi sing na sauragadra waragadra sumai hai adana ko ado aina sum yangwada thengnabada ko khagi nupa amana ne laik su yam haiba paisa su yam paiba thabak su chauba tauba nupa amana dine laik kaimta haitaba khara awaba imungi nupi ama dum lauraga nuksinana dum maga thangmanana pukhalaga dum leiminaki ne ko aduga adumaina paisa yam paiba lai lai sum haiba adum mapa pan tholakpa nupi amana diko amna lairaba bai leijadaba nupa amada leibira kandaga nuksi jananaga adumaina bukhatpidana leiminabasi pak thokte leibidi lengmani chama mi amani dum yawngani bako adum ba yawdaba su leiramdaba su amani dum leiramani afaba sum ko adu ai pakti thengna di haitare masi mayam kai khalle dum comment toction bione phagi tawunida noi ai lam yam khangninga di comment ta hairak pura yeng lido khange ai gi lamdi yum pokne yekna khuman ne yumnak na kuzam ne ai ri loi hai dore sidi mayam loi yeng na horo kari kari chana de ka do nasidi bro gi x to live yeng mani ko hai ema ai ni ngasai khang de ma su yaw ri bro hai se ai gi x to eh ai na di somda nuai bra kai dori ko le na hangning na kui na pau phau na ngam de na de lam se ma live yeng ngam as nuai ri bam ta hang jang comment to pa khum pir kre yeng ji ko ado yeng ngam do di man de yawe manipur film da ai ri oh chumi film da ga di yaw ngani asing da di khang dre bro lairik hai binupi koi banupa na lairik haitradi yaroi ko hai ri ai di lairik haitrasu is nataga ips already yare chume yamba lairik haitrasu is ips boy already like swai haitrasu ado ips to indian police service natabida kari kari no khara topa oiramadi ko bera kanani masak fajabi pame lamchat tu di phurga sendo ko yari fudu domestic violence act ke makada na jail je pu yobu yai ko ya ba do thadoi gi di exception ni hari o thadoi gi da mang ti ngakpi ri sinima hai je ya ya du su just nang yam phai bro se ras nong thungbam yamna male hari a mandamne ai sak mata jiga thiri ku thi jiga ko mi phaja khraba masak nai khraba mi sin ga sangdam biru no moi gi magon hata ni bro hai am ta taro x ta ai hai ta na te loi hai gram ni bo ai x to yaw su ma pa wa ga am ta khumak te em khai kem hai rak te ai yu ne di ni sa yam chaba nupa am ta sanam pa me ai ge khna ba da gi ai isa nupa se yam phagare ni sa ga am ta sa ge dre kai na hai na da pa me ni sa chaba yaw ro di san sing ngo ya ni handa ki matang se have you visited Kebulamjao National Park ai di yam toi chatle Kebulamjao National Park to English na comment to reise mai tei oi du jala atopa lam gi mina to rei jala atopa lam gi mina or ma su khang na ko I have visited many times in Kebulamjao National Park. Kebulamjao National Park is around 5 to 10 kilometers from my house, so I have visited so many times. Adoi sana nang na amukta
ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯦ ꯀꯥꯏꯅ ꯊꯣꯛꯁꯦ IS ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ ꯍꯥꯏꯔꯤ ꯃꯥꯅꯤ ꯐꯤल्मꯗꯒ ꯅꯨꯄꯤꯒ ꯀꯥꯏꯅꯔꯒ ꯁꯥꯎꯅꯔꯒ ꯍꯜꯂꯛꯄꯗ IS ꯀ ꯑꯣꯏ ꯂꯥꯛꯄꯗꯣ ꯀꯥꯏꯀꯨꯅꯒ ꯀꯩꯅꯣꯒ ꯇꯧꯔ ꯆꯠꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯒ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯗꯤ ꯑꯁ ꯅꯨꯄꯤꯁꯤꯡꯁꯦ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯍꯥꯟꯕ ꯑꯃꯃꯨꯛ ꯂꯣꯏ ꯀꯥꯏꯅ ꯊꯣꯛꯑꯒ ꯑꯗꯨꯝ ꯍꯜꯂ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯕꯖꯥꯠꯅꯤꯗ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯤꯁꯥꯗꯤ ꯂꯥꯏꯆꯨꯔꯕ ꯃꯤꯅꯤ ꯍꯥꯏꯔꯤꯌꯦ ꯆꯞ ꯆꯥꯔꯦ ꯖꯦꯁ ꯅꯪ ꯆꯞ ꯆꯥꯔꯦ ꯏꯕꯣꯝꯆꯥ ꯃꯩꯆꯥꯏꯅ ꯃꯩꯇꯩꯅ ꯑꯩꯈꯣꯏꯗꯥꯅꯤ ꯀꯣ ꯃꯆꯥ ꯅꯪꯕꯨ ꯑꯝꯇ ꯇꯨꯝꯗ꯭ꯔꯕꯣ ꯍꯥꯏꯔꯤ ꯗꯥꯟꯇ ꯇꯨꯝꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯌꯥꯝ ꯊꯦꯡ ꯇꯨꯝꯃꯦ ꯁꯨꯡꯇꯨꯝꯕꯨ ꯇꯨꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂ ꯇꯨꯝꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯇꯨꯝꯕ ꯂꯥꯛꯄꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗ ꯃꯀꯨ ꯑꯣꯜ ꯂꯩꯔꯦ ꯗꯥꯟꯇ ꯅꯨꯡꯉꯥꯏꯔꯤꯕꯣ IPSꯇꯣ ꯏꯔꯣꯝ ꯄ꯭ꯔꯦꯝꯁꯤꯡ ꯑꯣꯏꯔꯝꯅꯤꯀꯣ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯑꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯦꯕ ꯑꯗꯣ ꯑꯩ ꯍꯥꯏꯕ ꯊꯣꯛꯇꯕ ꯀꯛꯈ꯭ꯔꯦ ꯀꯃꯦꯟꯁꯦ ꯖꯁ ꯅꯪ ꯑꯩ ꯂꯧꯔꯗꯤ ꯑꯗꯥ ꯃꯣꯔꯥ ꯁꯣꯏꯗꯅ ꯍꯥꯏꯅꯔꯅꯤ ꯑꯙꯥ ꯃꯣꯔꯥ ꯅꯠꯇꯦ ꯄꯨꯔꯥ ꯃꯣꯔꯥꯅꯤ ꯃꯥ ꯍꯥꯏꯗꯣꯏꯁꯦ ꯑꯙꯥ ꯍꯥꯏꯁꯤ ꯇꯪꯈꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯄꯨꯔꯥ ꯍꯥꯏꯁꯤꯅ ꯄꯨꯔꯥ ꯃꯄꯨꯝ ꯑꯣꯏꯕꯗꯣ ꯑꯗꯨꯅꯤꯀꯣ ꯑꯗꯨꯅ ꯃꯥ ꯄꯨꯔꯥ ꯃꯣꯔꯥꯅꯤ ꯃꯥ ꯑꯣꯏꯗꯣꯏꯁꯦ ꯑꯙꯥ ꯅꯠꯇꯦ ꯕ꯭ꯔꯣ ꯔꯥꯁ ꯍꯥꯏꯅ ꯀꯧꯔꯤꯌꯦ ꯀꯅꯥꯗꯅꯣ ꯔꯥꯁ ꯍꯥꯏꯅ ꯀꯧꯔꯤꯁꯦ ꯂꯥꯏꯐ ꯂꯣꯟꯅꯒ ꯌꯥꯎꯔꯝꯃꯤꯅꯦ ꯇꯨꯝꯃꯅꯤ ꯍꯥꯏꯔꯒ ꯍꯥꯏꯔꯤ ꯑꯣ ꯔꯇꯟ ꯆꯪꯉꯦ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯋꯥꯔꯤꯁꯤ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯦꯕ ISꯇꯣ ꯏꯔꯣꯝ ꯑꯔꯨꯟꯁꯤꯡ ꯑꯣꯏꯔꯝꯅꯤꯀꯣ ꯍꯥꯏꯌꯦ ꯃꯥꯅꯤ ꯏꯔꯦꯡꯕꯝ ꯑꯔꯨꯟ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯝ ꯀꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯩ ꯋꯥꯈꯜꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥꯟꯇ ꯀꯨꯏꯔꯦꯅ ꯎꯗꯕ ꯑꯩꯅꯗꯤ ꯎꯗꯕ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤꯅ ꯑꯩ ꯁꯛꯁꯤꯕꯨꯗꯤ ꯎꯔꯝꯒꯅꯤ ꯑꯩꯅꯗꯤ ꯎꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯀꯨꯏꯔꯦ ꯇꯧꯔꯤꯁꯦ ꯕꯦꯔꯥꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤꯀꯣ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯁꯤꯗ ꯑꯩꯁꯨ ꯑꯩꯒꯤ ꯁꯣꯏꯗꯅꯕ ꯂꯣꯏꯔꯦ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯏꯁꯥꯒꯤ ꯁꯣꯏꯗꯅꯕ ꯂꯣꯏꯔꯦꯅ ꯈꯟꯅꯔꯅ ꯆꯠꯅꯔꯤꯅꯤꯀꯣ ꯑꯗꯨ ꯍꯤꯡꯕ ꯍꯥꯏꯁꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯉꯤ ꯁꯦꯜ ꯆꯪꯉꯤ ꯑꯗꯨꯒ ꯍꯣꯠꯅꯍꯧꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯃꯨꯛ ꯋꯥꯗꯣꯏꯅꯤ ꯑꯗꯨꯒꯤ ꯈꯜꯂ ꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯐꯥꯎꯗ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯐꯥꯎꯗ ꯆꯍꯤ ꯀꯌꯥ ꯊꯦꯡꯅꯗ꯭ꯔꯤꯅꯦꯕ ꯁꯨꯝꯕꯁꯦ ꯈꯜꯂꯨꯔꯒꯗꯤ ꯄꯨꯛꯅꯤꯡꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯊꯣꯛꯑꯒꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯈꯟꯖꯤꯜꯂ ꯂꯩꯇꯥꯔꯗꯤ ꯁꯤ ꯀꯥ ꯃꯅꯨꯡꯁꯤ ꯏꯇꯣꯝꯇ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯑꯗꯨꯗ ꯈꯟꯕꯗ ꯋꯥꯈꯜꯒꯤꯗ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯇꯅ ꯑꯋꯥꯕ ꯋꯥꯈꯜ ꯉꯛꯇ ꯈꯜꯂꯛꯇꯅ ꯇꯧꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯉꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨꯝꯕꯗꯣ ꯈꯔ ꯀꯥꯎꯊꯣꯛꯑꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯇꯝ ꯆꯥꯕꯗ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯟꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯄꯨꯜꯂꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯏꯔꯣꯟꯕꯗ ꯆꯥꯃꯤꯟꯅꯔꯁꯨ ꯍꯥꯎꯅꯀꯣ ꯍꯔꯥꯎ ꯅꯣꯛꯇꯅ ꯃꯨꯟꯅꯗꯅ ꯃꯥꯏ ꯄꯨꯈꯝ ꯃꯆꯤꯗ ꯌꯥꯎꯗ ꯑꯩꯅꯒ ꯂꯥꯛꯑꯒ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯨꯟꯅꯔꯒ ꯆꯥꯕꯗꯣ ꯑꯗꯨ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯇꯧꯈꯤꯁꯦ ꯅꯣꯡꯃ ꯑꯝꯇꯪꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯔꯒ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯕ ꯁꯨꯅꯤꯡꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯁꯦꯜ ꯑꯣꯏꯒꯟꯕ ꯅꯨꯄꯤ ꯂꯧꯗꯣꯏ ꯁꯔꯨꯛ ꯌꯥꯝ ꯂꯥꯏꯔꯤꯛ ꯖꯤꯅꯤꯌꯁ ꯑꯣꯏꯕꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯂꯩꯕꯤ ꯂꯧꯔꯒ ꯏꯪ ꯇꯞꯅ ꯄꯥꯟꯕꯅ ꯐꯔꯦ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯤꯝꯇ ꯈꯟꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯒ ꯈꯟꯅꯗꯩ ꯁꯔꯨꯛꯄꯨꯗꯤ ꯆꯝꯐꯨꯠꯇ ꯆꯥꯔꯁꯨ ꯆꯔꯥꯇ ꯍꯦꯜꯂꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯆꯤꯡꯒꯩ ꯀꯔꯤ ꯑꯁꯤꯕꯨ ꯄꯥꯔꯨꯁꯣ ꯁꯥꯎ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ IS ꯑꯣꯏꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯗꯦꯕꯗꯥꯁ ꯍꯥꯏꯅꯤꯡꯉꯥꯏ ꯈꯪꯂꯤꯌꯦ ꯀꯥꯏ ꯗꯦꯕꯗꯥꯁ ꯇꯥꯅꯤ ꯍꯥꯏꯔꯤꯀꯣ ꯖꯦꯁꯁꯦ PM ꯑꯣꯏꯔꯗꯣꯏꯔꯥ ꯍꯥꯏꯌꯦ PMꯁꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯤꯇꯪꯒꯤꯁꯦ ꯅꯪꯗꯤ ꯃꯅꯝ ꯅꯝꯃ ꯊꯤꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ ꯁꯤ ꯔꯇꯟꯗ ꯑꯣꯏꯅꯤ ꯑꯩ ꯈꯪꯉꯤ ꯀꯩꯝ ꯀꯥꯏꯗꯦ ꯁꯤꯗꯤ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯒꯦꯔꯥ ꯍꯥꯏꯁꯅꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯔꯤ ꯌꯥꯏ ꯖꯦꯁ ꯅꯪ ꯄꯥꯎꯈꯨꯝꯗꯨ ꯌꯥꯏꯀꯣ ꯅꯪꯒꯤ ꯃꯅꯝ ꯈꯪꯕ ꯑꯗꯨꯒꯤ ꯊꯤꯔꯛꯂꯤꯅꯦ ꯍꯥꯏꯔꯤ ꯉꯧꯕꯁꯨ ꯂꯥꯛꯑꯦꯀꯣ ꯉꯧꯕꯅ ꯇꯥꯃꯣ ꯋꯦꯜꯀꯝ ꯍꯥꯏꯔꯤꯌꯦ ꯇꯥꯃꯣ ꯅꯨꯡꯇꯤꯒꯤ ꯊꯥꯁꯦ ꯂꯥꯏꯚꯁꯦ ꯍꯥꯏꯔꯤꯌꯦ ꯂꯥꯏꯚꯁꯦ ꯅꯨꯡꯇꯤꯒꯤ ꯊꯥꯕꯁꯤꯡꯗꯤ ꯑꯩ ꯉꯝꯃꯔꯣꯏ PM ꯄꯨꯔꯥ ꯃꯣꯔꯥ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯣꯀꯦ ꯆꯨꯝꯃꯦ ꯄꯨꯔꯥ ꯃꯣꯔꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯏꯔꯝꯒꯅꯤ PM ꯐꯖꯩꯅꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯨ ꯑꯗꯨꯅ ꯄꯨꯔꯥ ꯃꯣꯔꯥ ꯑꯣꯏꯔꯝꯕꯅꯦ ꯑꯗꯨꯅꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒ ꯂꯥꯛꯄ ꯏꯀꯥꯏꯔꯤꯁꯦ ꯃꯥ ꯍꯥꯏꯁ ꯔꯇꯟꯁꯦ ꯀꯥꯔꯟ ꯇꯥꯁꯜꯂꯛꯏ ꯀꯗꯧꯔꯤ ꯍꯥꯏ ꯃꯥꯜꯂꯦ ꯀꯥꯔꯟ ꯇꯥꯁꯜꯂꯛꯄ ꯅꯠꯇꯦ ꯃꯥꯏꯁꯦ ꯀꯥꯔꯟ ꯃꯁꯥꯒꯤ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯔꯕꯅꯦ ꯑꯗꯨꯅꯅꯤ ꯊꯥꯗꯣꯏ ꯂꯥꯛꯇ꯭ꯔꯣ ꯍꯥꯏꯔꯤ ꯑꯦꯁ ꯊꯥꯗꯣꯏ ꯂꯥꯛꯄ ꯅꯥꯎꯕ ꯆꯪꯉꯦ ꯅꯥꯎꯕ ꯀꯃꯦꯟꯗ ꯌꯥꯎꯈꯤꯕꯅꯦ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂ ꯌꯦꯡꯉꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯆꯣꯡꯊꯣꯔꯛꯀꯅꯤ ꯐꯟ ꯃꯦꯝ ꯃꯇꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦꯀꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯇꯝꯗꯣ ꯄꯨꯡ 11:30ꯗ ꯑꯩ ꯂꯣꯏꯁꯟꯒꯦꯅ ꯍꯥꯏꯈꯤꯕꯗꯣ ꯃꯇꯝ ꯌꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯔꯤꯃꯥꯏꯟ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯤꯁꯨ 1:30 ꯐꯥꯖꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒ ꯉꯥꯡꯉꯒ ꯂꯩꯕꯁꯤꯁꯨ ꯑꯗꯨꯝ
ꯋꯥꯁꯜꯂꯛꯄꯁꯨ ꯐꯥꯎꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯒꯗꯤ ꯀꯃꯦꯟꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯈꯤꯅꯕ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯁꯟꯕꯤꯌꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯄ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨꯅ ꯊꯥꯗꯣꯏꯅ ꯇꯥꯅꯤꯡꯗꯦ ꯇꯧꯒꯗꯕ ꯇꯧ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯔꯤꯌꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯣꯏ ꯔꯣꯃꯥꯟꯁꯀꯤ ꯋꯥꯔꯤꯗ ꯂꯥꯛꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯎꯔꯔꯣꯏ ꯁꯤ ꯐꯖꯗꯕ ꯑꯣꯏꯔꯅꯤꯀꯣ ꯑꯌꯦꯡꯕ ꯑꯩꯈꯣꯏ ꯆꯣꯞꯄꯛꯑꯅꯤ ꯄꯤꯖꯥ ꯐꯤल्मꯗ ꯀꯥꯏꯀꯨꯅ IAS ꯑꯣꯏꯕꯗꯣ ꯉꯝꯃꯒ ꯑꯩꯗꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯆꯤꯡꯈꯩꯅ ꯆꯨꯝꯃꯦ ꯆꯤꯡꯈꯩ ꯍꯣꯠꯅꯕꯨ ꯍꯣꯠꯅꯔꯗꯤ ꯉꯝꯗꯕ ꯂꯩꯄꯣꯟꯇꯦꯀꯣ ꯕ꯭ꯔꯣ ꯀꯣꯏꯁꯟ ꯑꯝꯇꯒ ꯏꯁꯥꯁꯦ ꯈ꯭ꯋꯥꯏ ꯐꯥꯎꯕ ꯍꯣꯂꯤꯋꯨꯗ ꯐꯤल्म ꯁ꯭ꯇꯥꯔ ꯀꯣ ꯑꯃ ꯑꯣꯏꯕꯒ ꯑꯃꯅ ꯋꯥꯔꯜड ꯐꯦꯃꯁ ꯁ꯭ꯄꯣꯔꯠ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯕꯒ ꯂꯥꯁꯇꯅ ꯃꯣꯁ ꯋꯦꯜꯗꯤꯌꯦꯁ ꯄꯔꯁꯟ ꯑꯣꯏꯕꯒ ꯀꯔꯝꯕꯅ ꯄꯥꯝꯕꯒꯦ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯐꯤल्म ꯁ꯭ꯇꯥꯔꯒꯨꯝꯕ ꯑꯃꯒꯤ ꯁꯦꯂꯦꯕ꯭रिꯇꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯌꯥꯝꯅ openly ꯑꯣꯏꯕ ꯂꯩꯕ ꯌꯥꯗꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯣꯔꯣꯛꯐꯥꯎꯗ ꯁꯥꯏꯐꯥꯎꯗ ꯋꯥꯀꯤꯡ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯗ ꯐ꯭ꯔꯤꯗ ꯆꯠ ꯌꯥꯏꯗꯅ ꯃꯣꯏꯗꯤ ꯌꯥꯗꯦꯕ ꯃꯤꯅꯕꯨ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯐꯦꯟ ꯃꯌꯥꯝꯅ ꯆꯣꯡꯁꯤꯜꯂꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯁꯦ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯕꯅꯦꯕ ꯂꯝꯕꯤꯗ ꯃꯇꯣꯝꯇꯒ ꯆꯠꯆ ꯐꯪꯄꯣꯟꯇꯦꯕꯀꯣ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ ꯋꯥꯅꯤ ꯁꯨꯡ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯣꯏꯁꯦꯀꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕꯗ ꯁ꯭ꯄꯣꯔꯠ ꯁ꯭ꯇꯥꯔꯗꯨꯃꯗꯤ ꯌꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥ ꯈꯤꯡ ꯂꯥꯎꯗꯅ ꯍꯛꯆꯥꯡ ꯅꯥꯗ ꯌꯦꯛꯇꯅ ꯐꯖꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯅ ꯂꯩꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯃ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤ ꯄꯩꯁా ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨꯗꯤ ꯌꯥꯝ ꯆꯪꯉꯦ ꯑꯗꯣ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯋꯥꯈꯜꯁꯨ ꯁꯥꯟꯇꯤꯕꯨꯗꯤ ꯈꯔ ꯑꯣꯏꯅꯤꯀꯣ ꯑꯗꯣ ꯑꯅꯤꯁꯤꯃꯨꯡꯗ ꯑꯃꯈꯛꯇ ꯄꯩꯁా ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯃꯤꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯐꯝ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯦ ꯑꯁ ꯑꯩ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗ ꯑꯩ ꯃꯥꯡꯈ꯭ꯔꯒꯗꯤ ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯑꯩ ꯄꯩꯁꯥꯁꯤꯡꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯍꯧꯒꯗ꯭ꯔꯥ ꯃꯣꯏꯅ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯃꯣꯏ ꯑꯗꯨ ꯈꯟꯕ ꯇꯨꯝꯕ ꯌꯥꯔꯝꯃꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁꯀꯤꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯅꯥꯎꯕ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏ ꯊꯥꯗꯣꯏꯁꯅꯥ ꯁꯤꯡꯒꯜ ꯑꯣꯔ ꯇꯦꯀꯟ ꯍꯥꯏꯔꯤ ꯏꯁ ꯁꯤꯡꯒꯜꯅꯤ ꯇꯧꯕꯇꯕꯨ ꯃꯥ ꯈꯪꯕ ꯃꯥ ꯍꯪꯕ ꯃꯤꯗꯤ ꯌꯥꯝ ꯌꯥꯎꯔꯤꯗꯨ ꯎꯔꯦꯗꯅ ꯔꯇꯟ ꯅꯥꯎꯕ ꯀꯅꯥꯒꯤ ꯆꯤꯡꯈꯩ ꯅꯨꯡꯈꯩ ꯃꯌꯥꯝ ꯌꯥꯎꯔꯤꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯗꯨ ꯂꯣꯏꯔꯦ ꯊꯥꯗꯣꯏ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯔꯤꯌꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯍꯣꯂꯤꯗꯦ ꯅꯨꯃꯤꯠ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯅꯠꯇꯕꯁꯨ ꯂꯥꯏꯚ ꯊꯥꯁꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯃꯁꯦ ꯃꯇꯝꯁꯦ ꯈꯤꯇꯪ ꯈꯨꯌꯧꯅꯩ ꯑꯩꯉꯣꯟꯗꯀꯣ ꯃꯇꯝꯁꯦ ꯌꯥꯔꯒꯗꯤ ꯑꯩ ꯊꯥꯅꯕ ꯁꯣꯏ ꯍꯣꯠꯅꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯊꯥꯅꯤꯡꯉꯦꯅꯗꯤ ꯍꯥꯏꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏ ꯅꯪ FBꯗ ꯐꯣꯂꯣꯁꯨ ꯇꯧꯔꯛꯀꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯥꯏ ꯔꯇꯟꯅ ꯇꯧ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯀꯩꯁꯨ ꯈꯨꯁꯤ ꯇꯧꯔꯨꯔꯒ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯄ꯭ꯔꯣ ꯍꯥꯏꯔꯤ ꯂꯣꯏꯔꯦꯅ ꯋꯥꯔꯤꯌꯦ ꯁꯤ ꯄꯥꯔꯨꯕ ꯑꯩꯅ ꯁꯣꯏꯗꯣꯔꯤꯕꯅꯤ ꯁꯦ ꯀꯃꯦꯟ ꯄꯥꯔꯨꯕ ꯑꯩꯒꯤ ꯔꯥꯅꯤ ꯁꯣꯔꯤ ꯐꯨꯡ ꯑꯉꯥꯡ ꯁꯥꯟꯅꯕꯗ ꯑꯋꯥ ꯑꯋꯥ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯩ ꯄꯥꯍꯧꯗꯦꯀꯣ ꯑꯩ ꯇꯥꯍꯧꯗꯦ ꯃꯌꯥꯝ ꯀꯅꯥꯝ ꯇꯥꯍꯧꯗꯦ ꯍꯧꯖꯤꯛꯀꯤ ꯀꯃꯦꯟꯗꯣ ꯀꯅꯥꯝ ꯇꯥꯍꯧꯗꯦ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯖꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯅꯥꯎꯕ ꯑꯗꯩ ꯆꯤꯡꯈꯩ ꯖꯦꯁ ꯊꯃꯣꯏꯗ ꯃꯤꯇ꯭ꯔꯪ ꯊꯃꯣꯏꯗ ꯍꯥꯏꯐꯦꯠ ꯌꯨꯔꯝꯗꯧ ꯃꯥꯜꯂꯤ ꯍꯣꯏ ꯊꯥꯗꯣꯏ ꯚꯥꯏ ꯚꯥꯏ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯑꯣꯏꯅ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗꯨꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤꯀꯣ ꯕ꯭ꯔꯣ ꯅꯣꯛꯇꯕ ꯉꯝꯗꯦ ꯍꯥꯏꯔꯤ ꯔꯇꯟꯅ ꯑꯩꯁꯨ ꯅꯣꯛꯇ ꯉꯝꯗꯦꯍꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏꯅ ꯁ꯭ꯋꯥꯏꯗ ꯆꯪꯁꯤꯜꯂꯒ ꯔꯣꯃꯥꯟꯁ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯤ ꯁꯣꯝꯗ ꯀꯃꯦꯟ ꯄꯥꯔꯤꯕ ꯑꯩ ꯑꯣꯏꯅ ꯍꯥꯏꯅ ꯑꯋꯥ ꯍꯥꯏꯗꯣ ꯇꯥꯔꯦꯅꯦ ꯃꯤꯇ꯭ꯔꯪꯅ ꯑꯪꯀꯛ ꯑꯦꯃꯥꯖꯣꯟꯗ ꯍꯨꯋꯥꯋꯦ ꯐꯣꯟ ꯐꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯍꯨꯋꯥꯋꯦꯁꯦ ꯏꯟꯗꯤꯌꯥꯗꯒꯤ ꯕꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯏꯟꯗꯤꯌꯥꯗ ꯐꯪꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤ ꯀꯃꯦꯟ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯂꯥꯏꯚꯁꯨ ꯂꯣꯏꯔꯝꯗꯥꯏ ꯌꯧꯔꯕꯅꯤ ꯃꯌꯥꯝ ꯀꯃꯦꯟ ꯖꯔ ꯇꯧꯁꯟꯕꯤꯔꯣ ꯃꯤꯅꯤꯠ 5ꯇꯪ ꯉꯥꯏꯔꯦ ꯑꯩ ꯃꯤꯅꯤꯠ 5 ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯂꯥꯏꯚꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯖꯔ ꯑꯝꯇ ꯇꯧꯁꯟꯕꯤꯔꯣ ꯊꯥꯗꯣꯏ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ ꯅꯪ ꯉꯥꯏꯕꯗ ꯍꯥꯏꯗꯤ ꯉꯥꯎꯕꯁꯦ ꯀꯞꯄꯤꯅꯦꯍꯦ ꯃꯄꯤꯒ ꯑꯣꯔꯣ ꯇꯥꯔꯤ ꯇꯧꯔꯤꯁꯤ ꯕꯦꯔꯥꯅꯤꯍꯦ ꯅꯣꯏ ꯃꯌꯥꯝ ꯊꯥꯗꯣꯏꯗ ꯀꯥꯔꯟ ꯇꯥꯔꯅꯨꯀꯣ ꯃꯥꯒꯤꯗꯤ ꯑꯩ ꯂꯩꯔꯕꯅꯦ ꯃꯥ ꯍꯧꯖꯔꯛꯆꯅꯤ ꯑꯩꯒꯤ ꯗꯥꯆꯧ ꯆꯤꯡꯈꯩꯗ ꯇꯥꯛꯊꯣꯛꯎꯔꯥ ꯀꯥꯏꯅ ꯑꯁ ꯅꯧꯕ ꯑꯩꯒꯤ ꯑꯉꯥꯡ ꯍꯥꯏꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤꯀꯣ ꯅꯧꯕ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯑꯉꯥꯡ ꯂꯩꯅꯤ ꯍꯥꯏꯔꯤ ꯊꯤꯖꯤꯜꯂꯣ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂꯣ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯣ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇꯕꯗꯣ ꯅꯪꯒꯤ ꯗꯥꯎ ꯇꯥꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯇꯝ ꯂꯣꯏꯗꯣꯔꯦ ꯃꯇꯝꯁꯦ ꯑꯀꯛꯅꯕ ꯂꯩꯕꯅꯤ ꯉꯁꯤꯗꯤ ꯄꯨꯡ 11:30 ꯂꯣꯏꯁꯤꯟꯒꯦꯅ ꯑꯩ ꯍꯦꯛ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯂꯥꯏꯚ 11:30 ꯂꯣꯏꯁꯤꯟꯖꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯝꯇꯪ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯅ ꯑꯉꯥꯡ ꯈꯛꯇꯔꯣ ꯍꯥꯏꯔꯦ ꯑꯩꯒꯤ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡ ꯈꯛꯇ ꯅꯠꯇꯦ ꯊꯥꯗꯣꯏꯁꯅꯥ ꯃꯃꯥꯟꯅꯕꯤ ꯐꯪꯗꯕꯤ ꯈꯔꯁꯨ ꯂꯥꯏꯚꯁꯤꯗ ꯄꯨꯔꯛꯑꯣ ꯃꯊꯪ ꯂꯥꯏꯚ ꯂꯥꯛꯄꯗ ꯍꯥꯏꯔꯤ ꯌꯥꯏ
Ratan na kay haidun no hari ratan na kay no nang su pangsanara nu ko seran turan ibo nupa thok tau no ai nupa thok tabase nupi na khara pam de hai ne ai budi khang de mayam nai nam ne minute hap la roi dro hai minute se hap aroi ge pramo thai makhai da taloi salage pramo thai makhai da ta sa da taloi salage ngasai pung tara taram dai da hu ne ko pung amaga makhai phajale aina live thari se matam su koi sile to jam je ko na poti khara hongli ngai sida leijage 795005 delivery yadre bit ka loina ti e hari 005 se kai lamoi dino imphal area di oirani adu proper imphal di oiraroi greater area manung di oiraga 705 se khangde kai area oidi extra time 5 minute hamna bani hari extra time do kano yenga si sai ge matam do loira kan ko goal chanba chandaba dui phigam du da yenga aina hapa ge minute se nungsibadi kathokpaduni hainai aduna aina naubada khusinnajarage hai aspada saita nungsiba je thuna taba nungsidna bana hena nungsiba heli ai se ko loye wari just wari loirabni football da phawba 90 minutes dang khara happy du de adu de hai aiso 90 minutes da minute manga gumba ni gumba sai gi lairiba match ke condition ji makha pona ai hapchara ge adu mayam gi match khusana makha pol bit leina sanaraga di minute amani hapa yai bit leitana tandana minute loiba ngai be khuchen chelagadi adum lotion gi bise mesi haiba ngamde umpire gi makha pole ai tare ai live ta wari saning de phone chu pai ro yauna pai da bani call lak pa ai khangi hai de phone sorry shaktiman kari no ai chin ju seran turan paro da ka mena pa pa da pai ta ori ai ji yaro soire porom pa ni hai ri o adu di yabam di thok pone du bo 795001 ha pa ka su yeng ju yab de yong impal isne porom pa Samsung F06 Amazon da 12K da Flipkart da 9K da lai 6 din ta bro hai ado okay lupa lising mapan duna di faduni try to video di support Amazon dei ko mapan du da Flipkart oi na lai fani ai thadoi di thamoi seng na nung si ai ri thamoi kam yam seng amnom tam phuo khoi man yeng na da yaroi dori msi di lambi adoi male ching ning khai hai ching ning khai ba khtai na te koi manipur gi rang lai bisi da po chei pusalak po khochalak ko myam je kitang free oina hana du maina oiraga di ko adum nungai ya ga da hajik ya drise flip 79500 da try to ai di ai hai ri jes na hai re ko thadoi sana ibema chahi kaya subirage hai mitrang jung la chahi rom da mo sale nupi da chahi ko nupa da tolop sungang hangano aseng ba sungang khangoi loi le wari ai chahi nipan kunipan phaudi ningsing le atai kha kaure hai re ai du chahi kuntare phaudi aina fajana khangoi hai tare chahi kuntare suraga chahi kuntare te lep khare ai je hel gidre dum chahi kuntare ta dum lai rei ja fana kusale samai to bu su dum lai ta jane ai ngon da su isa da su thokuni nai khangye ba ibung ngasi se ibung gi live lo mi hat ka lei hai live lo ga hat piu live manung da hat pinu ko live to ring da mi hana sinare to nai mu jail da iral chungai le tana mu sena da ngam jaro eduna live lo ga na hat piu musi request to ke thadu ina ai nu siba phau price ma na hana phau lo gre phau ba chahi tara suram doi ma le hai ri ko 125 to 3 target na 172 over 13 ka ba ya bai chance dum lai ni ko india game match ya mana match ki kano su hai ri jam nungai mayam su cricket ki score khangning adi hoja hai ri do 125 to 3 se ka over na traum doi sure hai se matam di yong sik 29 chale 11:29 pungkhai hai do sab chana phare ado ai mayam gi bit ko minute ani ahum mu tang sum comment la ga di ai pakum pijage ado comment makha ta na laktra ga di ai comment laktra ga di ai lotion na ba tawjarge mayam aduna loisalasi loisaloi habdo mayam gi khutta lay ene da do sana samjet pai bro hai ri ko live minute nga half pause lotion la se bro hai ri aparoi si loisala jai mare ratan yai ai di loisala si da leire tau da bu kana no ha tu dai hai pe chingna gum la kum su dai aduna bera cái hai kamien ga piningai dei tin si matang si kari ai ro ni thadoi nang hanubi oiram la su ai di
ꯊꯥꯗꯣꯛꯏꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ ꯍꯥꯏꯔꯤ ꯂꯣꯏꯔꯦ ꯋꯥꯔꯤ ꯁꯤꯁꯤꯗꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯨꯗꯣꯏꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯅ ꯃꯤ ꯑꯃꯗꯤ ꯃꯔꯝ ꯀꯩ ꯍꯥꯏꯅꯣ ꯃꯔꯥꯟ ꯀꯨꯞꯁꯟꯕ ꯌꯥꯅꯕ ꯀꯔꯤ ꯑꯁꯧ ꯇꯧꯁꯤꯒꯦ ꯀꯟꯅ ꯈꯟ ꯂꯩꯔꯝꯅꯤ ꯍꯥꯏꯔꯤꯀꯣ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯈ꯭ꯔꯕꯅꯦ ꯊꯥꯗꯣꯛꯏ ꯅꯪꯒꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯁꯦ ꯌꯥꯅꯤꯡꯉꯒ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤ ꯂꯣꯏꯔꯦꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯁꯦ ꯌꯥꯅꯤꯡꯉꯒꯗꯤ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯤ ꯂꯣꯏꯔꯦ ꯋꯥꯔꯤ ꯁꯤꯗ ꯍꯦꯟꯅ ꯀꯩꯅꯣ ꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯣꯏꯁꯦ ꯂꯣꯏꯈꯤꯔꯣꯏꯁꯦ ꯍꯥꯏꯔꯤ ꯉꯧꯕꯅꯀꯣ ꯊꯥꯗꯣꯏꯁꯤꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯔꯤꯅꯦ ꯃꯤꯗꯤ ꯌꯥꯝꯃꯤ ꯃꯌꯥꯝꯒꯤ ꯈꯔ ꯈꯟꯕꯤꯔꯣ ꯍꯥꯏꯔꯤꯀꯣ ꯏꯕꯨꯡ ꯂꯥꯏꯐ ꯂꯣꯏꯈꯤꯅꯨ ꯍꯥꯏꯔꯤ ꯃꯌꯥꯝꯁꯨ ꯂꯥꯏꯐ ꯂꯩꯔꯤꯁꯦꯀꯣ ꯃꯤꯁꯦ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯌꯣ ꯂꯣꯏꯁꯟꯈꯤꯔꯣꯏꯁꯤ ꯃꯤꯅꯤꯠ 5 ꯂꯣꯏꯔ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯀꯃꯦꯟ ꯑꯝꯇꯪ ꯖꯔ ꯖꯔ ꯑꯝꯇ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯗ ꯌꯦꯡꯉꯒꯦ ꯃꯌꯥꯝꯅ ꯀꯔꯤ ꯄꯥꯝꯃꯤꯅꯣꯗꯣ ꯑꯩ ꯂꯣꯏꯗꯤ ꯌꯥꯝ ꯂꯣꯏꯁꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯇꯝꯁꯦ ꯁꯥꯡꯕꯗ ꯋꯥꯁꯨ ꯋꯥꯁꯜꯂꯛꯑꯦ ꯍꯥꯏꯔꯦ ꯅꯥꯎꯕ ꯊꯥꯗꯣꯏꯒꯤ ꯅꯝꯕꯔ ꯄꯥꯝꯕ꯭ꯔꯣ ꯑꯩ ꯄꯤꯒꯦ ꯍꯥꯏꯔꯤ ꯆꯤꯡꯈꯩꯗ ꯂꯣꯏ ꯂꯩꯔꯝꯃꯦ ꯄꯣꯠꯁꯤꯗꯤ ꯇꯧꯔꯤꯁꯦ ꯕꯦꯔꯥꯅꯤ ꯊꯥꯗꯣꯏ ꯀꯩ ꯃꯊꯦꯜ ꯆꯥꯒꯦꯅꯦ ꯅꯥꯎꯕꯅ KMC ꯍꯥꯏꯅ ꯍꯣꯁ ꯁꯤ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯣꯔꯠꯀꯠꯇꯤ ꯑꯣꯏꯔꯝꯃꯅꯤ ꯁꯤꯁꯦ ꯀꯔꯤꯔꯣ ꯀꯥꯡꯁꯣꯏ ꯆꯥꯏ ꯍꯥꯏꯔ ꯖꯦꯁꯅ ꯄꯤ ꯊꯥꯗꯣꯏ ꯇꯥꯔꯦ ꯍꯥꯏꯔꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯆꯥꯔꯦ ꯖꯤꯅꯥ ꯑꯣꯏꯅꯥꯝꯅ ꯍꯣꯁ ꯀꯀꯥꯁꯦ ꯔꯣꯕꯣꯠ ꯑꯣꯟꯂꯦ ꯇꯨꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯁ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯐꯖꯅ ꯑꯁꯦꯡꯕ ꯅꯨꯡꯗꯥꯡꯁꯤꯗꯤ ꯁꯨꯡꯇꯨꯝ ꯍꯦꯛ ꯇꯨꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯊꯥꯗꯣꯏꯗꯒꯤ ꯑꯌꯥꯕ ꯂꯧꯈꯤꯒꯦ ꯅꯝꯕꯔꯒꯤ ꯋꯥ ꯇꯣꯛꯁꯤ ꯍꯥꯏꯔꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯍꯧꯔꯒꯦ ꯌꯥꯇꯟꯅ ꯅꯣꯏ ꯃꯌꯥꯝ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯨꯡꯁꯤꯕꯗꯤ 100 ꯈꯟꯕꯗꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯈꯟꯖꯈꯤꯒꯦ ꯍꯥꯏꯔꯤ ꯐꯖꯔꯤ ꯋꯥꯔꯤꯗꯤ ꯄꯤ ꯊꯥꯗꯣꯏ ꯈꯣꯡꯂꯔꯥꯎ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯀꯣꯜꯗ ꯑꯁ ꯐꯖꯩꯌꯦ ꯅꯩꯁꯜꯂꯛꯏꯅꯦ ꯏꯃꯥꯏ ꯁꯍꯤꯇ꯭ꯌ ꯌꯥꯝ ꯋꯥꯡꯉꯕ ꯀꯃꯦꯟ ꯌꯥꯝ ꯌꯥꯎꯔꯛꯏ ꯄꯥꯕꯗꯀꯣ ꯑꯔꯊ ꯈꯪꯗꯕꯒ ꯌꯥꯎꯁꯜꯂꯛꯏꯅꯤ ꯂꯣꯏꯔꯦ ꯋꯥꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯑꯁ ꯋꯥꯁꯜꯂꯛꯑꯦ ꯐꯝꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯐꯝꯕ ꯌꯥꯝ ꯋꯥꯔꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯕꯨ ꯈꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯅꯤꯡꯉꯝꯖꯍꯧꯔꯣꯏ ꯍꯥꯏꯔꯤꯌꯦ ꯃꯥꯅꯦ ꯑꯐꯕ ꯈꯜꯂꯣ ꯑꯐꯕ ꯑꯁ ꯅꯪ ꯑꯣꯞꯁꯟ ꯌꯥꯝ ꯌꯥꯝꯃꯦ ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯐꯪꯗ꯭ꯔꯤꯕ ꯇꯧꯔꯤꯁꯤ ꯂꯨꯗ꯭ꯔꯥ ꯅꯪ ꯑꯣꯞꯁꯟ ꯃꯌꯥꯝ ꯂꯩꯗꯣ ꯆꯠꯂꯣ ꯅꯪ ꯋꯥꯔꯤ ꯁꯥꯒꯗꯕ ꯁꯥꯔꯨꯔꯣ ꯌꯦꯠꯄꯤꯔꯣ ꯍꯥꯏꯔꯤ ꯐꯖꯔꯤꯅꯦ ꯋꯥꯔꯤꯁꯦ ꯑꯗꯨꯏꯁꯨꯅ ꯍꯅꯨꯊꯪꯗꯀꯣ ꯆꯤꯜꯍꯥꯎ ꯊꯤꯒꯅꯨ ꯆꯨꯝꯃꯤ ꯍꯣꯁ ꯀꯀꯥꯁꯦ ꯌꯦꯡ ꯉꯝꯗ꯭ꯔꯦ ꯃꯥꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯌꯨ ꯑꯩ ꯂꯣꯏꯁꯟꯅꯤꯡꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩ ꯐꯝꯕ ꯁꯨꯝ ꯀꯨꯏꯅ ꯐꯝꯖꯤꯜꯂ 1.5 ꯐꯝꯖꯤꯜꯂꯛꯄꯁꯦꯀꯣ ꯋꯥꯁꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯅꯤ ꯊꯥꯗꯣꯏ ꯑꯩ ꯊꯃꯣꯏ ꯁꯦꯡꯖꯔꯤ ꯅꯪꯒꯤꯗꯃꯛ ꯑꯇꯩꯗꯤ ꯈꯥꯏꯔꯝꯅꯤ ꯍꯥꯏꯔꯤ ꯏꯌꯥꯝꯕ ꯃꯊꯪ ꯂꯥꯏꯚ ꯉꯥꯏꯔꯝꯗꯣꯏꯅꯤ ꯍꯥꯏꯔꯤ ꯃꯥꯅꯦ ꯉꯥꯏꯔꯝꯃꯣ ꯃꯊꯪ ꯀꯣ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯝꯗ ꯑꯩ ꯂꯥꯏꯚ ꯊꯥꯗꯦ ꯑꯗꯨꯅ ꯁꯦꯇꯔꯗे ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯁ꯭ꯋꯥꯏꯋꯥꯏꯗꯩ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯀꯥꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯣꯜꯗ ꯊꯝ ꯇꯥꯔꯗꯤ ꯂꯥꯏꯚ ꯍꯦꯛ ꯇꯧꯔꯛꯄꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯒ ꯑꯗꯨꯝ ꯈꯪꯅꯕ ꯑꯗꯨꯅ ꯂꯥꯏꯚ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯪꯅꯕ ꯂꯥꯏꯚ ꯊꯥꯔꯛꯏ ꯍꯥꯏꯕꯗꯣ ꯈꯪꯅꯕꯀꯣ ꯃꯤꯇ꯭ꯔꯪꯅ ꯑꯩꯒꯤꯗꯤ ꯖꯤꯅꯥ ꯂꯩꯖꯔꯦ ꯍꯥꯏꯔꯤꯅꯦ ꯃꯤꯇ꯭ꯔꯪ ꯅꯪ ꯅꯩꯀꯣ ꯅꯪ ꯅꯩꯁꯟꯕ ꯅꯨꯄꯥꯅꯤ ꯅꯪ ꯃꯤꯇ꯭ꯔꯪ ꯅꯪ ꯀꯥꯔꯟ ꯌꯥꯝ ꯇꯥꯀꯣ ꯍꯥꯏ ꯅꯝꯕꯔꯗꯣ ꯂꯩꯔꯗꯤ ꯅꯪ ꯀꯣꯜ ꯇꯧꯁꯜꯂꯒ ꯉꯔꯥꯡ ꯉꯪꯁꯜꯂꯨ ꯌꯥꯗꯣ ꯄꯥꯝꯒꯅꯨꯅꯦ ꯍꯥꯏ ꯃꯤꯇ꯭ꯔꯪ ꯖꯤꯅꯥ ꯀꯔꯤ ꯂꯝꯗꯩꯅꯣ ꯍꯥꯏ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯩ ꯃꯤꯇ꯭ꯔꯪ ꯍꯣꯖꯤꯅꯥ ꯍꯥꯏꯅ ꯀꯧꯔꯤꯅꯤ ꯀꯔꯤ ꯂꯩꯇꯕꯗꯣ ꯆꯠꯂꯨ ꯂꯩꯇꯕ ꯌꯥꯔꯣꯏ ꯉꯁꯥꯏꯗꯒꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯌꯦ ꯍꯣꯁ ꯀꯀꯥꯁꯦ ꯂꯥꯏꯐꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯀꯀꯥꯅ ꯍꯥꯏꯗꯧꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯦ ꯀꯀꯥ ꯇꯧꯗꯣꯏꯁꯦ ꯁꯣꯔ ꯍꯣꯟꯗꯣꯛꯑꯒ ꯐ꯭ꯔꯤꯗꯝ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅꯤ ꯍꯥꯏꯔꯤ ꯇꯧꯔꯣꯏ ꯑꯗꯨꯃꯛꯇꯤ ꯇꯧꯔꯣꯏ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯃꯨꯡꯗ ꯂꯣꯡ ꯑꯗꯨꯝ ꯍꯥꯏꯖꯒꯗ꯭ꯔꯣ ꯑꯗꯨꯝ ꯋꯥꯔꯕꯅꯤ ꯉꯥꯏꯍꯥꯛ
ꯆꯤꯡꯊꯣꯛꯅꯤꯡꯕ ꯃꯇꯝꯗꯣ ꯌꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯀꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯀꯥꯟꯅꯕꯤ ꯍꯥꯏꯔꯤ ꯍꯣꯏ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯍꯔꯥꯎꯖꯩ ꯃꯥꯏꯂꯞ ꯊꯥꯗꯣꯛꯑꯦ ꯇꯧ ꯂꯩꯔꯦ ꯇꯧꯅ ꯅꯥꯎꯕꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯨꯗꯤ ꯀꯃꯦꯟꯕꯨꯗꯤ ꯃꯌꯥꯝ ꯇꯧꯕꯤꯔꯤꯀꯣ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯈꯜꯂꯒ ꯑꯩꯁꯨ ꯂꯣꯏꯁꯟꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯕꯅꯦ ꯑꯩ ꯄꯨꯡ 11 ꯃꯈꯥꯏꯗ ꯂꯣꯏꯁꯟꯒꯦ ꯇꯧꯕꯗꯣ ꯃꯤꯅꯤꯠ 5ꯃꯨꯛ ꯆꯣꯟꯊꯔꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯌꯥꯝꯅ ꯂꯣꯏꯁꯜꯂꯁꯦꯅ ꯑꯃ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯍꯦꯛ ꯂꯣꯏꯁꯟꯕꯗꯣ ꯑꯃꯨꯛ ꯉꯝꯃꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯃꯤꯅꯤꯠ 1-2 ꯑꯗꯨꯝ ꯌꯦꯡꯉꯒꯀꯣ ꯇꯟꯖꯥ ꯌꯦꯡꯉꯒ ꯂꯥꯏꯚꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯟꯕ ꯌꯥꯅꯕꯒꯤ ꯇꯟꯖꯥꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯊꯪꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯉꯁꯤ ꯁꯥꯟꯅꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯌꯥꯅꯕ ꯇꯧꯁꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯂꯥꯏꯚ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯥꯏꯞ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯍꯥꯏꯞꯇ ꯅꯝꯁꯤꯟꯕꯤꯌꯣ ꯊꯥ ꯑꯃꯗ 3 ꯂꯛꯇꯒꯤꯗꯤ ꯍꯦꯟꯅꯗꯤ ꯌꯥꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯞꯇ ꯅꯝꯁꯤꯟꯕꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯉꯁꯤ ꯐꯥꯎꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯤꯁꯤꯡꯗ ꯁꯖꯦꯁꯟ ꯇꯧꯗꯣꯏꯅꯦꯀꯣ ꯑꯗꯨꯅ ꯁꯖꯦꯁ ꯇꯧꯔꯒꯗꯤ ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯔꯛ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯤ ꯅꯧꯅ ꯀꯩ ꯍꯥꯏꯅꯤ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯑꯐꯕꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯨꯃꯇꯪ ꯑꯩ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯅꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯌꯔꯒꯨꯝꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯩꯗꯤ ꯍꯣꯁ ꯀꯀꯥꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯣꯏꯔꯦꯡ ꯂꯦꯡꯉꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯊꯣꯛꯂꯩ ꯌꯦꯡ ꯉꯝꯗꯦ ꯄꯥꯞ ꯄꯨꯅꯤ ꯂꯣꯏꯁꯤꯜꯂꯣ ꯚꯥꯏ ꯍꯥꯏꯔꯤ ꯄꯥꯞ ꯄꯨꯔꯣꯏ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯀꯣꯜ ꯇꯧꯕꯅꯦ ꯄꯥꯏꯔꯛꯇꯦ ꯄꯥꯏꯒꯗꯕ ꯃꯤꯅ ꯁꯤꯅ ꯄꯥꯏꯔꯛꯇ꯭ꯔꯕꯒꯤꯅꯤ ꯍꯥꯏꯔꯤ ꯃꯤꯇ꯭ꯔꯪꯅꯁꯨ ꯚꯥꯏ ꯍꯥꯏꯔꯝꯃꯦ ꯊꯥꯗꯣꯛꯑꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯝꯇꯗꯤ ꯎꯕꯤꯌꯣ ꯅꯪ ꯃꯤꯇ꯭ꯔꯪꯅ ꯖꯤꯅꯥ ꯅꯨꯄꯤꯅ ꯍꯩꯄꯥ ꯁꯥꯅꯨ ꯂꯣꯏꯔꯦꯅ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯣ ꯋꯥꯔꯤꯁꯤꯡꯁꯦ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯔꯤꯌꯦ ꯕꯤꯟꯁꯟ ꯊꯧꯆꯥꯎꯅ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯃꯤꯇ꯭ꯔꯪꯅꯁꯨ ꯍꯥꯏꯔꯤ ꯑꯗꯣ ꯃꯌꯥꯝ ꯃꯤꯇ꯭ꯔꯪ ꯃꯥꯏ ꯕꯥꯏ ꯍꯥꯏꯔꯤ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯑꯩꯁꯨ ꯕꯤꯕꯨꯂꯦꯟꯗꯦ ꯂꯥꯏꯐ ꯁꯦꯜ ꯉꯥꯏꯔꯒꯦ ꯍꯥꯏꯔꯤꯀꯣ ꯊꯥꯗꯣꯏ ꯐꯖꯩꯍꯦ ꯁꯍꯤꯇ ꯑꯣꯏꯕ ꯌꯦꯡꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯐꯥꯎꯅ ꯐꯥꯎꯒꯠꯂꯛꯑꯦꯅꯦ ꯇꯧꯔꯁꯤ ꯅꯥꯎꯕ ꯏꯪꯈꯩꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯦ ꯔꯣꯃꯥꯟꯁ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯀꯣ ꯂꯥꯏꯚꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯐꯣꯟ ꯑꯣꯐ ꯇꯧꯔꯒ ꯇꯨꯝꯃꯒꯦ ꯍꯥꯏꯔꯤ ꯐꯖꯩ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯋꯥꯔꯤꯁꯦꯀꯣ ꯁ꯭ꯋꯥꯏ ꯂꯩꯔꯦ ꯂꯣꯏꯔꯦ ꯋꯥꯔꯤ ꯑꯗꯣ ꯃꯤꯅꯤꯠ 2ꯇꯪ ꯉꯥꯏꯔꯦ 1:38 ꯆꯠꯂꯦꯗꯅꯀꯣ ꯍꯧꯖꯤꯛ ꯑꯩ 1:40ꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯑꯩ ꯃꯤꯅꯤꯠ 10 ꯑꯃꯁꯨ ꯁꯥꯡꯊꯖꯔꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯤꯅꯤꯠ 2ꯃꯨꯛꯇꯪ ꯂꯩꯔꯀꯥꯟꯗ ꯃꯥꯏ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯖꯤꯅꯥ ꯍꯥꯏꯔꯤ ꯖꯤꯅꯥꯅ ꯊꯃꯣꯏ ꯈꯔ ꯁꯦꯡꯕ ꯃꯥꯜꯂꯤ ꯖꯦꯁꯀꯤꯁꯤ ꯖꯤꯅꯥꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤꯕꯩ ꯃꯑꯣꯡ ꯄꯨꯄꯨ ꯕꯤꯔꯦꯟ ꯅꯦꯠ ꯊꯤꯡꯖꯤꯜꯂꯣ ꯃꯥꯅꯤ ꯊꯤꯡꯖꯤꯟꯒꯦꯔꯥ ꯈꯣꯠꯆꯟꯒꯦꯔꯥ ꯃꯥ ꯊꯣꯛ ꯇꯧꯖꯔꯅꯤ ꯂꯩꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅ ꯁꯤꯜꯂꯤꯗꯀꯣ ꯍꯥꯏꯔꯤ ꯑꯗꯨ ꯖꯦꯁꯀꯤꯁꯦ ꯃꯥꯒꯤꯁꯦ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩ ꯋꯥꯏꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯁꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩ 11:40ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯥꯛꯑꯒꯁꯨ ꯑꯩ ꯌꯦꯡꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇꯁꯨ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯗ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯗꯣꯏꯅꯦ ꯑꯩꯗꯤ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 2ꯅꯤꯁꯦ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯂꯥꯏꯚ ꯇꯧꯖꯔꯤꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯉꯝꯁꯨ ꯉꯝꯗꯦ ꯃꯇꯝꯁꯨ ꯂꯩꯇꯕꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ 2ꯔꯛ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯕꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯅ ꯁꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯂꯥꯏꯚ ꯁꯦꯁꯟ ꯑꯃ ꯑꯣꯏꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏꯛ ꯇꯧꯁꯟꯕꯤꯕ ꯑꯅꯧꯕ ꯉꯁꯤꯇ ꯊꯦꯡꯅꯕꯤꯕ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯀꯥꯟꯅꯩꯅ ꯈꯜꯂꯒꯗꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯊꯦꯡꯅꯗ꯭ꯔꯤꯕ ꯆꯦꯅꯦꯜꯁꯤꯕꯨ ꯈꯪꯖꯕ ꯃꯤꯁꯤꯡꯗ ꯆꯦꯅꯦꯜꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯁꯤꯁꯨ ꯆꯦꯅꯦꯜꯁꯤꯅ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯩꯗꯤ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯒ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅꯁꯨ ꯈꯟꯖꯔꯤꯁꯦ ꯆꯦꯅꯦꯜꯁꯤꯗ ꯃꯇꯝ ꯊꯥꯗꯔꯒ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯃꯁꯤꯗꯩꯁꯤꯗ ꯂꯥꯏꯐ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯃꯥꯏꯄꯨꯅꯅ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯌꯥꯝꯅ ꯄꯥꯝꯃꯦ ꯚꯤꯗꯤꯑꯣ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯁꯨꯅꯕ
ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯍꯞꯇꯥ ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯅꯕ ꯑꯩꯁꯨ ꯄꯥꯟꯗꯝ ꯑꯃ ꯊꯝꯃꯤꯕꯅꯤ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯇꯣꯝꯇꯅ ꯍꯣꯠꯅꯕꯅꯗꯤ ꯑꯗꯨꯝ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯆꯦꯅꯦꯜꯁꯦ ꯊꯨꯅ ꯃꯄꯨꯡ ꯐꯥꯔꯛꯑꯒꯗꯤꯀꯣ ꯑꯗꯨꯁꯨ ꯑꯣꯏꯊꯣꯛꯄ ꯍꯥꯏꯕꯗꯣ ꯌꯥꯝ ꯂꯥꯏꯅ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯕꯅꯤ ꯃꯌꯥꯝꯅꯕꯨ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ share ꯇꯧꯕꯤꯌꯣ ꯆꯦꯅꯦꯜꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯩꯁꯦ ꯃꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯚꯦꯂꯨ ꯑꯦꯗ ꯇꯧꯕ ꯉꯝꯕ ꯚꯦꯂꯨ ꯍꯥꯞꯆꯤꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯃꯦꯟꯁꯦ ꯄꯤꯔꯛꯏꯕ ꯈꯔꯁꯦ ꯄꯥꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯌꯥꯝꯕꯅ ꯍꯥꯏꯔꯝꯃꯤꯁꯦ 140ꯗ 3 ꯁꯤꯔꯒ 15 ꯑꯣꯚꯔ ꯂꯣꯏꯔꯦ ꯖꯦꯁ ꯊꯥꯡ ꯄꯥꯏꯅꯔꯛꯀꯅꯤꯀꯣ ꯑꯣꯏꯅ ꯃꯤꯇ꯭ꯔꯪ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯕꯤꯔꯦꯟꯗ ꯍꯥꯏꯔꯨꯔꯅꯨ ꯅꯦꯠ ꯊꯤꯡꯕꯗꯤ ꯒꯣꯚꯔꯅꯔꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯦ ꯖꯦꯁꯅ ꯅꯣꯏꯁꯦ ꯃꯥ ꯈꯪꯉꯝꯕꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯥꯔꯊꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯈꯪꯖꯗꯕ ꯑꯩꯅꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯏꯖꯔꯦ ꯁꯁ ꯋꯥꯔꯤꯗꯣ ꯍꯣꯁ ꯀꯀꯥ ꯅꯈꯨꯠ ꯂꯨꯝꯒꯅꯨ ꯈꯨꯠ ꯃꯨꯊꯠꯂꯣ ꯍꯥꯏꯔꯤꯌꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯆꯤꯡꯈꯩꯅ ꯊꯥꯗꯣꯏ ꯈꯨꯝꯃꯨ ꯊꯣꯛꯄꯅꯤ ꯌꯥꯝ ꯉꯥꯎꯔꯨꯅꯨ ꯃꯌꯥꯝ ꯀꯨꯏꯕ ꯍꯧꯔꯕ ꯉꯥꯎꯕ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯅꯗꯤ ꯔꯇꯟꯁꯦ ꯑꯩꯒꯤ ꯁꯥꯏ ꯑꯣꯏꯔꯤ ꯃꯤꯠ ꯈꯔ ꯌꯥꯝꯅꯁꯨ ꯀꯨꯏꯔꯔꯣꯏ ꯀꯥꯏꯅꯔꯅꯤ ꯉꯥꯏꯔꯝꯃꯨ ꯃꯌꯥꯝ ꯍꯥꯏꯔꯦ ꯃꯦꯔꯦ ꯖꯤꯅꯥ ꯕꯥꯏ ꯍꯣꯏ ꯊꯥꯗꯣꯏ ꯐꯦꯕ꯭ꯔꯨꯗ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯒꯅꯤꯀꯣ ꯍꯥꯏꯀꯣ ꯕꯦꯠꯁ ꯋꯥꯏ ꯕ꯭ꯂꯣꯛꯅ ꯒꯨꯗ ꯅꯥꯏꯠ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯅꯦꯅꯦ ꯊꯥꯗꯣꯏ ꯁꯅꯥ ꯕꯥꯏ ꯍꯥꯏꯔꯝꯃꯦ ꯕꯁꯇꯤ ꯋꯦꯜꯀꯝ ꯖꯤꯕꯤ ꯐꯦꯃꯤꯂꯤ ꯑꯦꯟ ꯃꯤꯇ꯭ꯔꯪꯅ ꯍꯥꯏꯔꯝꯃꯤꯀꯣ ꯊꯥꯗꯣꯏ ꯑꯩ ꯐꯦꯁꯕꯨꯛꯇ ꯆꯪꯂꯦ ꯇꯥꯃꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯃꯦ ꯏꯅꯥꯎꯕꯅ ꯑꯗꯨꯒ ꯃꯤꯇ꯭ꯔꯪꯅ ꯃꯅꯥꯎꯕ ꯕꯥꯏ ꯍꯥꯏꯔꯦ ꯀꯅꯥꯎꯕ ꯇꯥꯃꯣ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯍꯥꯏꯔꯤ ꯀꯅꯥꯎꯕ ꯐꯪꯅꯤ ꯑꯩꯒꯤ ꯑꯉꯥꯡ ꯍꯥꯏꯅ ꯊꯤꯌꯨ ꯖꯤꯅꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯅꯥꯎꯕꯅ ꯍꯣꯏ ꯃꯥꯏ ꯂꯚ ꯊꯥꯗꯣꯏ ꯊꯤꯡꯉꯦ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯃꯤꯇ꯭ꯔꯪꯅ ꯒꯦꯝ ꯑꯣꯚꯔ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯃꯊꯪꯁꯨ ꯄꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯁꯤ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤ ꯂꯥꯏꯚ ꯁꯦꯁꯟꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯊꯪꯒꯤ ꯍꯞꯇꯥꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯔꯝꯃꯒꯦ ꯕꯥꯏ ꯕ꯭ꯔꯣ ꯍꯥꯏꯅ ꯔꯇꯟꯅꯁꯨ ꯍꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯡ ꯍꯥꯏꯅ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯆꯔ ꯇꯧꯁꯟꯕꯤꯔꯣ ꯑꯩ ꯀꯃꯦꯟ ꯄꯥꯗ꯭ꯔꯒꯁꯨ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝꯗꯨ ꯎꯔꯀꯥꯟꯗ ꯑꯩ ꯄꯨꯠ ꯂꯥꯎ ꯃꯨꯊꯠꯈ꯭ꯔꯒꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯊꯪꯒꯤ ꯂꯥꯏꯚ ꯁꯦꯁꯟꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯟꯅꯔꯁꯦ ꯕꯤꯟꯁꯟ ꯃꯤꯇ꯭ꯔꯪ ꯖꯤꯅꯥ ꯖꯦꯁ ꯑꯗꯒꯤ ꯃꯊꯪ ꯀꯃꯦꯟ ꯂꯣꯏꯅꯃꯛ ꯒꯨꯗ ꯅꯥꯏꯠꯇꯣ ꯑꯝꯇ ꯇꯧꯁꯟꯕꯤꯔꯣ ꯖꯔ ꯀꯃꯦꯟꯁꯦ ꯖꯔ ꯑꯝꯇ ꯆꯦꯜꯍꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯄꯨꯅ ꯂꯥꯏꯚꯁꯦ ꯃꯨꯊꯠꯆꯔꯒꯦ ꯃꯤꯇ꯭ꯔꯪ ꯕꯦꯠꯁ ꯋꯥꯏ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯋꯦꯇꯤꯡ ꯐꯣꯔ ꯅꯦꯛꯁ ꯋꯤꯛ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯉꯥꯏꯕꯤꯔꯝꯃो ꯖꯦꯁꯅ ꯖꯤꯅꯥ ꯒꯨꯗ ꯅꯥꯏꯠ ꯅꯥꯎꯕ ꯒꯨꯗ ꯅꯥꯏꯠ ꯃꯤꯇ꯭ꯔꯪꯒꯤ ꯒꯨꯗ ꯅꯥꯏꯠ ꯖꯤꯅꯥ ओके अदुदी चिंखैजु गुड नाइट ममांग पंगफरसे ओके अदुदी मयाम पुनमक ngasi oinadi kainarase harau harau nungaina hayengi numita ayuk anangan numit ama lakpada dom isana tauge khanba thabak khudingma mai pakna pangthokpa ngamba afaba nungaiba numit ama oibiro aduga ngasi ahingje nungaina potharaka hayeng horakpadagi afaba musida nungai thabo oiminarase mayam punama ngasi oinadi mayam punama kainarase video anoba amada mo thengnarase ai sak udragasu comment option biro mai reply soi tawjarake Good night, ma'am.